ꯆꯅꯨꯁꯨ ꯍꯧꯔꯦ मासु मापन सब चाहे हो मासु मापन हुरी बोरा जीने लगा हूँ पहले से ज्यादा तुमसे मरने लगा है Sebisana lao Sini piano kau ke Sebisana nang kai jakage coming oiro na se gelwida ai su udah memang Sebisana kau ko Sebisana la Hi Sebisana tak sarabo Kemi sila Kemi welcome Hi Kemi na tak sarabo Kemi Angelina Cece ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯑꯟꯖꯂꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯌꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩ ꯍꯥꯟꯅ ꯀꯧꯋꯦ ꯍꯥꯏ ꯑꯗꯨꯅꯦ ꯅꯅꯝꯃꯅ ꯅꯪ ꯍꯥꯟꯅ ꯀꯧꯏꯅꯦ ꯌꯥꯏꯁꯅꯥ ꯔꯥꯖꯀꯨꯃꯥꯔꯅꯦ ꯏꯅꯝꯃ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯔꯦ ꯌꯥꯏꯁꯅꯥ ꯅꯣꯏꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯅꯔꯛꯀꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯍꯥꯏꯅꯔꯛꯑꯣꯅꯦ ꯑꯗꯒꯤꯗꯤ ꯁꯣꯔꯥꯝ ꯉꯥꯟꯕꯅ ꯑꯣꯀꯦ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯆꯥꯔꯦ ꯏꯅꯝꯃ ꯑꯥꯌꯨꯁꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯇꯨ ꯅꯦꯅꯦꯅ ꯀꯧꯔꯦ ꯑꯗꯨꯗꯒꯤꯗꯤ ꯀꯩ ꯍꯥꯏꯕ ꯉꯥꯟꯕꯅ ꯀꯥꯏ ꯆꯠꯈꯔꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯗꯤ ꯏꯔꯣꯟꯕ ꯍꯥꯏ ꯑꯟꯖꯂꯤꯅ ꯆꯥꯔꯦ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯆꯦ ꯃꯊꯪꯗ ꯆꯒꯦꯝꯄꯣꯝꯕ ꯆꯥꯔꯛꯑꯣ ꯍꯥꯏ ꯑꯣꯀꯦ ꯑꯟꯖꯂꯤ ꯆꯥꯔꯛꯇꯣꯏꯅꯦ ꯍꯋꯥꯏꯖꯥꯔ ꯐꯪꯕꯒꯅꯦ ꯆꯒꯦꯝꯄꯣꯝꯕ ꯆꯥꯔꯛꯀꯦ ꯇꯧꯔꯤꯅꯦ ꯑꯩꯁꯨ ꯍꯋꯥꯏꯖꯥꯔ ꯐꯪꯗ꯭ꯔꯤꯕꯀꯣ ꯑꯗꯨꯒꯤꯅꯦ ꯅꯪꯗꯤ ꯀꯩꯖꯥꯡ ꯆꯥꯔꯛꯀꯦ ꯑꯟꯖꯂꯤ ꯑꯗꯒꯤ ꯕ꯭ꯔꯖꯂꯥꯜ ꯁꯤꯡꯍꯅ ꯕ꯭ꯔꯖꯂꯥꯜ ꯃꯥꯡꯈ꯭ꯔꯦ ꯀꯥꯏꯅꯣ ꯕꯦꯝ ꯆꯥꯛ ꯆꯥꯔꯕꯣ ꯅꯣꯏ ꯏꯆꯦꯒꯤ ꯑꯇꯥ ꯄꯇꯥ ꯅꯥꯏ ꯅꯍꯤ ꯍꯥꯏ ꯑꯣ ꯇꯥꯗꯣ ꯕ꯭ꯔꯖꯂꯥꯜꯂꯣ ꯆꯥꯔꯦ ꯑꯩꯈꯣꯏ ꯆꯦꯗꯤ ꯀꯩꯗꯧꯅꯤ ꯃꯥꯗꯤ ꯊꯕꯛ ꯌꯥꯝ ꯀꯟꯈꯔꯦ ꯑꯣꯖꯥ ꯑꯣꯏꯔꯕꯅꯤꯅ ꯌꯥꯝ ꯊꯕꯛ ꯀꯟꯈꯔꯦ ꯃꯥ ꯑꯗꯒꯤ ꯀꯦꯃꯤꯅ ꯆꯦ ꯑꯩꯗꯤ ꯆꯤꯛꯀꯦꯟ ꯆꯥꯔꯦ ꯍꯥꯏ ꯌꯥꯏꯁꯅꯥꯅ ꯑꯩꯗꯤ ꯀꯥꯡꯁꯣꯏ ꯆꯥꯏꯌꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯁꯨꯅꯤꯇꯤ ꯀꯣꯟꯖꯦꯡꯕꯝ ꯋꯥꯎ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯀꯣ ꯁꯨꯅꯤꯇꯤ ꯂꯥꯛꯑꯦꯍꯦ ꯉꯁꯤ ꯍꯥꯏ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯁꯨꯅꯤꯇꯤ ꯅꯪꯗꯤ ꯆꯥꯔꯕꯣ ꯋꯦꯜꯀꯝ ꯅꯆꯦ ꯒꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯅꯪ ꯀꯩꯖꯥꯡ ꯆꯥꯔꯒꯦ ꯁꯨꯅꯤꯇꯤ ꯉꯥꯟꯕꯅ ꯀꯩ ꯍꯥꯏꯕ ꯆꯥꯔꯦ ꯍꯥꯏꯌꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯏꯅꯝꯃ ꯗꯗꯥꯗꯤ ꯊꯕꯛ ꯇꯧꯈ꯭ꯔꯕꯣ ꯊꯣꯏꯕꯤꯁꯅꯥ ꯃꯥ ꯊꯕꯛ ꯉꯥꯏꯍꯥꯛ ꯁꯨꯔꯤꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥ ꯂꯥꯛꯀꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯊꯕꯛꯁꯦ ꯈꯔ ꯄꯨꯊꯔꯦꯕꯀꯣ ꯍꯟꯗꯛꯁꯦ ꯑꯗꯨꯒꯤ ꯗꯥ ꯊꯕꯛ ꯀꯟꯅ ꯁꯨꯔꯤ ꯑꯗꯩꯗꯤ ꯁꯣꯔꯥꯝ ꯉꯥꯟꯕꯅ ꯍꯥꯏꯕ ꯇꯥꯃꯣꯗꯤ ꯍꯥꯏ ꯇꯥꯃꯣꯗꯣ ꯊꯕꯛ ꯁꯨꯔꯤꯌꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯇꯥꯃꯣ ꯂꯥꯛꯀꯅꯤꯀꯣ ꯇꯥꯃꯣ ꯂꯥꯛꯑꯒ ꯇꯥꯃꯣꯒ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯗꯣꯏꯅꯤꯀோ ꯅꯣꯏ ꯃꯌꯥꯝ ꯑꯩ ꯒꯦꯜꯕꯤꯁꯤꯗ ꯂꯩꯕꯤꯌꯨꯀꯣ Kemina mayam like tau sat Kemi thank you so much mayam like tau view hi kare Kemina Thoibisanana ngasidi mise kape he na ma congratulations kai thank you Maitai studio na che chak charabo chare nang di charabo Dek Priyana kai haiba aidi nganu chaye hai hauramni ko Dagi Sunitina haiba aisu chare chegi live se yengba ꯌꯦꯡꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤꯀꯣ ꯍꯥꯏꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯨꯅꯤꯇꯤ ꯁꯨꯃꯥꯏꯅ ꯅꯣꯏꯅ ꯅꯆꯦꯒꯤ ꯁꯨꯃꯥꯏꯅ ꯑꯦꯜꯕꯤꯗꯒ ꯂꯥꯛꯄꯤꯕ ꯑꯗꯒꯤꯗꯤ ꯚꯤꯗꯤꯑꯣꯗꯒ ꯆꯪꯉꯒ ꯀꯣꯃꯦꯟꯠꯁ ꯃꯆꯥ ꯑꯃ ꯊꯥꯗꯕꯤꯔꯝꯕ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯗꯣ ꯑꯩꯗꯤ ꯁꯨꯅꯤꯇꯤ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯍꯥꯟꯅꯗꯒꯤꯁꯨ ꯑꯩꯅ ꯁꯤꯁꯦ ꯍꯦꯛ ꯎꯖꯕꯗꯒꯤꯅꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯏꯪꯅ ꯇꯞꯅ ꯋꯥ ꯉꯥꯡꯕ ꯑꯗꯩꯗꯤ ꯈꯪꯗꯦꯗ ꯁꯤꯁꯀꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯦ ꯑꯗꯒꯤꯗꯤ ꯃꯩꯇꯩ ꯁ꯭ꯇꯨꯗꯤꯑꯣꯅ ꯆꯦ ꯆꯍꯤ ꯀꯌꯥꯅꯣ ꯑꯩ ꯆꯍꯤ ꯌꯥꯝꯃꯦꯗ ꯑꯩ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯑꯩꯁꯦ ꯆꯍꯤꯅꯦ 90 ꯌꯧꯔꯛꯇꯣꯔꯦ 90ꯗ ꯗꯪ ꯆꯩꯔꯛꯀꯗꯧꯔꯦ ꯌꯥꯝꯗ꯭ꯔꯦ 90 ꯌꯧꯒꯗꯕ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯏꯅꯝꯃ ꯑꯣꯟꯗ ꯂꯩꯕ ꯃꯤꯗꯣ ꯀꯧꯔꯛꯎ ꯌꯥꯗꯦ ꯂꯥꯛꯎ ꯌꯥꯗꯦ ꯍꯥꯏꯌꯦ ꯀꯩꯒꯤꯅꯣ ꯃꯥ ꯂꯥꯛꯎ ꯌꯥꯗ꯭ꯔꯤꯗꯨꯕꯣ ꯈꯨꯃꯟ ꯋꯦꯜꯀꯝ ꯅꯆꯦꯅ ꯉꯥꯏꯔꯒ ꯂꯩꯔꯦ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯑꯗꯩ ꯂꯩꯃꯅ ꯍꯥꯏꯕ ꯀꯩ ꯍꯥꯏꯕ ꯂꯟꯊꯣꯏꯕ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏꯌꯦ ꯂꯦꯟꯊꯣꯏꯕ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯣ ꯑꯣꯀꯦ ꯂꯦꯟꯊꯣꯏꯕ ꯑꯗꯒꯤꯗꯤ ꯑꯕꯦꯝꯃ ꯑꯣꯏꯅꯥꯝꯅ ꯑꯩꯁꯨ ꯂꯥꯛꯆꯔꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯌꯦ ꯋꯦꯜꯀꯝ ꯑꯕꯦꯝ ꯑꯣꯏꯅꯥꯝ ꯋꯦꯜꯀꯝ ꯅꯆꯦ ꯒꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯉꯁꯤꯁꯦ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯑꯕꯦꯝ
Mike lae, che ai lage, hi, welcome Mike, welcome. Na che gelbi bala pi bagi, thank you so much. Mike nang kayang sarake. Adoidi Suniti na hai ai su che hoigi video se yam nungai nungsina yengzaye hai thank you Suniti akhoi amana ma samai support tawna si ko kai hani nong masudum nang future da lakpa matam da sune unasi ba ko exam unani nge nang se yam nuksi ba ko adagidi Sonali na hi che ai lage hi Sonali welcome na che gelpi da lapi bagi thank you so much adai maitai studio na che manipuri dialogue ama tawrago hai ai di dialogue se haite ne maitai studio ai dialogue se katang haiba wale ba ko ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯏꯅꯝꯃꯒꯤ ꯉꯁꯤꯒꯤ ꯗ꯭ꯔꯦꯁꯁꯦ ꯑꯩꯒꯤ ꯐꯦꯚꯔꯦꯠ ꯀꯂꯔꯅꯦ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯑꯗꯒꯤꯗꯤ ꯃꯥꯏꯛꯅ ꯍꯥꯏꯕ ꯆꯦ ꯑꯩ ꯏꯔꯣꯝꯕ ꯆꯥꯔꯦ ꯍꯥꯏꯌꯦ ꯏꯔꯣꯝꯕ ꯍꯥꯎꯕꯅꯤꯀꯣ ꯅꯤꯡꯊꯝꯊꯥꯗ ꯏꯔꯣꯝꯕ ꯌꯥꯝ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯑꯗꯨꯒꯒꯤꯗꯤ ꯁꯨꯁꯤꯀꯥꯟꯇ ꯁꯤꯡꯍꯅ ꯑꯦꯜꯕꯤ ꯌꯦꯡꯅ ꯂꯩꯔꯤ ꯅꯨꯡꯉꯥꯏꯕ ꯖꯣꯛ ꯏꯁꯩ ꯇꯧꯕꯤꯔꯛꯎ ꯍꯣꯏ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒꯅꯦ ꯖꯣꯛꯁꯇꯣ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯇꯧꯁꯤꯀꯣ ꯑꯩꯗꯤ ꯀꯌꯥ ꯍꯩꯇꯦꯕꯀꯣ ꯐꯥꯒꯤ ꯇꯧꯕ ꯈꯣꯠꯄꯁꯦ ꯑꯩꯗꯤ ꯀꯌꯥ ꯍꯩꯖꯗꯦꯕ ꯑꯩꯗꯤ ꯅꯣꯛꯄ ꯌꯥꯝ ꯐꯕ ꯑꯩꯈꯣꯏꯗꯥꯅ ꯐꯥꯒꯤ ꯇꯧꯔꯒ ꯑꯩꯅ ꯅꯣꯛꯇꯣꯏꯅꯦꯕ ꯅꯣꯛꯄꯁꯤꯗꯤ ꯑꯩ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦ ꯌꯥꯝ ꯅꯣꯛꯀꯜꯂꯦꯕꯀꯣ ꯑꯩꯁꯦ ꯑꯗꯒꯤꯗꯤ ꯑꯦꯂꯦꯟꯅ ꯀꯩ ꯍꯥꯏꯕ ꯊꯣꯏꯕꯤꯁꯅꯥ ꯀꯠꯊꯠꯂꯨ ꯑꯦꯂꯦꯟꯒꯤꯗꯣ ꯊꯦꯡꯛ ꯌꯨ ꯀꯠꯊꯠ ꯄꯤꯈꯤꯕꯒꯤ ꯑꯗꯨꯒꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯠꯊꯠꯈꯔꯦ ꯊꯣꯏꯕꯤꯁꯅꯥ ꯗꯥꯕꯨꯡ ꯂꯥꯛꯂꯒ ꯊꯣꯛꯂꯛꯀꯦ ꯍꯥꯏꯅ ꯗꯔꯅꯥ ꯇꯧꯍꯧꯔꯦ ꯏꯅꯝꯃ ꯑꯃꯁꯦ ꯍꯥꯏ ꯑꯣꯍꯣ ꯃꯥ ꯗꯥꯕꯨꯡ ꯌꯥꯎꯗꯕꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦꯀꯣ ꯑꯗꯒꯤ ꯃꯥꯏꯛꯅ ꯏꯕꯥꯏ ꯀꯥꯏ ꯂꯩꯒꯦ ꯍꯥꯏ ꯏꯕꯥꯏ ꯌꯨꯝꯗ ꯂꯩ ꯏꯕꯥꯏ ꯊꯕꯛ ꯁꯨꯔꯤꯕꯀꯣ ꯃꯥ ꯊꯕꯛ ꯈꯇꯪ ꯀꯟꯕꯒꯤ ꯑꯗꯒꯤꯗꯤ ꯁꯨꯅꯤꯇꯤꯅ ꯍꯣꯏ ꯎꯅꯁꯦ ꯆꯦ ꯑꯩ ꯂꯥꯛꯄ ꯀꯥꯟꯗ ꯍꯥꯏꯔꯛꯇꯣꯏꯅꯤ ꯍꯥꯏ ꯑꯣꯀꯦ ꯍꯥꯏꯔꯛꯎ ꯁꯨꯅꯤꯇꯤꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯎꯅꯁꯤ ꯀꯩꯅꯣꯅꯦ ꯖꯨꯂꯤꯌꯥꯅꯦ ꯑꯩꯅꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯕꯦꯝꯆꯥ ꯀꯩꯅꯣꯗꯣ ꯁꯨꯄ꯭ꯔꯤꯌꯥꯅꯦ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯣꯏ ꯎꯅꯁꯤꯀꯣ ꯑꯇꯩꯗꯤ ꯂꯣꯏ ꯎꯅꯔꯦ ꯅꯪ ꯇꯉꯥꯏꯔꯦ ꯅꯪꯁꯨ ꯌꯥꯝ ꯎꯅꯅꯤꯡꯉꯦꯕꯀꯣ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯀꯛꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯅꯦ ꯊꯣꯏꯕꯤꯁꯅꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯩ ꯀꯦꯃꯤꯅ ꯆꯦꯆꯦꯅ ꯍꯩꯕ ꯏꯁꯩ ꯑꯝꯇ ꯁꯛꯄꯤꯌꯣ ꯄ꯭ꯂꯤꯖ ꯍꯥꯏ ꯆꯦꯆꯦꯅ ꯍꯩꯕ ꯏꯁꯩ ꯍꯥꯏꯔꯣ ꯁꯛꯀꯦ ꯑꯗꯩ ꯃꯩꯇꯩ ꯏꯁꯇꯨꯗꯤꯑꯣꯅ ꯆꯦ ꯍꯤꯟꯗꯤ ꯑꯣꯏꯅ ꯁꯥꯏꯔꯤ ꯑꯝꯇ ꯇꯧꯔꯛꯑꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯦ ꯍꯥꯏ ꯑꯩ ꯁꯥꯏꯔꯤꯒ ꯍꯩꯇꯦꯅꯦ ꯅꯣꯏꯕꯨ ꯃꯩꯇꯩ ꯏꯁꯇꯨꯗꯤꯑꯣ ꯑꯩ ꯁꯥꯏꯔꯤꯒ ꯍꯩꯖꯗꯦꯅꯦ ꯑꯩ ꯍꯥꯏꯕꯨ ꯈꯥꯂꯤ ꯏꯁꯩ ꯈꯇꯪ ꯑꯗꯨꯝ ꯁꯛꯄ ꯑꯗꯨꯝ ꯁꯛꯆꯩꯑꯕ ꯁꯛꯄ ꯍꯥꯏꯗꯤ ꯁꯨꯝ ꯑꯩ ꯄꯥꯝꯖꯕꯗꯣ ꯑꯗꯨ ꯈꯛꯇꯅꯦ ꯑꯇꯩꯗꯤ ꯌꯥꯝ ꯍꯩꯇꯦ ꯀꯦꯃꯤꯅ ꯆꯦꯆꯦꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯀꯦꯃꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯅꯣꯏꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯦ ꯅꯆꯦꯅ ꯉꯁꯤꯁꯤꯒ ꯑꯦꯜꯕꯤ ꯇꯧꯕꯒ ꯉꯝꯃꯤꯁꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯗꯤ ꯀꯩꯁꯨ ꯑꯦꯜꯕꯤꯒ ꯇꯧꯕ ꯉꯝꯗꯣꯏ ꯅꯠꯇꯦꯀꯣ ꯅꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯅꯣꯏ ꯃꯌꯥꯝꯅ ꯂꯥꯛꯄꯤꯕꯒꯤ ꯑꯦꯜꯕꯤ ꯇꯧꯕ ꯉꯝꯃꯤꯅꯦꯕꯀꯣ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯅꯨꯡꯁꯤꯕꯤ ꯕꯦꯅꯨ ꯗꯦꯕꯤ ꯂꯥꯛꯆꯔꯦ ꯆꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯕꯦꯅꯨ ꯑꯦꯛꯇꯤꯡꯒꯤ ꯀ꯭ꯋꯤꯟꯅꯤꯀꯣ ꯕꯦꯅꯨꯁꯦ ꯑꯗꯒꯤꯗꯤ ꯁꯨꯅꯤꯇꯤ ꯀꯣꯅꯤꯃꯝꯅ ꯍꯣꯏ ꯁꯣꯏꯗꯅ ꯎꯅꯁꯤ ꯍꯥꯏꯌꯦ ꯌꯥꯝ ꯅꯨꯡꯁꯤꯕꯣ ꯁꯨꯅꯤꯇꯤꯅ ꯉꯁꯤ ꯂꯥꯛꯏꯁꯦ ꯁꯥꯊꯤꯅ ꯅꯨꯡꯁꯤ ꯑꯁꯦꯡꯕ ꯁꯥꯊꯤꯅ ꯅꯨꯡꯁꯤ ꯑꯗꯩ ꯁꯨꯙꯤꯔꯅ ꯀꯩ ꯍꯥꯏꯕ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯅꯦꯅꯦ ꯍꯥꯏ ꯑꯣꯀꯦ ꯁꯨꯙꯤꯔ ꯂꯥꯛꯑꯣ ꯑꯃꯨꯛ ꯂꯥꯛꯑꯣ ꯁꯨꯅꯤꯇꯤꯅ ꯍꯥꯏꯕ ꯏꯕꯥꯏꯗꯤ ꯎꯗꯦ ꯆꯦ ꯍꯥꯏ ꯏꯕꯥꯏ ꯂꯩꯌꯦꯕꯀꯣ ꯏꯕꯥꯏꯁꯦ ꯍꯌꯦꯡꯁꯦ ꯃꯥ ꯄꯣꯠ ꯑꯃ ꯊꯥꯒꯗꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯂꯣꯏꯗ꯭ꯔꯤꯕꯀꯣ ꯂꯣꯏꯗꯕꯩꯅ ꯃꯥ ꯊꯕꯛꯇꯣ ꯂꯣꯏꯁꯟꯅꯦꯅ ꯐꯝꯃꯤꯑꯕ ꯉꯥꯛꯇꯪ ꯂꯩꯔꯒꯗꯤ ꯃꯥ ꯂꯥꯛꯑꯅꯤ ꯊꯣꯏꯕꯤꯁꯅꯥꯅ ꯃꯥꯏ ꯗꯤꯌꯔ ꯁꯤꯁꯇꯔ ꯏꯁꯩ ꯇꯧꯁꯦ ꯍꯥꯏ ꯑꯣꯀꯦ ꯇꯧꯁꯤ ꯑꯗꯒꯤꯗꯤ ꯁꯨꯔꯖꯤꯠ ꯁꯤꯡꯍꯅ ꯆꯥꯛ ꯆꯥꯔꯕꯣ ꯏꯇꯩꯃ ꯆꯥꯛ ꯆꯥꯔꯦ ꯁꯨꯔꯖꯤꯠ ꯅꯪꯗꯤ ꯆꯥꯔꯛꯑꯕꯣ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯑꯗꯩꯗꯤ ꯈꯨꯃꯟꯅ ꯆꯦꯅꯨ ꯗꯤꯁꯦꯝꯕꯔꯗ ꯂꯥꯛꯇ꯭ꯔꯣꯕꯅꯤ ꯊꯣꯏꯕꯤꯁꯦ ꯍꯥꯏ ꯑꯣ ꯃꯥꯏ ꯒॉड ꯗꯤꯁꯦꯝꯕꯔꯗ ꯑꯁꯦꯡꯕꯩꯔꯅꯦ ꯌꯥꯝ ꯊꯨꯏꯀꯣ ꯗꯤꯁꯦꯝꯕꯔ ꯍꯥꯏꯁꯦ ꯂꯥꯛꯈꯣ ꯃꯊꯪꯒꯤ ꯗꯤꯁꯦꯝꯕꯔꯗ ꯅꯠꯇ꯭ꯔꯣ ꯋꯥꯠꯂꯤꯍꯦ ꯑꯗꯨꯏꯗꯤ ꯁꯨꯙꯤꯔꯅ ꯀꯩ ꯍꯥꯏꯕ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯔꯦ ꯁꯨꯙꯤꯔ ꯅꯪꯗꯤ ꯆꯥꯔꯕꯣ ꯃꯥꯏꯛꯅ ꯆꯦ ꯖꯨꯂꯤꯌꯥꯗꯣ ꯂꯥꯏꯚ ꯊꯥꯗ꯭ꯔꯕꯣ ꯆꯦ ꯖꯨꯂꯤꯌꯥꯗꯣ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯦꯕ ꯃꯥꯁꯦ ꯈꯪꯕ꯭ꯔꯥ ꯃꯥꯏꯛ ꯖꯨꯂꯤꯌꯥ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯦꯕꯀꯣ ꯑꯩ ꯉꯁꯤ ꯃꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦ ꯑꯗꯣ ꯃꯥ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯦ ꯃꯥ ꯌꯨꯝꯗꯁꯨ ꯆꯠꯈꯤꯕꯀꯣ ꯔꯥꯅꯤꯄꯨꯔꯗ ꯂꯩꯌꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯃꯥ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯦ ꯑꯦꯜꯕꯤ ꯃꯥ ꯊꯥꯕ ꯉꯝꯗ꯭ꯔꯦꯕ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯗꯤꯁꯦꯝꯕꯔꯗ ꯑꯩ ꯕꯥꯔꯗꯦ ꯂꯩ
ꯂꯥꯛꯑꯣꯏ ꯍꯥꯏ ꯅꯣꯏ ꯑꯅꯤꯒꯤ ꯂꯤꯂꯥꯁꯤꯗꯤ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯕꯦꯅꯨ ꯗꯦꯕꯤꯅ ꯍꯥꯏꯕ ꯀꯥꯕꯨꯡꯒꯁ ꯍꯥꯏꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯒ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ ꯀꯥꯕꯨꯡꯒꯁꯇ ꯍꯥꯏꯔꯣ ꯕꯦꯅꯨ ꯀꯥꯕꯨꯡꯒꯁꯦ ꯑꯩꯈꯣꯏ ꯁꯤꯗꯤ ꯈꯔ ꯂꯥꯞꯄꯤꯅꯦ ꯑꯩꯈꯣꯏ ꯑꯕꯨꯡꯉꯣꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯃꯐꯝꯗꯣ ꯑꯗꯨ ꯀꯥꯕꯨꯡꯒꯁ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯑꯕꯨꯡꯉꯣ ꯑꯥꯗ ꯍꯣꯁꯇꯦꯜꯗ ꯂꯩꯕꯗꯣ ꯃꯥ ꯀꯥꯕꯨꯡꯉꯁꯇꯅꯦꯕ ꯃꯥꯏ ꯁ꯭ꯀꯨꯜꯗꯣ ꯀꯥꯕꯨꯡꯉꯁꯇ ꯑꯗꯒꯤꯗꯤ ꯃꯁꯥ ꯑꯝꯇ ꯂꯥꯛꯈꯣ ꯃꯤ ꯃꯩꯇꯩ ꯏꯁꯇꯨꯗꯤꯑꯣꯅ ꯆꯦ ꯀꯁꯥꯔꯗ ꯌꯥꯝꯅ ꯏꯪꯕꯔꯣ ꯍꯥꯏ ꯏꯪꯕ ꯍꯧꯔꯦ ꯀꯁꯥꯔꯗ ꯌꯥꯝ ꯏꯪꯕ ꯍꯧꯔꯦ ꯁꯨꯙꯤꯔꯅ ꯆꯥꯔꯦ ꯀꯩ ꯍꯥꯏꯕ ꯅꯪꯒꯤ ꯏꯆꯥꯗꯣ ꯀꯌꯥꯅꯣ ꯑꯩ ꯏꯆꯥ ꯑꯅꯤꯈꯛꯇꯅꯦ ꯑꯗꯒꯤ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯅꯪꯒꯤ ꯕꯥꯔꯗꯦꯗꯣ ꯆꯦ ꯑꯅꯨ ꯈꯨꯃꯟꯗ ꯑꯣꯏꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯁꯤ ꯍꯥꯏꯌꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯅꯪ ꯕꯥꯔꯗꯦ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯑꯗꯒꯤꯗꯤ ꯁꯣꯔꯥꯝ ꯉꯥꯟꯕꯅ ꯍꯥꯏꯕ ꯆꯦ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏ ꯑꯣꯀꯦ ꯉꯥꯟꯕ ꯑꯃꯨꯛ ꯂꯥꯛꯑꯣꯀꯣ ꯑꯗꯩ ꯕꯦꯅꯨ ꯗꯦꯕꯤꯅ ꯑꯣ ꯑꯃꯨꯛ ꯐꯥꯎ ꯆꯠꯇ꯭ꯔꯤ ꯍꯥꯏꯌꯦ ꯑꯣ ꯕꯦꯅꯨ ꯅꯪꯁꯦ ꯀꯗꯥꯏꯒꯤꯅꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯇꯣꯏꯅꯣ ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯀꯗꯥꯏꯗꯅꯣ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯅꯝꯃ ꯏꯁꯩ ꯁꯛꯁꯦ ꯀꯣꯃꯦꯟꯠꯁ ꯄꯤꯕ ꯕꯤꯠ ꯕꯤꯠ ꯂꯩꯅꯕꯒꯤ ꯑꯣꯀꯦ ꯀꯩꯁꯦ ꯁꯛꯁꯤꯒꯦ ꯑꯆꯤꯛꯄ ꯑꯍꯤꯡꯗꯣ ꯁꯛꯁꯤꯔꯥ ꯀꯩꯅꯣꯒꯤꯗꯣ ꯄꯨꯁꯄꯥꯔꯥꯅꯤꯒꯤꯗꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨꯀꯣ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯆꯤꯛꯂꯕ ꯊꯥꯕꯜꯗ ꯅꯨꯡꯁꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯔꯧꯔꯤꯕ ꯑꯣꯏꯅꯖꯕ ꯅꯪꯒꯤ ꯅꯇꯧꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯆꯤꯛꯂꯕ ꯊꯥꯕꯜꯗ ꯅꯨꯡꯁꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯔꯧꯔꯤꯕ ꯌꯥꯔꯕꯣ ꯊꯣꯏꯕꯤꯁꯅꯥ ꯗꯥꯏ ꯀꯣꯃꯦꯟꯠꯁ ꯂꯦꯞꯄꯤꯗꯣ ꯍꯧꯈ꯭ꯔꯦ ꯀꯣꯃꯦꯟꯠꯁ ꯂꯦꯞꯈ꯭ꯔꯦ ꯑꯩ ꯈꯪꯗꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯀꯣꯃꯦꯟꯠꯁ ꯍꯦꯛꯇ ꯂꯦꯞꯄꯤꯌꯣ ꯑꯩ ꯇꯟꯕ ꯑꯃ ꯌꯥꯎꯔꯦꯕ ꯅꯪ ꯃꯣꯕꯥꯏꯜ ꯂꯩꯕꯤꯔꯣꯗ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯣ ꯈꯪꯗꯦ ꯑꯩ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕ ꯀꯥꯏꯅꯣ ꯑꯩꯒꯤ ꯑꯅꯨ ꯈꯨꯃꯟ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ अनु खुमन कहाँ है भाई कमन हाई लेपिसे करिनो नंसु हांगागा पिरक्ते मी दुम थोपनी डायरेक्ट सुम चंगा लोइसे क्या ꯃꯌꯥꯝ ꯀꯣꯃꯦꯟꯠꯁ ꯂꯦꯞꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯒꯤ ꯃꯣꯕꯥꯏꯜꯗꯒꯤ ꯄꯥꯔꯛꯑꯒꯦ ꯑꯩꯁꯤꯒꯤ ꯀꯣꯃꯦꯟꯠꯁ ꯂꯦꯞꯈ꯭ꯔꯦ ꯑꯩꯁꯦ ꯎꯔꯤꯡ ꯑꯆꯧꯕ ꯑꯃ ꯊꯨꯡꯉꯦ ꯅꯥꯕꯅ ꯂꯣꯏꯔꯦ ꯇꯜꯂꯦ ꯀꯥꯏꯗ ꯆꯠꯄꯟꯒꯦ ꯅꯪꯁꯦ ꯑꯗꯒꯤꯗꯤ ꯁꯨꯙꯤꯔꯅ ꯁꯣꯏꯈꯔꯦ ꯑꯅꯤꯃꯛ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯁꯥꯎꯅꯨꯀꯣ ꯍꯥꯏꯗꯤ ꯂꯩꯃꯅ ꯋꯥ ꯌꯥꯝ ꯐꯖꯩꯌꯦ ꯆꯦ ꯒꯤ ꯏꯁꯩꯁꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤ ꯑꯕꯦꯝꯃꯅ ꯅꯣꯏ ꯗꯗꯥꯅ ꯁꯅꯥ ꯁꯥꯔꯤꯗꯣ ꯃꯥ ꯃꯊꯟꯇꯔꯣ ꯃꯊꯟꯇꯅꯦ ꯑꯗꯨꯒꯗꯤ ꯃꯩꯇꯩ ꯏꯁꯇꯨꯗꯤꯑꯣ ꯆꯦ ꯏꯁꯩꯁꯦ ꯌꯥꯝꯅ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯗꯩꯗꯤ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯀꯩ ꯏꯁꯩ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯔꯐꯝꯗ ꯀꯦꯖꯒꯦ ꯏꯁꯩꯁꯦ ꯑꯁꯨꯝ ꯁꯛꯍꯜꯂꯁꯤ ꯀ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯌꯥꯝ ꯐꯖꯩꯀꯣ ꯏꯁꯩꯁꯦ ꯍꯥꯏꯅ ꯁꯨꯙꯤꯔꯅ ꯍꯥꯏꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯩ ꯃꯥꯏꯛꯅ ꯆꯦ ꯌꯥꯝ ꯐꯖꯩ ꯏꯁꯩꯗꯣ ꯄꯨꯁꯄꯔꯥꯅꯤꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏ ꯊꯣꯏꯕꯤ ꯁꯅꯥꯅ ꯄꯥꯝꯕꯒꯤ ꯁꯛꯂꯤꯕ ꯅꯊꯧꯔꯥ ꯍꯥꯏꯌꯦ ꯄꯥꯝꯂꯤꯕꯒꯤ ꯁꯛꯂꯤꯕ ꯅꯊꯧꯔꯥ ꯍꯥꯏꯅ ꯈꯨꯃꯟꯗ ꯉꯥꯡꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯩ ꯄꯨꯁꯄꯔꯥꯅꯤꯒ ꯃꯥꯟꯅꯩ ꯑꯗꯣ ꯀꯥꯏꯗ ꯃꯥꯟꯅꯗꯣꯏꯅꯣ ꯃꯤ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯑꯩꯈꯣꯏꯗꯤ ꯁꯨꯔꯒ ꯌꯥꯎꯕ ꯅꯠꯇꯦꯗ ꯁꯨꯙꯤꯔ ꯂꯥꯏꯁ꯭ꯔꯝꯅ ꯀꯀꯥꯒꯤ ꯁꯛꯇꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯀꯀꯥꯒꯤ ꯁꯛ ꯌꯦꯡꯍꯜꯂꯒꯦ ꯉꯥꯛꯇꯪ ꯂꯩꯌꯨ ꯌꯦꯡꯍꯜꯂꯛꯀꯦ ꯕꯦꯅꯨ ꯗꯦꯕꯤꯅ ꯈꯨꯕꯥꯛꯀ ꯐꯨꯊꯈ꯭ꯔꯦ ꯊꯦꯡꯀ꯭ꯌꯨ ꯕꯦꯅꯨ ꯑꯗꯩ ꯕꯦꯅꯨꯅ ꯆꯦꯒꯤ ꯆꯦ ꯑꯩ ꯁꯤꯡꯒꯤꯔꯕꯣꯟꯒꯤꯅꯤ ꯍꯥꯏ ꯁꯤꯡꯒꯤꯔꯕꯣꯟꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯛ ꯅꯛꯅꯩꯅ ꯈꯨꯃꯟꯅ ꯆꯦ ꯑꯅꯨ ꯈꯨꯃꯟ ꯊꯣꯏꯕꯤꯁꯦ ꯑꯩꯒꯤ ꯁꯥꯒꯩꯗ ꯇꯤꯟꯗ꯭ꯔꯣꯕꯅꯤ ꯍꯥꯏ ꯑꯗꯨꯅꯦ ꯑꯗꯒꯤꯗꯤ ꯁꯍꯤꯂꯥ ꯀꯔꯝ ꯀꯥꯟꯗꯒꯤ ꯅꯪ ꯁꯥꯒꯩꯗ ꯇꯤꯟꯗꯣꯏꯅꯣ ꯈꯪꯍꯟꯕꯤꯔꯛꯑꯣ
ꯑꯗꯒꯤꯗꯤ ꯁꯥꯍꯤꯂꯥꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯌꯥꯝ ꯐꯖꯩꯌꯦ ꯏꯁꯩꯁꯦ ꯍꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯩꯗꯤ ꯃꯩꯇꯩ ꯏꯁꯇꯨꯗꯤꯑꯣꯅ ꯆꯦ ꯏꯌꯥꯝꯕꯗ ꯐꯥꯒꯤ ꯑꯃ ꯇꯧꯔꯒꯣ ꯍꯥꯏꯌꯨ ꯍꯥꯏ ꯇꯧꯍꯜꯂꯛꯀꯦ ꯑꯗꯒꯤꯗꯤ ꯂꯩꯃꯅ ꯏꯕꯥꯏꯒ ꯑꯃꯨꯛ ꯄꯨꯟꯅ ꯁꯛꯂꯛꯑꯣ ꯆꯦ ꯍꯥꯏꯌꯦ ꯁꯛꯂꯛꯀꯦꯀꯣ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯣꯏ ꯏꯅꯝꯃ ꯍꯣꯏ ꯏꯅꯝꯃ ꯍꯤꯡꯆꯥꯕꯤ ꯄꯣꯠꯆꯥꯕꯤ ꯅꯨꯡꯁꯤꯕ ꯅꯐꯝꯗ ꯀꯦꯖꯒꯦ ꯇꯣꯏꯅ ꯁꯛꯂꯣ ꯏꯅꯝꯃ ꯍꯥꯏ ꯑꯗꯒꯤꯗꯤ ꯀꯣꯏꯔꯩꯅ ꯍꯥꯏꯕ ꯍꯥꯏ ꯆꯦ ꯍꯥꯏ ꯍꯦꯜꯂꯣ ꯀꯣꯏꯔꯩ ꯍꯦꯜꯂꯣ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯀꯣꯏꯔꯩ ꯑꯗꯒꯤ ꯃꯥꯏꯛꯅ ꯀꯩ ꯍꯥꯏꯕ ꯐꯥꯒꯤ ꯅꯠꯇꯦ ꯆꯦ ꯄꯨꯁꯄꯔꯥꯅꯤꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯀꯥꯏꯗꯩꯅꯣ ꯄꯨꯁꯄꯔꯥꯅꯤꯒ ꯑꯩꯒ ꯀꯝꯄꯤꯌꯔ ꯇꯧꯕꯤꯔꯛꯀꯅꯨꯀꯣ ꯄꯨꯁꯄꯔꯥꯅꯤꯗꯤ ꯂꯦꯚꯦꯜ ꯑꯅꯤ ꯑꯩꯈꯣꯏꯅ ꯁꯤꯅꯤ ꯃꯣꯏꯒꯤ ꯁꯨꯝ ꯃꯇꯧ ꯇꯝꯖꯕꯒꯤ ꯋꯥꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯥꯟꯅꯕ ꯇꯧꯖꯕꯅꯦꯕ ꯑꯗꯩꯗꯤ ꯈꯨꯃꯟꯅ ꯆꯦ ꯑꯅꯨ ꯈꯨꯃꯟ 2025ꯀꯤ ꯖꯅꯋꯥꯔꯤꯗ ꯑꯣ ꯃꯥꯏ ꯒꯣꯗ ꯆꯍꯤ ꯑꯃ ꯋꯥꯠꯂꯤꯗꯅ ꯑꯗꯒꯤꯗꯤ ꯕꯦꯅꯨ ꯗꯦꯕꯤꯅ ꯑꯣ ꯑꯗꯨꯗꯤ ꯐꯪꯅꯁꯤ ꯅꯣꯡꯃ ꯀꯣ ꯑꯩ ꯂꯥꯛꯀꯦ ꯆꯦꯗꯤ ꯊꯕꯛ ꯈꯔ ꯀꯟꯕ ꯃꯥꯜꯂꯤ ꯑꯗꯣ ꯆꯥꯛ ꯆꯥꯗꯣꯏꯅꯤꯀꯣ ꯂꯥꯛꯑꯗꯤ ꯍꯥꯏꯌꯦ ꯂꯥꯛꯑꯣ ꯕꯦꯅꯨ ꯂꯥꯛꯑꯣ ꯂꯥꯛꯄꯁꯦ ꯅꯪ ꯑꯩꯒꯤ ꯑꯦꯐꯕꯤꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯑꯣꯕ ꯐꯣꯟ ꯇꯧꯁꯜꯂꯛꯑꯣꯕꯀꯣ ꯑꯗꯩꯗꯤ ꯄꯥꯎ ꯐꯥꯎꯅꯔꯒ ꯅꯪ ꯂꯥꯛꯄꯒꯤ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯆꯥꯅ ꯊꯛꯅꯕ ꯅꯆꯦꯅ ꯂꯥꯡꯉꯝꯃꯒꯦ ꯑꯗꯨꯒ ꯆꯥꯃꯤꯟꯅꯔꯒ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯀꯥꯞꯁꯦꯕꯀꯣ ꯂꯥꯛꯑꯣ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗꯤ ꯃꯑꯣꯡ ꯇꯥꯗꯦꯀꯣ ꯌꯨꯝꯗꯤ ꯑꯝꯇ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗꯤ ꯏꯀꯥꯏꯖꯩꯌꯦ ꯃꯤꯉꯣꯟꯗ ꯍꯥꯏꯗꯤ ꯌꯦꯡꯍꯟꯕꯒꯗꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯕꯨꯗꯤ ꯈꯪꯉꯛꯄꯣꯅꯦꯕ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯈꯔ ꯐꯠꯇꯦꯅꯀꯣ ꯑꯗꯨꯏꯁꯨ ꯔꯤꯌꯦꯜꯗꯒ ꯑꯝꯇ ꯌꯦꯡꯍꯟꯅꯤꯡꯗꯦ ꯑꯩꯗꯤ ꯏꯀꯥꯏꯖꯩꯌꯦꯕ ꯌꯥꯝꯅ ꯑꯗꯩꯗꯤ ꯀꯣꯏꯔꯩꯅ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯌꯦ ꯆꯥꯔꯦ ꯀꯣꯏꯔꯩ ꯅꯪꯗꯤ ꯆꯥꯔꯕꯣ ꯑꯗꯩ ꯊꯣꯏꯕꯤ ꯁꯅꯥꯅ ꯄꯨꯁꯄꯔꯥꯅꯤꯒ ꯆꯥꯡꯗꯝꯅꯔꯁꯨ ꯄꯨꯁꯄꯔꯥꯅꯤꯗꯩ ꯍꯦꯜꯂꯦ ꯐꯖꯕ ꯏꯅꯝꯃꯗꯤ ꯄꯨꯁꯄꯔꯥꯅꯤ ꯅꯝꯊꯦꯛꯄ ꯉꯝꯕꯤꯅꯦ ꯍꯥꯏ ꯁꯤꯔꯦꯗ ꯑꯗꯩ ꯁꯨꯙꯤꯔꯅ ꯅꯦꯅꯦꯒꯤ ꯄ꯭ꯔꯦꯡ ꯌꯦꯡꯕ ꯑꯩ ꯅꯣꯛꯄꯗ ꯂꯣꯏꯗꯣꯔꯦ ꯄ꯭ꯔꯦꯡꯛꯇꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯗꯨꯝ ꯇꯧꯕꯅꯤꯗ ꯄ꯭ꯔꯦꯡꯁꯦ ꯑꯗꯣ ꯄ꯭ꯔꯦꯡꯁꯦ ꯇꯧꯔꯒꯅꯦ ꯁꯛꯁꯦꯁ ꯑꯣꯏꯈꯤꯗꯕꯁꯨ ꯌꯥꯝ ꯌꯥꯎꯈ꯭ꯔꯦꯀꯣ ꯄ꯭ꯔꯦꯡꯁꯦ ꯇꯧꯒꯦ ꯇꯧꯔꯨꯔꯒ ꯈꯪꯗꯣꯛꯈꯤꯕꯁꯨ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯗꯤ ꯊꯥꯡꯒꯠꯂꯛꯇ꯭ꯔꯦꯕ ꯈꯪꯗꯣꯛꯈꯤꯕꯗꯨꯗꯤ ꯑꯗꯨꯒ ꯔꯟꯖꯅꯥ ꯁꯂꯥꯝꯅ ꯆꯦ ꯑꯩ ꯀꯁꯥꯔꯗ ꯂꯥꯛꯀꯦ ꯀꯣꯏꯕ ꯍꯥꯏ ꯂꯥꯛꯑꯣ ꯔꯟꯖꯅꯥ ꯂꯥꯛꯑꯣ ꯀꯣꯏꯕ ꯂꯥꯛꯑꯣ ꯀꯁꯥꯔꯗꯀꯣ ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯩ ꯏꯁꯩꯗꯨꯅ ꯇꯥꯁꯟꯅꯕꯤꯗꯦ ꯑꯩ ꯃꯥꯡꯈꯔꯒꯦ ꯍꯥꯏ ꯃꯥꯡꯕ ꯌꯥꯔꯣꯏ ꯅꯥꯏꯈꯣ ꯍꯥꯏꯕ ꯁꯛꯂꯛꯀꯦ ꯍꯥꯏꯕ ꯊꯣꯏꯕꯤ ꯁꯅꯥ ꯅꯪꯕꯨ ꯑꯗꯩ ꯃꯥꯏꯛꯅ ꯆꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯀꯁꯥꯔꯗ ꯑꯗꯨꯝ ꯂꯩꯗꯣꯏꯔꯣ ꯍꯥꯏꯌꯦ ꯃꯥꯏꯛ ꯂꯥꯛꯀꯅꯤ ꯃꯅꯤꯄꯨꯔꯗꯁꯨ ꯂꯥꯛꯀꯅꯤꯀꯣ ꯑꯗꯣ ꯂꯥꯛꯄ ꯃꯇꯝꯗꯅꯦ ꯑꯩꯁꯦ ꯃꯌꯥꯝꯗ ꯑꯩ ꯂꯥꯛꯏ ꯍꯥꯏꯅ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯅ LB ꯑꯃ ꯊꯥꯔꯛꯀꯅꯤꯀꯣ ꯑꯗꯣ LBꯗ ꯊꯥꯔꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯪꯉꯅꯤꯅ ꯑꯩꯁꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯏ ꯂꯥꯛꯇꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯕꯨ ꯎꯅꯅꯤꯡꯕ ꯃꯌꯥꯝꯅ ꯑꯩꯒ ꯑꯗꯨꯝ ꯎꯅꯁꯦꯕꯀꯣ ꯑꯩꯁꯨ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯎꯅꯅꯤꯡꯉꯤ ꯃꯅꯤꯄꯨꯔꯒꯤꯇ ꯅꯠꯇꯦꯀꯣ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯕ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯂꯣꯏ ꯎꯅꯅꯤꯡꯉꯤ ꯑꯗꯩ ꯀꯣꯏꯔꯩꯅ ꯆꯦ ꯆꯔꯥ ꯀꯔꯤ ꯃꯊꯦꯜꯅꯣ ꯉꯁꯤꯁꯦ ꯀꯣꯏꯔꯩ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦꯀꯣ ꯑꯗꯩ ꯁꯨꯙꯤꯔꯅ ꯅꯨꯡꯉꯥꯏꯔꯤꯌꯦ ꯍꯥꯏ ꯑꯗꯩ ꯕꯦꯅꯨ ꯗꯦꯕꯤꯅ ꯌꯨꯝꯒꯤ ꯀꯔꯤꯝ ꯃꯊꯧ ꯅꯠꯇꯦ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯊꯧꯅꯤ ꯌꯨꯝꯅ ꯁꯛꯅ ꯀꯩꯗꯧꯗꯣꯏꯅꯣ ꯅꯣꯡꯃꯗꯤ ꯁꯨꯝ ꯐꯖꯔꯛꯀꯅꯤ ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯑꯩꯗꯤ ꯍꯔꯥꯎꯕ ꯄꯥꯝꯃꯤ ꯅꯣꯛꯄ ꯇꯨꯃꯤꯟꯅꯅ ꯂꯩꯕ ꯂꯩꯇꯕꯀꯣ ꯑꯠꯆꯥ ꯑꯗꯨꯅꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯅꯦꯕꯀꯣ ꯑꯗꯣ ꯃꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯛꯖꯔꯤꯗ ꯉꯥꯎꯕ ꯌꯨꯝ ꯀꯩꯗ ꯉꯥꯎꯕ ꯄꯩꯁꯥ ꯂꯨꯄꯥ ꯁꯅꯥ ꯂꯨꯄꯥꯗꯁꯨ ꯉꯥꯎꯕ ꯃꯤꯁꯨ ꯂꯩꯗꯅꯀꯣ ꯑꯗꯨꯅꯦ ꯑꯗꯩ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯥꯏ ꯃꯥꯡꯉꯣꯏ ꯀꯩ ꯍꯥꯏꯕ ꯂꯣꯠꯀꯦ ꯇꯧꯕ ꯍꯥꯏꯌꯦ ꯅꯪ ꯂꯣꯠꯂꯗꯤ ꯅꯅꯝꯃ ꯀꯞꯀꯅꯤꯀꯣ
ꯑꯗꯒꯤ ꯄ꯭ꯔꯀꯥꯁꯅ ꯍꯥꯏꯕ ꯀꯁꯥꯔ ꯀꯔꯤ ꯂꯩꯀꯥꯏꯅꯣ ꯍꯥꯏꯌꯦ ꯀꯁꯥꯔ ꯁꯨꯅꯥꯏ ꯆꯥꯟꯗꯝ ꯂꯩꯀꯥꯏꯗꯅꯤ ꯑꯗꯒꯤ ꯃꯩꯇꯩ ꯏꯁꯇꯨꯗꯤꯑꯣꯅ ꯆꯦꯒ ꯏꯌꯥꯝꯕ ꯂꯕ ꯏꯁꯇꯣꯔꯤ ꯚꯤꯗꯤꯑꯣ ꯁꯦꯝꯂꯒꯣ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯍꯥꯏꯌꯦ ꯂꯕ ꯏꯁꯇꯣꯔꯤꯒꯤ ꯋꯥꯔꯤ ꯈꯔꯗꯤ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣꯗ ꯂꯤꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯝ ꯊꯤꯔꯒꯗꯤ ꯌꯦꯡꯉꯣ ꯃꯇꯦꯛ ꯑꯃꯗꯤ ꯁꯨꯝ ꯂꯤꯈꯤꯕ ꯌꯥꯎꯈꯤꯕꯅꯤ ꯑꯗꯒꯤ ꯔꯟꯖꯅꯥꯅ ꯆꯦ ꯑꯩ ꯂꯥꯛꯑꯒꯦ ꯀꯦꯕꯤꯒꯦ ꯍꯥꯏꯌꯦ ꯑꯣ ꯔꯟꯖꯅꯥ ꯅꯪꯁꯦ ꯀꯩꯅꯣ ꯑꯣꯏꯗꯣꯏꯔꯣ ꯍꯥꯏꯗꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯣꯏꯗꯣꯏꯔꯣ ꯔꯟꯖꯅꯥ ꯑꯗꯒꯤꯗꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡꯅ ꯆꯦ ꯑꯅꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯌꯦ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪ ꯉꯁꯥꯏꯅꯦ ꯀꯩꯅꯣꯒꯤ ꯈꯨꯃꯟ ꯂꯥꯏꯒꯤ ꯚꯤꯗꯤꯑꯣꯗ ꯉꯁꯥꯏ ꯎꯏꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯟꯖꯂꯤ ꯈꯨꯟꯅ ꯍꯥꯏꯕ ꯍꯥꯏꯆꯦ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯑꯗꯩ ꯁꯨꯙꯤꯔꯅ ꯍꯥꯏꯕ ꯅꯦꯅꯦ ꯊꯣꯏꯕꯤꯁꯅꯥ ꯏꯁꯩ ꯁꯛꯑꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯁꯛꯑꯣ ꯍꯥꯏꯌꯦ ꯁꯛꯂꯒꯦ ꯑꯗꯒꯤꯗꯤ ꯑꯁꯃꯣꯔꯥ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯅꯆꯦ ꯑꯩꯁꯨ ꯂꯥꯛꯑꯦ ꯍꯥꯏ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯁꯨꯙꯤꯔꯅ ꯑꯩꯒꯤ ꯃꯤꯡ ꯁꯨꯙꯤꯔ ꯁꯨꯍꯥꯅꯤ ꯁꯨꯙꯤꯔꯅ ꯍꯥꯏꯕ ꯑꯩꯒꯤ ꯃꯤꯡ ꯁꯨꯍꯥꯅꯤ ꯀꯧꯋꯦ ꯁꯨꯍꯥꯅꯤ ꯀꯧꯔꯛꯑꯣ ꯍꯥꯏ ꯑꯣꯀꯦ ꯁꯨꯍꯥꯅꯤ ꯍꯥꯏꯕꯀꯣ ꯑꯗꯩ ꯗꯥꯏꯅꯥꯅ ꯆꯦ ꯍꯥꯏꯌꯦ ꯗꯥꯏꯅꯥ ꯋꯦꯜꯀꯝ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯑꯁ ꯀꯩꯅꯣ ꯃꯥꯏꯛꯁꯤꯁꯨ ꯌꯥꯝ ꯍꯧꯅ ꯊꯥꯔꯛꯏꯁꯤꯕꯣ ꯁꯥꯎꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦ ꯇꯧꯔꯤꯁꯤꯗꯤ ꯅꯣꯏ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯥꯏꯕ ꯑꯗꯨꯗꯤ ꯏꯁꯩ ꯁꯛꯑꯣ ꯅꯨꯡꯁꯤꯕ ꯅꯐꯝꯗ ꯀꯦꯖꯒꯦ ꯇꯣꯏꯅꯗꯣ ꯏꯅꯃꯁꯨ ꯑꯩꯁꯨ ꯀꯞꯇꯅꯕ ꯍꯥꯏ ꯑꯣꯀꯦ ꯅꯨꯡꯁꯤꯕ ꯅꯐꯝꯗ ꯀꯦꯖꯒꯦ ꯇꯣꯏꯅ ꯑꯩꯅ ꯁꯦꯟꯅꯕꯤꯌꯨ ꯀꯥꯎꯈ꯭ꯔꯦ ꯈꯜꯂꯒꯦ ꯑꯩꯅ ꯁꯨꯝ ꯅꯪꯁꯦ ꯑꯩꯅ ꯅꯣꯡꯃ ꯅꯨꯡꯁꯤꯕꯁꯦ ꯍꯦꯜꯂꯤꯗꯣ ꯌꯥꯔꯕ ꯊꯣꯏꯕꯤꯁꯅꯥ ꯑꯩ ꯂꯣꯏꯅ ꯐꯥꯗꯦꯀꯣ ꯑꯗꯩ ꯄ꯭ꯔꯀꯥꯁ ꯊꯣꯛꯆꯣꯝꯅ ꯉꯁꯤꯗꯤ ꯍꯦꯔꯣ ꯎꯗꯦꯅ ꯍꯥꯏꯌꯦ ꯄ꯭ꯔꯀꯥꯁ ꯑꯩꯈꯣꯏ ꯗꯥ ꯊꯕꯛ ꯁꯨꯔꯤ ꯉꯥꯛꯇꯪ ꯂꯩꯔꯒ ꯊꯣꯛꯂꯛꯑꯅꯤ ꯑꯗꯒꯤꯗꯤ ꯕ꯭ꯔꯖꯃꯣꯍꯟ ꯁꯤꯡꯍꯅ ꯍꯥꯏ ꯍꯦꯜꯂꯣ ꯔꯟꯖꯅꯥꯅ ꯍꯣꯏ ꯍꯥꯏꯌꯦ ꯑꯣ ꯔꯟꯖꯅꯥ ꯅꯪ ꯃꯦꯀꯞ ꯑꯥꯔꯇꯤꯁꯅꯦ ꯍꯥꯏꯗꯤ ꯑꯠꯆꯥ ꯂꯥꯛꯑꯣ ꯔꯟꯖꯅꯥ ꯀꯁꯥꯔꯗ ꯂꯥꯛꯑꯣ ꯑꯗꯩ ꯅꯨꯡꯁꯤ ꯄꯟꯊꯨꯡꯅ ꯍꯥꯏꯕ ꯊꯣꯏꯕꯤꯁꯅꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯅ ꯊꯣꯏꯕꯤꯁꯅꯥꯗ ꯅꯨꯡꯁꯤ ꯄꯟꯊꯨꯡꯅ ꯍꯪꯈꯔꯦ ꯑꯗꯒꯤꯗꯤ ꯃꯩꯇꯩ ꯏꯁꯇꯨꯗꯤꯑꯣꯅ ꯆꯦꯒꯤ ꯆꯦꯅꯦꯜꯁꯦ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯇꯧꯔꯕꯣ ꯍꯥꯏ ꯇꯧꯕ ꯀꯨꯏꯔꯦ ꯑꯩꯒꯤꯁꯦ ꯑꯗꯒꯤ ꯑꯟꯖꯂꯤꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏꯌꯦ ꯉꯁꯤꯁꯦ ꯉꯥ ꯊꯣꯡꯕ ꯆꯥꯔꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯆꯥꯔꯦ ꯑꯗꯩꯗꯤ ꯉꯥꯔꯤꯟꯈꯥ ꯉꯧꯕ ꯑꯃ ꯆꯥꯔꯦ ꯑꯗꯒꯤꯗꯤ ꯍꯪꯒꯥꯝ ꯃꯇꯣꯟꯗꯣ ꯆꯝꯐꯨꯠ ꯑꯃ ꯆꯥꯔꯦ ꯑꯗꯒꯤ ꯑꯇꯩ ꯀꯩꯅꯣ ꯑꯗꯒꯤꯗꯤ ꯊꯕꯤ ꯀꯣꯕꯤ ꯀꯩꯅꯣꯗ ꯆꯤꯛꯅꯕꯒꯤꯗꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯥꯔꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯏꯔꯣꯜꯂꯦ ꯍꯥꯏ ꯑꯗꯒꯤ ꯁꯨꯙꯤꯔꯅ ꯅꯦꯅꯦꯅ ꯂꯥꯛꯄꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯆꯦ ꯑꯅꯨ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏꯌꯦ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯄꯨꯁꯄꯥ ꯅꯪꯗꯤ ꯀꯩꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯒꯤ ꯗꯥꯏꯅꯥꯅ ꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯑꯗꯨꯝ ꯌꯦꯡꯉꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯗꯥꯏꯅꯥ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯄ꯭ꯔꯀꯥꯁꯅ ꯏꯁꯩ ꯌꯥꯝ ꯍꯩꯀꯣ ꯍꯥꯏꯌꯦ ꯏꯁꯩꯒ ꯍꯩꯇꯦꯗ ꯑꯁꯨꯝ ꯀꯥꯕꯛ ꯁꯥꯕꯛꯅꯤꯗ ꯄ꯭ꯔꯀꯥꯁ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅꯅꯦ ꯁꯨꯝ ꯑꯩꯉꯣꯟꯗ ꯏꯁꯩ ꯈꯔ ꯁꯛꯂꯣ ꯈꯣꯠꯂꯣ ꯀꯥꯏ ꯁꯨꯝ ꯍꯥꯏꯔꯒꯅꯦ ꯑꯩꯁꯨ ꯍꯩꯇꯕꯗꯅꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯁꯤꯗ ꯄꯥꯝꯖꯕ ꯁꯛꯄꯁꯦ ꯍꯩꯕꯕꯨꯗꯤ ꯍꯩꯖꯗꯕ ꯁꯨꯔꯒ ꯌꯥꯝ ꯆꯤꯡꯕꯕꯨꯗꯤ ꯍꯩꯇꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝꯅ ꯍꯔꯥꯎꯅ ꯏꯁꯩ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏꯔꯒ ꯑꯩꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯒꯅꯤ ꯁꯛꯇꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕꯀோ ꯑꯩ ꯈꯣꯟ ꯐꯖꯅꯒ ꯁꯛꯄꯗꯤ ꯅꯠꯇꯕꯅꯦ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯁꯤꯅ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯁꯛꯆꯕꯅꯦꯕ ꯑꯗꯩꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯥꯏꯕ ꯐꯥꯗꯕ ꯏꯁꯩ ꯈꯜꯂꯒ ꯏꯁꯩ ꯑꯅꯤ ꯁꯛꯍꯟꯕ ꯉꯝꯕꯁꯦ ꯑꯩ ꯃꯉꯥꯏꯔꯦ ꯑꯗꯩ ꯅꯨꯡꯁꯤ ꯕꯟꯙꯨꯅ ꯑꯣ ꯊꯣꯏꯕꯤꯁꯅꯥ ꯑꯩꯗꯤ ꯉꯁꯤ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯇꯟ ꯑꯣꯏꯅ ꯆꯥꯔꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯄ꯭ꯔꯀꯥꯁꯅ ꯗꯤꯜ ꯍꯦ ꯇꯨꯝꯍꯥꯔꯥ ꯑꯃꯨꯛꯇ ꯁꯛꯄꯤꯌꯣ ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯁꯦꯁ ꯗꯤꯜ ꯍꯦ ꯇꯨꯝꯍꯥꯔꯥ ꯑꯗꯨꯗꯨꯔꯥ
दिल है तू du sei da makok dai kaw thore ne Prakash du sei da makok dai kamai sakem ta haro kaw thore ne मस्ताना मौसम है kaw thore ne रंगी नजारा đấy đi धड़कन क्या कहती है समझो इशारा आज से जाने मन दिल है तुम्हारा आज से जाने मन दिल है तुम्हारा 이세이세 상만다나네 이세이세 mayam kaureba ꯑꯗꯨꯒꯒꯤꯗꯤ ꯁꯨꯙꯤꯔꯅ ꯌꯥꯝꯅ ꯌꯥꯎꯅꯤꯡꯉꯦ ꯃꯨꯛꯕꯥꯡ ꯇꯧꯔꯁꯨ ꯌꯥꯅꯤꯅꯦꯅꯦ ꯍꯥꯏꯌꯦ ꯌꯥꯝꯅ ꯌꯥꯎꯅꯤꯡꯉꯦ ꯃꯨꯛꯕꯥꯡ ꯇꯧꯔꯁꯨ ꯌꯥꯅꯤꯅꯦꯅꯦ ꯍꯥꯏꯌꯦ ꯁꯨꯙꯤꯔꯅ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯗꯦ ꯄꯨꯁꯄꯥꯅ ꯀꯩ ꯍꯥꯏꯕ ꯌꯦꯟ ꯊꯣꯡꯕ ꯆꯥꯏꯌꯦ ꯆꯦ ꯑꯗꯣ ꯆꯦ ꯊꯔꯣꯏꯒ ꯁꯣꯏꯕꯨꯝꯒ ꯑꯝꯇ ꯊꯔꯣꯏꯒ ꯁꯣꯏꯕꯨꯝꯒ ꯑꯝꯇ ꯊꯣꯡꯕ ꯆꯥꯕꯤꯔꯒꯣ 이ꯇꯩꯒ ꯍꯥꯏ ꯄꯨꯁꯄꯥ ꯀꯩꯅꯣ ꯊꯔꯣꯏꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯅꯕ꯭ꯔꯣ ꯑꯩꯗꯤ ꯈꯪꯗꯦꯅꯦ ꯊꯔꯣꯏꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯅꯩ ꯍꯥꯏꯁꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯃꯊꯦꯜꯁꯦ ꯀꯩꯅꯣ ꯇꯥꯕꯗ ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯍꯔꯥꯎꯕ ꯅꯨꯃꯤꯠ ꯑꯣꯏꯗꯧ ꯃꯥꯜꯂꯤꯀꯣ ꯍꯥꯏ ꯑꯁ ꯌꯥꯝ ꯈꯪꯉꯤꯀꯣ ꯅꯪꯁꯨ ꯅꯆꯦꯅ ꯅꯅꯝꯃꯅ ꯈꯇꯪ ꯍꯥꯏꯕꯗ ꯅꯪ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯁꯃꯔꯥꯅ ꯍꯥꯏꯕ ꯆꯦꯁꯦ ꯀꯥꯏꯒꯤꯅꯣ ꯑꯗꯨꯒ ꯗꯗꯥꯁꯦ ꯀꯗꯥꯏꯗ ꯗꯨꯀꯥꯟ ꯐꯝꯒꯦ ꯁꯅꯥꯒꯤ ꯍꯥꯏꯌꯦ ꯑꯁꯃꯔꯥ ꯑꯩꯈꯣꯏ ꯗꯥꯁꯦ ꯗꯨꯀꯥꯟ ꯐꯝꯗꯦ ꯃꯥ ꯌꯨꯝꯗ ꯁꯥꯏꯌꯦꯕꯀꯣ ꯌꯨꯝꯗ ꯁꯥꯕꯅꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯈꯣꯡꯖꯤꯗꯣ ꯑꯉꯥꯡꯒꯤ ꯈꯣꯡꯖꯤꯁꯨ ꯁꯥꯏ ꯑꯗꯨꯗꯒꯤ ꯁꯅꯥꯗ ꯀꯩꯅꯣ ꯅꯠꯇꯦꯕ ꯃꯥ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯤꯛ ꯅꯥ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦꯕꯀꯣ ꯃꯥꯅ ꯁꯥꯔꯤꯁꯦ ꯑꯗꯨꯗꯒꯤꯗꯤ ꯃꯥꯏꯛꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯑꯩꯒꯤ ꯃꯤꯡꯗꯣ ꯔꯥꯖꯂꯛꯁꯃꯤ ꯀꯧꯋꯦ ꯔꯥꯖꯂꯛꯁꯃꯤ ꯑꯃꯨꯛꯇ ꯀꯧꯔꯛꯑꯣ ꯑꯣ ꯔꯥꯖꯂꯛꯁꯃꯤ ꯍꯦꯛꯇ ꯀꯥꯎꯏꯅꯦ ꯃꯦꯛꯁ ꯈꯪꯕ꯭ꯔꯥ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯅꯪꯅ ꯃꯥꯏ ꯈꯪꯕ꯭ꯔꯥ ꯅꯪꯅꯅꯦ ꯑꯗꯨꯝ ꯁꯤꯒ ꯃꯥꯏ ꯂꯩꯅ ꯊꯝꯃꯕꯅꯤꯅꯅꯦ ꯑꯩꯁꯨ ꯔꯥꯖꯂꯛꯁꯃꯤꯗꯣ ꯍꯥꯏꯕꯗꯣ ꯀꯥꯎꯊꯣꯛꯑꯦꯕ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯄ꯭ꯂꯤꯖ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯂꯨꯃꯤꯗꯣ ꯌꯥꯝ ꯊꯨꯅ ꯀꯣꯃꯦꯟꯠꯁ ꯄꯤꯔꯛꯑꯣꯀꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯃꯥ ꯑꯗꯨꯝ ꯂꯨꯝ ꯂꯩꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯀꯃꯜ ꯁꯤꯡꯍꯅ ꯍꯥꯏ ꯂꯩꯁꯥꯕꯤ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯔꯗꯤ ꯂꯥꯏꯚ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏ ꯂꯩꯁꯥꯕꯤꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯌꯦ ꯆꯪꯕꯤꯔꯛꯑꯣ ꯀꯃꯜ ꯑꯗꯒꯤꯗꯤ ꯕꯦꯅꯨ ꯗꯦꯕꯤ ꯆꯦ ꯅꯨꯡꯁꯤꯕꯅ ꯊꯧꯕ ꯕꯥꯏꯛꯇ ꯑꯗꯣ ꯑꯝꯇ ꯁꯛꯂꯛꯑꯣ ꯍꯥꯏꯌꯦ ꯅꯨꯡꯁꯤꯕꯅ ꯊꯧꯕ ꯕꯥꯏꯛꯇ ꯑꯩꯅ ꯃꯅꯤꯡꯗ ꯅꯞꯆꯕ ꯃꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯕ ꯈꯨꯅꯨꯡꯉꯥꯏ ꯑꯃ 이제 ꯐꯖꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯩꯗꯤ ꯁꯨꯙꯤꯔꯅ ꯍꯥꯏꯕ ꯍꯥꯎꯅꯤꯌꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯄ꯭ꯔꯀꯥꯁꯅ ꯀꯩ ꯍꯥꯏꯕ ꯃꯆꯥꯇꯣꯝꯕꯤ ꯇꯨꯝꯈ꯭ꯔꯦ ꯏꯆꯥꯅꯨꯄꯤꯁꯦ ꯏꯁꯥꯁꯦ ꯅꯥꯇꯣꯟ ꯐꯨꯟꯒꯠꯂꯛꯑꯦ ꯄꯥꯔꯛꯀꯦ ꯅꯥꯈꯣ ꯃꯌꯥꯝ ꯀꯣ ꯀꯣꯃꯦꯟꯁꯦ ꯀꯥꯏ ꯌꯧꯒꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯀꯥꯏꯅꯣ ꯑꯩꯒꯤ ꯁꯥꯏꯅ ꯌꯥꯝ ꯄꯥꯝꯖꯕ ꯏꯁꯩꯅꯦ ꯊꯦꯡꯛꯁ ꯍꯥꯏꯅ ꯍꯥꯏꯔꯦ ꯄ꯭ꯔꯀꯥꯁꯅ ꯑꯗꯨꯗꯒꯤꯗꯤ ꯃꯈꯥ ꯀꯩꯅꯣ ꯄꯨꯁꯄꯥꯅ ꯍꯥꯏꯕ ꯄꯨꯁꯄꯥꯅ ꯀꯩ ꯍꯥꯏꯕ ꯊꯣꯡꯕ ꯌꯥꯕꯅꯦ ꯆꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯍꯥꯏ ꯑꯣ ꯄꯨꯁꯄꯥ ꯑꯩ ꯊꯣꯡꯉꯒ ꯆꯥꯔꯛꯀꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯦ ꯀꯩꯅꯣ ꯇꯧꯕ ꯁꯣꯏꯕꯨꯝꯗꯤ ꯂꯩꯌꯦꯕꯀꯣ ꯀꯩꯅꯣꯗꯣ ꯀꯩꯒꯤꯅꯦ ꯊꯔꯣꯏꯗꯣ ꯈꯪꯕ꯭ꯔꯥ ꯊꯤꯕ ꯑꯝꯇ ꯐꯪꯗꯕ ꯅꯍꯥꯟꯁꯨ ꯑꯩꯈꯣꯏ ꯗꯥꯁꯦ ꯕꯖꯥꯔ ꯆꯠꯂꯨꯏꯕꯀꯣ ꯊꯔꯣꯏ ꯃꯨꯛꯕꯥꯡ ꯇꯧꯁꯤ ꯊꯔꯣꯏ ꯃꯨꯛꯕꯥꯡ ꯇꯧꯔꯣ ꯍꯥꯏꯅ ꯃꯤꯅ ꯃꯌꯥꯝ ꯍꯥꯏꯔꯛꯑꯦꯕꯀꯣ ꯊꯔꯣꯏ ꯊꯤꯔꯨꯕ ꯑꯝꯇ ꯐꯪꯉꯛꯇꯦ ꯑꯗꯣ ꯐꯪꯉꯗꯤ ꯁꯣꯏꯗꯅ ꯑꯩ ꯁꯣꯏꯕꯨꯝꯒ ꯊꯣꯡꯉꯛꯀꯦꯀꯣ ꯑꯗꯒꯤ ꯔꯥꯖꯦꯁꯣꯔꯅ ꯍꯥꯏꯕ ꯏꯆꯦ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦ ꯍꯥꯏꯌꯦ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯔꯦ
ꯑꯗꯒꯤꯗꯤ ꯔꯦꯖꯋꯥꯅꯥꯒꯅ ꯀꯩ ꯍꯥꯏꯕ ꯏꯆꯦ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯒꯦ ꯑꯣ ꯉꯥ ꯊꯣꯡꯕ ꯆꯥꯔꯦꯀꯣ ꯊꯣꯏꯕꯤ ꯁꯅꯥꯅ ꯇꯥꯕꯅꯦ ꯇꯥꯕꯅꯦ ꯏꯅꯝꯃ ꯈꯔ ꯇꯧꯔꯛꯀꯅꯤꯀꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯔꯟꯖꯅꯥꯅ ꯑꯩꯒꯤ ꯀꯣꯃꯦꯟ ꯎꯕꯤꯗ꯭ꯔꯦ ꯍꯥꯏ ꯑꯩ ꯔꯟꯖꯅꯥ ꯈꯪꯍꯧꯗ꯭ꯔꯦ ꯀꯃꯦꯟ ꯑꯗꯨꯝ ꯄꯤꯊꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯄꯥꯔꯛꯀꯦ ꯀꯃꯜꯅ ꯍꯥꯏꯕ ꯀꯔꯝꯕꯅꯣ ꯂꯩꯁꯥꯕꯤꯗꯣ ꯍꯥꯏ ꯍꯪꯉꯣ ꯀꯃꯜ ꯂꯩꯁꯥꯕꯤ ꯀꯔꯝꯕꯅꯣ ꯑꯝꯇ ꯍꯪꯗꯧ ꯅꯣꯏ ꯁꯨꯙꯤꯔꯅ ꯅꯩꯔꯦꯍꯦꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯍꯨꯏꯗ꯭ꯔꯣꯝ ꯏꯟꯗ꯭ꯔꯖꯤꯠꯅ ꯀꯩ ꯍꯥꯏꯕ ꯏꯆꯦꯒꯤ ꯕꯣꯔ ꯏꯆꯥ ꯏꯆꯦꯒꯤ ꯕꯣꯔ ꯏꯆꯥꯅꯨꯄꯤ ꯑꯣꯏꯖꯔꯒꯦ ꯕꯣꯔ ꯄꯤꯕꯤꯔꯒꯣ ꯏꯆꯦꯒꯤ ꯕꯣꯔ ꯏꯆꯥꯅꯨꯄꯥ ꯑꯣꯏꯖꯔꯒꯦ ꯕꯣꯔ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯑꯣ ꯑꯠꯆꯥ ꯍꯣꯏ ꯏꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯄ ꯑꯣꯏꯔꯣ ꯍꯨꯏꯗ꯭ꯔꯣꯝ ꯏꯟꯗ꯭ꯔꯖꯤꯠ ꯀꯣ ꯏꯆꯥꯅꯨꯄꯥ ꯅꯨꯡꯁꯤꯕ ꯑꯃ ꯐꯪꯕ ꯑꯣꯏꯖꯔꯣꯀꯣ ꯑꯗꯒꯤꯗꯤ ꯕꯦꯅꯨ ꯗꯦꯕꯤꯅ ꯋꯥ ꯏꯕꯨꯡ ꯌꯥꯎꯔꯝꯃꯗꯤ ꯅꯩꯒꯗꯕ ꯍꯥꯏ ꯏꯕꯨꯡꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯛꯂꯛꯇꯨꯔꯕꯅꯦ ꯑꯩꯈꯣꯏ ꯏꯕꯨꯡ ꯊꯣꯛꯄꯒꯤ ꯔꯦꯗꯤ ꯑꯣꯏꯈ꯭ꯔꯦ ꯊꯣꯛꯂꯛꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯗꯒꯤꯗꯤ ꯌꯨꯇ꯭ꯌꯨꯕ ꯂꯚꯔ ꯉꯥꯏꯕꯅ ꯂꯩꯁꯥꯕꯤ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯔꯗꯤ ꯑꯝꯇ ꯈꯨꯠ ꯊꯥꯡꯒꯠꯄꯤꯔꯛꯑꯣ ꯀꯣ ꯋꯥꯔꯤ ꯁꯨꯝ ꯆꯝꯅ ꯁꯨꯅꯁꯤꯀꯣ ꯍꯥꯏꯌꯦ ꯂꯩꯁꯥꯕꯤ ꯊꯤꯕꯁꯨ ꯆꯪꯉꯛꯏꯅꯦ ꯇꯧꯔꯤꯁꯦ ꯌꯨꯇꯨꯕꯁꯤꯗ ꯑꯦꯜꯕꯤꯁꯤꯗ ꯅꯣꯛꯅ ꯁꯤꯅꯤꯀꯣ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯥꯏꯕ ꯏꯅꯝꯃ ꯀꯦꯔꯗꯤ ꯀꯦꯕꯥꯛ ꯊꯣꯡꯅ ꯀꯦꯊꯣꯛꯀꯦ ꯁꯛꯑꯣ ꯍꯥꯏꯌꯦ ꯐꯥꯗꯤꯌꯦ ꯏꯕꯦꯝꯃ ꯑꯩꯗꯤ ꯁꯤꯗ ꯐꯥꯗꯦ ꯁꯨꯙꯤꯔꯅ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯑꯃꯨꯛꯇ ꯆꯥꯕꯤꯔꯒꯣꯅꯦꯅꯦ ꯍꯥꯏꯌꯦ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯁꯦ ꯌꯣꯡꯆꯥꯛ ꯃꯔꯨꯝ ꯆꯪꯗ꯭ꯔꯤꯌꯦ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯆꯥꯕꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯑꯗꯨꯗꯤ ꯆꯥꯕ ꯌꯥꯔꯦꯕꯀꯣ ꯁꯤꯡꯖꯨꯒꯗꯤ ꯆꯥꯕꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯊꯣꯛꯑꯦꯕ ꯑꯗꯨꯒ ꯃꯔꯨꯝ ꯇꯣꯡꯕ ꯑꯗꯨ ꯊꯣꯛꯇ꯭ꯔꯤꯀꯣ ꯊꯣꯛꯄ ꯀꯥꯟꯗ ꯆꯥꯔꯛꯇꯣꯏꯅꯦ ꯑꯗꯒꯤꯗꯤ ꯌꯨꯇꯨꯕ ꯂꯚꯔꯅ ꯍꯥꯏꯕ ꯊꯣꯏꯕꯤ ꯁꯅꯥꯁꯦ ꯂꯩꯁꯥꯕꯤꯅꯣ ꯃꯥꯅꯦ ꯃꯥ ꯂꯩꯁꯥꯕꯤꯅꯦ ꯂꯩꯁꯥꯕꯤ ꯃꯥꯕꯨ ꯂꯨꯝꯖꯕ ꯅꯤꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯀꯣ ꯑꯗꯩꯗꯤ ꯄ꯭ꯔꯀꯥꯁꯅ ꯍꯥꯏꯕ ꯉꯁꯤꯗꯤ ꯁꯛ ꯌꯥꯝ ꯐꯖꯔꯝꯃꯦ ꯍꯥꯏ ꯀꯅꯥꯗꯅꯣ ꯄ꯭ꯔꯀꯥꯁ ꯑꯩꯉꯣꯟꯗꯔꯣ ꯑꯩꯈꯣꯏꯗꯤ ꯌꯥꯗ꯭ꯔꯕꯅꯤ ꯅꯆꯦꯗꯤ ꯌꯥꯗ꯭ꯔꯕꯅꯤꯍꯦ ꯆꯍꯤ 40 ꯆꯩꯕꯒꯤ ꯃꯑꯣꯡ ꯆꯥꯗ꯭ꯔꯕꯅꯤ ꯑꯗꯒꯤꯗꯤ ꯔꯦꯅꯦꯗꯤꯅ ꯁꯨꯃꯥꯏꯅꯒ ꯇꯧꯔꯒ ꯂꯩꯈ꯭ꯔꯦ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯥꯏꯁꯦ ꯑꯗꯩ ꯔꯟꯖꯅꯥꯅ FBꯗ ꯔꯤꯀ꯭ꯋꯦꯁ ꯊꯥꯔꯛꯀꯦ ꯆꯦꯒꯤ ꯅꯝꯕꯔ ꯂꯧꯖꯒꯦ ꯍꯥꯏꯀꯣ ꯑꯣꯀꯦ ꯊꯥꯔꯣ ꯑꯗꯨꯗꯒꯤꯗꯤ ꯊꯥꯖꯕ꯭ꯂꯣꯅ ꯍꯥꯏꯕ ꯆꯦꯅꯨ ꯀꯩ ꯍꯤꯟꯖꯥꯡꯅꯣ ꯍꯥꯏꯌꯦ ꯊꯥꯖ ꯋꯦꯜꯀꯝ ꯅꯆꯦ ꯒꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯉꯁꯤꯁꯦ ꯉꯥ ꯊꯣꯡꯕ ꯆꯥꯔꯦ ꯊꯥꯖ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯒꯤꯗꯤ ꯔꯕꯤꯅꯥ ꯕꯦꯒꯝ ꯍꯥꯏ ꯔꯕꯤꯅꯥ ꯋꯦꯜꯀꯝ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡꯁꯦ ꯂꯣꯏꯅ ꯅꯨꯃꯤꯠꯀꯤ ꯂꯥꯛꯏ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯔꯕꯤꯅꯥ ꯕꯦꯒꯝꯗꯒꯤ ꯄꯨꯝꯅꯃꯛ ꯅꯨꯃꯤꯠꯀꯤ ꯂꯥꯛꯏ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯒꯤꯗꯤ ꯁꯨꯙꯤꯔ ꯂꯥꯏꯁ꯭ꯔꯝꯅꯁꯨ ꯍꯥꯏ ꯇꯧꯔꯦ ꯍꯥꯏ ꯍꯥꯏꯔ ꯕꯥꯏ ꯍꯥꯏꯔ ꯁꯨꯙꯤꯔ ꯅꯪ ꯍꯥꯏ ꯍꯥꯏꯔ ꯕꯥꯏ ꯍꯥꯏꯔ ꯀꯩ ꯍꯥꯏꯅꯣ ꯑꯗ ꯌꯨꯇꯨꯕ ꯂꯚꯔꯅ ꯍꯥꯏꯕ ꯍꯥꯏ ꯊꯣꯏꯕꯤ ꯁꯅꯥ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯔꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯀꯩ ꯍꯥꯏꯕ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯉꯥꯡꯂꯤꯗꯣ ꯉꯥꯏꯍꯥꯛꯇꯪ ꯐꯣꯟ ꯍꯦꯡ ꯆꯠꯄꯒꯤ ꯊꯣꯛꯎꯕꯁꯤꯗ ꯁꯤꯔꯒꯦꯔꯣ ꯅꯣꯏ ꯍꯥꯏꯅ ꯇꯧꯔꯦ ꯁꯨꯙꯤꯔ ꯂꯥꯏꯁ꯭ꯔꯝꯅ ꯕ꯭ꯂꯨ ꯑꯃꯨꯛꯇ ꯄꯤꯔꯛꯑꯣ ꯍꯥꯏꯌꯦ ꯑꯩ ꯉꯁꯤ ꯁꯨꯙꯤꯔ ꯕ꯭ꯂꯨ ꯄꯤꯕ ꯌꯥꯗ꯭ꯔꯦꯅꯦ ꯑꯩꯒꯤ LB ꯊꯥꯔꯤꯕ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯍꯦꯡ ꯆꯠꯇꯅꯅꯦ ꯃꯥꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯃꯦꯁꯦꯖꯁꯦ ꯑꯝꯇ ꯄꯥꯕ ꯌꯥꯗ꯭ꯔꯦꯀꯣ ꯂꯦꯞꯄ ꯄꯨꯔꯥ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯒꯤ ꯃꯣꯕꯥꯏꯜꯗꯒꯤꯅꯦ ꯑꯩ ꯃꯦꯁꯦꯖ ꯄꯥꯔꯤꯅꯤ ꯍꯧꯖꯤꯛ ꯌꯥꯗꯗꯅ ꯑꯗꯨꯅ ꯑꯩ ꯕ꯭ꯂꯨ ꯄꯤꯕ ꯌꯥꯔꯣꯏꯗꯣꯔꯤ ꯉꯁꯤ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯆꯥꯔꯦ ꯌꯨꯇꯨꯕ ꯂꯚꯔ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯁꯃꯔꯥ ꯂꯥꯏꯐꯁ꯭ꯇꯥꯏꯜꯅ ꯆꯦ ꯑꯩꯈꯣꯏ ꯀꯣꯟꯊꯥꯒꯤ ꯇꯨꯔꯦꯜꯗ ꯊꯔꯣꯏꯗꯣ ꯌꯥꯝ ꯂꯩꯌꯦ ꯐꯥꯕ ꯂꯥꯛꯎ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯌꯥꯎꯕꯅꯦ ꯍꯥꯏꯌꯦ ꯀꯥꯏꯗꯅꯣ ꯍꯥꯏꯁꯦ ꯀꯣꯟꯊꯥ ꯍꯥꯏꯁꯦ ꯀꯥꯏꯗ ꯃꯅꯤꯄꯨꯔꯗꯔോ ꯑꯁꯃꯔꯥ ꯀꯥꯏꯗꯅꯣꯅꯦ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯕ ꯊꯔꯣꯏ ꯐꯥꯕ ꯂꯥꯛꯑꯣ ꯍꯥꯏꯔꯣ ꯃꯅꯤꯄꯨꯔꯗ ꯐ꯭ꯂꯥꯏꯠ ꯇꯣꯡꯉꯒ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯒꯤ ꯌꯨꯇꯨꯕ ꯂꯚꯔꯅ ꯍꯥꯏꯕ ꯍꯥꯏ ꯊꯣꯏꯕꯤ ꯁꯨꯝ ꯂꯥꯏꯐꯇ ꯆꯝꯅ ꯋꯥꯔꯤ ꯁꯨꯅꯁꯤ ꯍꯥꯏꯕꯅꯤ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯕꯤꯟꯁꯣꯟꯅ ꯀꯔꯤ ꯃꯊꯦꯜꯅꯣ ꯏꯆꯦ ꯕꯤꯟꯁꯣꯟ ꯉꯁꯤꯁꯦ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯌꯥꯏꯌꯦ ꯍꯥꯏꯌꯦ
ꯁꯨꯗꯤ ꯂꯥꯏꯁ꯭ꯔꯝꯅ ꯅꯈꯣꯏꯒꯤ ꯅꯥꯀꯟꯒꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯌꯦ ꯅꯥꯀꯟꯒꯤꯗꯣ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯗꯥ ꯂꯩꯔꯦ ꯗꯥ ꯂꯥꯛꯑꯒꯁꯦ ꯂꯦꯞꯄꯒ ꯎꯪꯉ ꯂꯩꯔꯤ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯗꯥ ꯂꯩꯕ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯁꯨꯗꯤ ꯂꯥꯏꯁ꯭ꯔꯝꯅ ꯑꯣ ꯍꯥꯏꯌꯦ ꯑꯗꯩꯗꯤꯅꯦ ꯕꯦꯅꯨ ꯗꯦꯕꯤꯅ ꯑꯕꯦꯝꯃꯗꯣ ꯗꯦꯟꯁ ꯍꯩꯌꯦ ꯂꯦꯞꯇꯅ ꯇꯧꯍꯜꯂꯨ ꯆꯦ ꯉꯝꯃꯗꯤ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯃꯥꯁꯦ ꯗꯦꯟꯁ ꯇꯝꯍꯜꯂꯦ ꯍꯧꯖꯤꯛ ꯗꯥꯟꯁ ꯀ꯭ꯂꯥꯁ ꯇꯝꯍꯜꯂꯦꯕꯀꯣ ꯗꯥꯟꯁ ꯀ꯭ꯂꯥꯁꯇ ꯃꯥ ꯆꯠꯂꯤ ꯍꯧꯖꯤꯛ ꯗꯥꯟꯁ ꯇꯝꯃꯤ ꯑꯗꯒꯤꯗꯤ ꯆꯣꯃꯣꯃꯤꯇꯥ ꯗꯦꯕꯤꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯆꯦ ꯍꯥꯏꯌꯦ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯑꯗꯨꯗꯒꯤꯗꯤ ꯀꯔꯤ ꯌꯨꯇꯨꯕꯔ ꯍꯥꯏꯕꯤꯔꯤꯕ ꯆꯣꯃꯣꯃꯤꯇꯥ ꯗꯦꯕꯤ ꯍꯥꯏꯕ ꯌꯨꯇꯨꯕ ꯂꯕꯔꯅ ꯆꯣꯃꯣꯃꯤꯇꯥ ꯍꯥꯏꯕ꯭ꯔꯥ ꯑꯣ ꯁꯣꯔꯤ ꯁꯤ ꯑꯩꯆ ꯃꯣꯃꯤꯇꯥ ꯍꯥꯏꯕꯤ ꯑꯣ ꯃꯥꯏ ꯒꯣꯗ ꯁꯣꯔꯤ ꯆꯣꯃꯣꯃꯤꯇꯥ ꯅꯠꯇꯦ ꯁꯤ ꯆꯣꯃꯣꯃꯤꯇꯥ ꯑꯩꯆ ꯅꯠꯇꯦ ꯁꯤ ꯑꯩꯆ ꯀꯅꯦ ꯃꯣꯃꯤꯇꯥ ꯄꯨꯟꯁꯤꯜꯂꯛꯑꯕ ꯑꯗꯨꯒ ꯑꯩꯅ ꯈꯜꯂꯤꯕ ꯆꯣꯃꯣꯃꯤꯇꯥ ꯍꯥꯏꯅ ꯄꯥꯔꯤꯅꯦꯕ ꯁꯣꯔꯤ ꯁꯤ ꯑꯩꯆ ꯃꯣꯃꯤꯇꯥ ꯍꯥꯏꯅꯦ ꯄꯨꯟꯁꯤꯟꯅꯕꯗꯨꯒꯅꯦ ꯀꯟꯐ꯭ꯌꯨꯁ ꯆꯠꯈ꯭ꯔꯕ ꯑꯩꯁꯦ ꯑꯗꯒꯤ ꯌꯨꯇꯨꯕ ꯂꯕꯔꯅ ꯍꯥꯏꯕ ꯊꯣꯏꯕꯤ ꯀꯩ ꯂꯝꯒꯤꯅꯣ ꯍꯥꯏꯌꯦ ꯑꯗꯩ ꯊꯣꯏꯕꯤꯅ ꯃꯅꯤꯄꯨꯔ ꯍꯥꯏꯌꯦ ꯑꯗꯒꯤ ꯄ꯭ꯔꯀꯥꯁ ꯊꯣꯛꯆꯣꯝꯅ ꯂꯩꯁꯥꯕꯤ ꯌꯥꯎꯍꯟꯁꯦ ꯄꯥꯈꯪ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯄꯦꯟꯖꯒꯦ ꯀꯥꯏ ꯑꯣꯏꯕ ꯄꯥꯈꯪꯒꯤ ꯊꯃꯣꯏ ꯄꯦꯟꯖꯒꯦ ꯀꯥꯏ ꯅꯣꯏꯕꯨ ꯅꯥꯈꯣ ꯄꯥꯈꯪꯂ ꯃꯧ ꯊꯤꯕꯔꯥ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣꯕ ꯇꯧꯔꯤꯁꯦ ꯑꯗꯒꯤꯗꯤ ꯃꯤꯅ ꯕꯥꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯊꯥꯖꯤꯜꯂꯛꯑꯣ ꯑꯩꯉꯣꯟꯗ ꯅꯣꯏꯁꯦ ꯄꯥꯈꯪꯂ ꯂꯩꯁꯥꯕꯤꯔ ꯈꯪꯅꯕꯒꯤ ꯑꯗꯒꯤꯗꯤ ꯑꯗꯩꯗꯤ ꯀꯥꯏꯅꯣ ꯃꯤꯅꯀꯥ ꯑꯣꯏꯅꯥꯝꯅ ꯍꯥꯏ ꯆꯦ ꯍꯥꯏ ꯍꯦꯜꯂꯣ ꯃꯤꯅꯀꯥ ꯍꯦꯜꯂꯣ ꯋꯦꯜꯀꯝ ꯑꯗꯩ ꯕꯦꯅꯨ ꯗꯦꯕꯤꯅ ꯀꯣꯟꯊꯥ ꯍꯥꯏꯁꯦ ꯕꯣꯔꯕꯤꯜ ꯍꯦꯜꯂꯒ ꯄꯣꯏꯂꯥꯄꯨꯜ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯣꯏꯔꯝꯅꯤ ꯆꯦ ꯍꯥꯏꯌꯦ ꯑꯣ ꯑꯩ ꯇꯥꯖꯗ꯭ꯔꯤꯌꯦ ꯁꯤ ꯈꯨꯟꯁꯦ ꯄꯥꯡꯒꯟ ꯈꯨꯟ ꯑꯣ ꯑꯗ ꯌꯨꯇꯨꯕ ꯂꯕꯔꯅ ꯍꯥꯏꯕ ꯊꯣꯏꯕꯤ ꯑꯩꯁꯨ ꯆꯥꯔꯦ ꯂꯥꯏꯛ ꯐꯖꯅ ꯀꯥꯈꯠꯂꯣꯗ ꯀꯥꯈꯠꯂꯛꯀꯅꯨ ꯊꯣꯏꯕꯤ ꯑꯩꯁꯨ ꯆꯥꯔꯦ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯊꯣꯏꯕꯤ ꯑꯩꯁꯨ ꯆꯥꯔꯦ ꯂꯥꯏꯞꯇ ꯉꯥꯏꯍꯥꯛ ꯅꯣꯛꯁꯤꯀꯣ ꯂꯥꯏꯞ ꯀꯩ ꯍꯥꯏꯅꯣ ꯅꯨꯡꯉꯥꯏꯍꯟꯁꯤꯀꯣ ꯍꯥꯏꯌꯦ ꯅꯣꯛꯁꯦ ꯃꯌꯥꯝ ꯀꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯅꯣꯛꯃꯤꯟꯅꯕꯁꯦ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯑꯗꯨꯗꯒꯤꯗꯤ ꯕꯣꯕꯤꯟꯅ ꯀꯩ ꯍꯥꯏꯕ ꯅ꯭ꯌꯨ ꯐꯦꯟꯁ ꯍꯥꯏꯅ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯗꯒꯤꯗꯤ ꯁꯨꯙꯤꯔ ꯂꯥꯏꯁ꯭ꯔꯝꯅ ꯑꯣ ꯍꯥꯏꯌꯦ ꯑꯗꯒꯤ ꯑꯁꯃꯔꯥꯅ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇꯦ ꯀꯁꯥꯔꯒꯤꯅꯦ ꯄꯣꯏꯂꯥꯄꯨꯜ ꯀꯣꯟꯊꯥꯒꯤ ꯍꯥꯏꯌꯦ ꯑꯁꯃꯔꯥꯅ ꯑꯣꯀꯦ ꯑꯁꯃꯔꯥ ꯑꯩꯈꯣꯏꯅꯦ ꯑꯩꯈꯣꯏ ꯗꯥ ꯈꯣꯏꯕꯥꯅꯤꯅꯦ ꯂꯥꯛꯀꯦ ꯊꯔꯣꯏ ꯈꯨꯟꯕꯀꯣ ꯔꯦꯜ ꯀ꯭ꯔꯣꯁꯤꯡꯒꯤꯗꯣ ꯐꯝ ꯂꯩꯔꯝꯃꯣ ꯊꯔꯣꯏꯗꯣ ꯒꯨꯜꯂꯒ ꯔꯕꯤꯅꯥ ꯕꯦꯒꯝꯅ ꯏꯅꯝꯃ ꯏꯕꯥꯏꯗꯤꯗꯨ ꯏꯕꯥꯏ ꯂꯥꯛꯑꯦ ꯑꯗꯩꯗꯤ ꯅꯤꯡꯊꯧꯖꯝ ꯄ꯭ꯔꯦꯝꯅ ꯀꯣ ꯅꯣꯏ ꯍꯥꯏꯅ ꯃꯌꯥꯝ ꯑꯝꯇ ꯅꯨꯡꯁꯤ ꯍꯥꯏꯌꯨꯅꯦ ꯅꯪ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯕꯅꯦ ꯅꯣꯏ ꯅꯨꯡꯁꯤ ꯍꯥꯏꯌꯨꯅꯦ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯌꯨ ꯍꯥꯏꯀꯣ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤ ꯍꯥꯏꯌꯨꯅꯦ ꯔꯕꯤꯅꯥ ꯅꯣꯏ ꯃꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯅꯨꯡꯁꯤ ꯍꯥꯏꯌꯨꯅꯦ ꯔꯕꯤꯅꯥ ꯕꯦꯒꯝꯅ ꯍꯥꯏꯕ ꯌꯥꯎꯗꯕꯣ ꯀꯩ ꯍꯥꯏꯅꯣ ꯌꯥꯎꯗꯕꯣ ꯍꯥꯏ ꯌꯨꯇꯨꯕꯔꯅ ꯑꯣ ꯊꯣꯏꯕꯤ ꯃꯅꯤꯄꯨꯔꯁꯦ ꯈꯨꯟ ꯌꯥꯝꯃꯤ ꯀꯔꯝꯕ ꯈꯨꯟꯒꯤꯅꯣ ꯊꯣꯏꯕꯤꯅ ꯀꯔꯝꯕ ꯈꯨꯟꯒꯤꯅꯣ ꯍꯪꯈ꯭ꯔꯦ ꯀꯩꯅꯣꯅ ꯌꯨꯇꯨꯕꯔꯅ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯅꯝꯃ ꯖꯨꯒꯣꯠ ꯆꯥꯕꯗ ꯂꯥꯛꯂꯗꯤ ꯑꯩꯗꯤ ꯖꯨꯒꯣꯠ ꯆꯥꯗꯕ ꯂꯥꯛꯂꯗꯤ ꯑꯩꯗꯤ ꯈꯠꯅꯔꯛꯀꯅꯤ ꯁꯥꯎꯕꯤꯕ ꯌꯥꯗꯦꯀꯣ ꯑꯩꯗꯤ ꯃꯤꯅ ꯂꯥꯛꯆꯕꯁꯦ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯦ ꯑꯩꯒ ꯅꯛꯅꯕ ꯑꯩꯅ ꯅꯨꯡꯁꯤꯕ ꯃꯤꯗꯁꯨ ꯌꯥꯔꯣꯏ ꯍꯥꯏꯌꯦ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥ ꯑꯗꯨꯗꯒꯤꯗꯤ ꯃꯥꯏꯛꯅ ꯆꯦ ꯃꯅꯤꯄꯨꯔꯒ ꯆꯦ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯥ ꯈꯪꯕ꯭ꯔꯣ ꯃꯃꯤꯡꯗꯤ ꯇꯥꯔꯦ ꯇꯦꯔꯥꯁꯦ ꯃꯃꯤꯡ ꯇꯥꯔꯦꯕꯀꯣ ꯑꯗꯨꯒ ꯂꯥꯛꯇ꯭ꯔꯤ ꯇꯦꯔꯥꯗ ꯃꯅꯤꯄꯨꯔꯗꯗꯤ ꯂꯥꯛꯑꯝꯃꯦ ꯑꯩꯁꯦ ꯁꯒꯣꯜꯕꯜ ꯑꯗꯣ ꯇꯦꯔꯥ ꯇꯦꯔꯥꯗꯒꯗꯤ ꯂꯥꯛꯑꯝꯗꯦ ꯏꯅꯛ ꯅꯛꯑꯦ ꯃꯤꯡꯗꯤ ꯇꯥꯔꯦ ꯑꯗꯒꯤꯗꯤ ꯂꯩꯇꯥꯟꯊꯦꯝ ꯖꯤꯇꯦꯟꯅ ꯍꯥꯏꯌꯦ ꯍꯦꯜꯂꯣ ꯖꯤꯇꯦꯟ ꯋꯦꯜꯀꯝ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯩ ꯄ꯭ꯔꯀꯥꯁꯅ ꯀꯩ ꯍꯥꯏꯕ ꯀꯅꯥꯅ ꯊꯤꯔꯤ ꯐꯪꯗ꯭ꯔꯤ ꯍꯥꯏ ꯀꯟꯅ ꯊꯤꯔꯤ ꯐꯪꯗ꯭ರಿ ꯍꯥꯏ ꯀꯔꯤ ꯊꯤꯔꯤꯅꯣ ꯄ꯭ꯔꯀꯥꯁ ꯑꯗꯒꯤꯗꯤ ꯁꯨꯙꯤꯔꯅ ꯍꯥꯏꯕ ꯅꯦꯅꯦꯒꯤ ꯕꯦꯠ ꯀꯣꯃꯦꯟꯁ ꯄꯥꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯗꯨꯅꯦ ꯑꯗꯒꯤꯗꯤ ꯕꯣꯕꯤꯟꯅ ꯏꯆꯦ ꯁꯛꯇꯤ ꯐꯖꯔꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯀꯥꯏꯗꯩꯅꯣꯗ ꯐꯖꯗꯕꯅꯤ ꯑꯗꯒꯤ ꯄ꯭ꯔꯦꯃꯤꯂꯥ ꯗꯦꯕꯤꯅ ꯍꯥꯏ ꯆꯦꯅꯨ ꯍꯦꯜꯂꯣ ꯄ꯭ꯔꯦꯃꯤꯂꯥ ꯍꯦꯜꯂꯣ ꯋꯦꯜꯀꯝ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯅꯤꯡꯊꯧꯖꯝ ꯄ꯭ꯔꯦꯝꯅ ꯂꯥꯏꯔꯤꯛ ꯌꯥꯝ ꯃꯅꯥ ꯋꯥꯠꯂꯤꯅ ꯅꯤꯡꯊꯧꯖꯝ ꯄ꯭ꯔꯦꯝꯅ ꯃꯅꯥ ꯍꯥꯏꯌꯦ ꯂꯥꯏꯛ ꯈꯔ ꯇꯧꯁꯟꯕꯤꯌꯨꯀꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯝꯅ ꯂꯩꯔꯦ ꯂꯥꯏꯛ ꯈꯔ ꯇꯧꯁꯟꯕꯤꯔꯣ ꯊꯣꯏꯕꯤ ꯁꯅꯥꯅ ꯌꯨꯇꯨꯕ ꯂꯚꯔ ꯑꯩ ꯋꯥꯕꯒꯤ
ꯀꯩꯅꯣ ꯌꯨꯇ꯭ꯌꯨꯕ ꯂꯚꯔ ꯑꯩ Ogai. ꯋꯥꯕꯒꯥꯏꯗꯩꯅꯦ ꯋꯥꯕꯒꯥꯏꯁꯦ ꯈꯨꯟ ꯀꯩꯅꯣꯅꯤꯀꯣ ꯑꯗꯨꯒꯒꯤꯗꯤ ꯖꯦꯔꯤꯅꯥ ꯕꯦꯒꯝꯅ ꯍꯥꯏ ꯆꯦ ꯂꯥꯛꯑꯕꯣ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯇꯧꯁꯦ ꯍꯥꯏ ꯑꯗꯨꯅꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯇꯧꯁꯦ Tobi sana Ogai tera. ꯑꯗꯒꯤ ꯅꯣꯛꯁꯨ ꯅꯣꯛꯁꯦ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯅꯔꯒꯀꯣ ꯑꯗꯨꯒ ꯂꯩꯇꯥꯟꯊꯦꯝ ꯖꯤꯇꯦꯟꯅ ꯍꯥꯏ ꯄ꯭ꯂꯤꯖ ꯁꯦ ꯍꯥꯏ ꯇꯨ ꯃꯤ ꯀꯩꯒꯤꯅꯣ ꯁꯤꯅꯣ ꯍꯥꯏ ꯖꯤꯇꯦꯟ ꯑꯗꯒꯤꯗꯤ ꯌꯨꯇ꯭ꯌꯨꯕ ꯂꯚꯔꯅ ꯑꯣ ꯊꯣꯏꯕꯤ ꯑꯣ ꯃꯤꯡꯒꯧ ꯀꯩ ꯍꯥꯏꯅꯣ ꯀꯃꯥꯏꯅ ꯀꯧꯏ ꯌꯨꯝ ꯄꯥꯜꯂꯕꯣ ꯍꯥꯏꯅ ꯍꯪꯉꯦ ꯕꯦꯅꯨꯅ ꯑꯩ ꯏꯄꯥꯝ ꯕꯣꯔꯕꯤꯜꯗꯅꯤ ꯑꯩꯈꯣꯏꯗꯥꯒꯤ ꯀꯔꯤ ꯅꯥꯛꯀꯤ ꯑꯗꯣ ꯁꯤꯡꯒꯤꯔꯕꯣꯟꯗ ꯌꯨꯝ ꯄꯥꯜꯂꯤ ꯑꯣ ꯁꯤꯡꯒꯤꯔꯕꯣꯟꯗ ꯌꯨꯝ ꯄꯥꯜꯂꯤꯕ ꯕꯦꯅꯨꯁꯦ ꯑꯗꯣ ꯁꯨꯙꯤꯔꯅ ꯀꯩ ꯍꯥꯏꯕ ꯅꯩꯔꯦꯍꯦ ꯀꯀꯥꯁꯦ ꯊꯤꯅ ꯄꯣꯁ ꯇꯥꯔꯦ ꯍꯥꯏ ꯑꯗꯩ ꯖꯦꯔꯤꯅꯥꯅ ꯏꯕꯥꯏꯁꯦ ꯅꯨꯡꯁꯤ ꯉꯁꯤꯗꯤ ꯅꯥꯞꯄꯦ ꯍꯥꯏꯌꯦ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯅꯨꯡꯁꯤ ꯏꯅꯕꯁꯨ ꯅꯨꯡꯁꯤ ꯍꯥꯏ ꯑꯗꯩ ꯑꯁꯃꯔꯥ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯅ ꯅꯨꯡꯁꯤꯌꯦ ꯍꯥꯏꯔꯝ ꯅꯨꯡꯁꯤꯕ꯭ꯔꯣ ꯍꯧꯕꯗ ꯅꯨꯡꯁꯤꯌꯦ ꯍꯥꯏꯕꯤꯔꯦ ꯃꯌꯥꯝꯅ ꯑꯗꯒꯤꯗꯤ ꯂꯩꯇꯥꯊꯦꯟ ꯖꯤꯇꯦꯟꯅ ꯍꯥꯏꯌꯦ ꯑꯗꯒꯤ ꯕꯦꯅꯨꯅ ꯅꯨꯡꯁꯤ ꯏꯕꯨꯡꯁꯦ ꯅꯨꯡꯁꯤ ꯆꯦꯁꯨ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯕꯦꯅꯨ ꯑꯗ ꯌꯨꯇ꯭ꯌꯨꯕꯔꯅ ꯍꯥꯏꯕ ꯕꯦꯅꯨ ꯏꯕꯥꯏꯗꯣ ꯅꯨꯡꯁꯤꯔꯨꯅꯨꯀꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯁꯨꯙꯤꯔꯅ ꯆꯦ ꯀꯩ ꯍꯥꯏꯕ ꯅꯆꯧ ꯅꯥꯆꯧ ꯈꯪꯕ꯭ꯔꯣ ꯍꯥꯏ ꯀꯩꯅꯣꯝ ꯍꯥꯏ ꯑꯗꯣ ꯆꯦ Che Nacho Kangbro. ꯅꯥꯆꯧ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯁꯨꯙꯤꯔ ꯈꯪꯗꯦꯅꯦ Jerina Nakaiba Che Jiri the Sula Oi. ꯂꯥꯛꯀꯦ ꯖꯦꯔꯤꯅꯥ Babin Gaming a big fan like it. Thank you so much. Thank you Toibina Kaiba nice couple anima posam taring a city. They Menaka Nakaiba Che Manipur the Sukoira O so in the Quake. ꯃꯦꯅꯀꯥ They ꯂꯥꯛꯇꯣꯏꯅꯤ ꯃꯅꯤꯄꯨꯔꯗ Satlin High. ꯍꯦꯜꯂꯣ YouTube lover na Toibi Nangse Mau Oibira boy. ꯊꯣꯏꯕꯤꯗꯤ ꯂꯩꯁꯥꯕꯤꯅꯦ ꯃꯧ ꯅꯠꯇꯦ Sudir Lysram na high Dore. As far as na ꯍꯥꯏ Laisabi Male Nenese. ꯀꯥꯏꯗꯩ ꯂꯩꯁꯥꯕꯤꯅꯣꯗ ꯍꯅꯨꯕꯤ ꯐꯥꯔꯕꯅꯤ Premila ꯅꯦꯅꯦꯁꯦ de Premila ꯌꯥꯗ꯭ꯔꯦ Debi. Se Hosai the Sula Oha Koibai. ꯍꯣꯖꯥꯏꯁꯦ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦꯕꯀꯣ ꯑꯗꯣ Toibisana ꯈꯪꯗꯦꯗ Toibisana ꯑꯩꯁꯦ Nagaba ꯑꯝꯇ ꯊꯣꯛꯄ Ai ꯐꯪꯗꯦ Maunate YouTuber lover. YouTube lover de Mr. Pakang na Kalibarigi Ro Chenang. ꯅꯠꯇꯦ ꯑꯩꯁꯦ ꯀꯩꯅꯣ ꯆꯥꯟꯗꯝ ꯂꯩꯀꯥꯏꯒꯤꯅꯦ YouTube lover na Toibi Mau Oiradi Mingau Ichera Ite Mara Kauge Taubai. Prakash Tokchuma like Tauzere Ngasi Ngayak Kuire Kaurure. ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯂꯥꯏꯛ Dai ꯇꯧꯁꯟꯕꯤꯌꯨꯀꯣ Bobin Nagaba ꯂꯥꯏꯛꯁꯦ Chese ꯃꯌꯥꯝ ꯋꯥꯠꯂꯦ Paisa Yam Paiba Mali Yam Chame. ꯄꯩꯁꯥꯗꯤ ꯑꯝꯇ ꯄꯥꯏꯗꯦ ꯑꯩꯁꯦ Adai ꯄꯩꯁꯥꯒꯗꯤ ꯄꯥꯏꯖꯗꯦꯀꯣ ꯑꯗꯨꯒ ꯊꯃꯣꯏꯗꯤ ꯌꯥꯝꯅ ꯇꯤꯡꯖꯕ ꯊꯃꯣꯏꯗꯤ ꯌꯥꯝ ꯁꯦꯡꯖꯕ ꯃꯤꯅꯦ ꯑꯩꯈꯣꯏ Sudhirna ꯗꯥ Kaiba ꯄꯒꯥꯏꯒꯤꯁꯦ Leme Bisnupur district Manung Dalai Bane Lamne Bisnupur district Manung Dalai Bane O ꯀꯩꯒꯤꯅꯣ Lamgi Maming na Saido. ꯑꯣ Thoibisana Inama Aibu Mauraka Chana Riga Kai ꯏꯅꯝꯃ ꯑꯩꯕꯨ ꯃꯧꯔꯥꯑꯦ ꯀꯩ ꯆꯥꯅꯔꯤꯒꯦꯕ ꯍꯥꯏꯕ Kai Chana Rigeba Sudhir ꯈꯪꯗꯕꯒꯤ Lasramna ꯍꯪꯉꯤꯅꯦ ꯃꯣꯏꯁꯨ ꯈꯪꯕ꯭ꯔꯥ Sudhir Lasramna ꯊꯣꯏꯕꯤꯁꯅꯥ Nine Laure Mike Nam ꯑꯥꯎ Che Ngasi Che Sak Yam Fajaye ꯑꯩꯁꯦ ꯅꯍꯥꯟꯒꯩ ꯐꯖꯗꯕ꯭ꯔꯅꯦ Benuna ꯉꯁꯤꯇꯪ Kadaiba ꯐꯖꯕ꯭ꯔꯥ ꯍꯥꯏꯕ YouTube lover Ngaiba Ngaiba ꯗꯥ Nungsiye ꯅꯪ ꯐꯖꯅ Chesu ꯐꯝꯃꯨ ꯉꯥꯊꯩꯗꯣ ꯑꯩꯉꯣꯟꯗ ꯋꯥꯏ Ibungsu ꯍꯥꯏꯕ Maramda ꯗꯥ Makoi Yamna Chame ꯗꯧ Ataiga Yam ꯐꯖꯅ ꯐꯝ ꯐꯖꯅ Ataiga ꯐꯝꯃꯨ Yam Made Hai ꯀꯅꯥꯅꯣ Benuna ꯀꯅꯥ ꯑꯩꯈꯣꯏ ꯍꯥꯏꯔ Thank you so much. ꯊꯦꯡꯛ ꯌꯨ ꯕꯦꯅꯨ YouTube lover na kaiba YouTube thoibi mau natradi laisabi ko dugi nangi khangnaba ka leiramani ko binchona iche chahi kya surage ꯑꯩ ꯆꯍꯤ ꯅꯤꯐꯨ ꯌꯧꯗ꯭ꯔꯤ thoibi ꯅꯤꯐꯨ sanana ꯌꯧꯗꯣꯔꯦ lai ꯅꯤꯐꯨ YouTube ꯌꯧꯒꯗꯕ ꯈꯔ lover ꯋꯥꯠꯂꯤ bobin na ꯆꯍꯤꯗꯤ ꯈ꯭ꯋꯥꯡ ꯖꯥꯝꯅꯤꯗ ꯑꯩꯁꯦ che blue to hello please bobin ka actually comment se YouTube thariba comment sorry live thariba keno se comment hang oi ꯑꯅꯦ leigre ꯑꯩꯒꯤꯅꯦ ꯈꯪꯉꯕ ꯂꯥꯏꯚ ꯊꯥꯔꯤꯕ ꯃꯣꯕꯥꯏꯜꯁꯦ ꯍꯦꯡ ꯆꯥꯈ꯭ꯔꯦꯕ ꯑꯗꯨꯅ ꯀꯣꯃꯦꯟꯁꯦ ꯑꯃꯐꯥꯎ ꯂꯥꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯕ꯭ꯂꯨ ꯄꯤꯕ ꯌꯥꯗ꯭ꯔꯤꯕ ꯉꯁꯤꯁꯦ Dai ꯍꯌꯦꯡ Jerian ꯄꯤꯔꯛꯀꯦꯀꯣ Began na ngasina hele nung sibay. ꯊꯦꯡꯛ ꯌꯨ Dai Rabina Begam na sumay tawre, like tawre. ꯊꯦꯡꯛ ꯌꯨ Dai Sudhir Laisram na nene se yarani ko kakay.
YouTube ꯂꯩꯕꯅ ꯑꯣ ꯊꯣꯏꯕ ꯃꯅꯤꯄꯨꯔꯒꯤꯔꯣ ꯂꯩꯔꯤꯗꯣ ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟ ꯍꯥꯏ ꯑꯅꯨꯕꯨꯡ ꯍꯥꯏꯁꯦ Hello, Ichinita. Welcome, welcome. Nanawgi ꯃꯥꯏꯛꯅ LB da ꯏꯕꯥꯏ lakpibagi. Thank ꯑꯗꯨꯕꯨ you. ꯏꯕꯥꯏ ꯑꯗꯨꯗꯤ ꯇꯦꯔꯥ ꯈꯪꯉꯗꯤ ꯀꯅꯥꯝ ꯀꯔꯝ ꯂꯩꯔꯛ ꯈꯪꯕ꯭ꯔꯣ ꯈꯅꯝ ꯂꯩꯔꯛ ꯈꯪꯗꯤ ꯈꯪꯉꯦ ꯑꯗꯣ ꯑꯩ ꯀꯨꯏꯅ ꯂꯩꯔꯝꯃꯦ ꯌꯥꯝ ꯀꯣꯏꯔꯝꯃꯦꯕ ꯑꯩꯁꯨ ꯁꯥꯃꯨꯁꯪꯗ ꯂꯩꯔꯝꯕꯅꯤ ꯑꯗꯣ ꯁꯥꯃꯨꯁꯪꯒꯗꯤ ꯁꯒꯣꯜꯕꯟ ꯇꯦꯔꯥꯒꯗꯤ ꯅꯛꯅꯩꯗꯅꯀꯣ ꯑꯩ ꯌꯥꯝ ꯇꯣꯏ ꯂꯥꯛꯑꯝꯃꯦ ꯑꯗꯨꯗ ꯑꯩ ꯕꯣꯔꯥ ꯆꯥꯕ ꯁꯟꯅꯥꯒꯤ ꯂꯥꯛꯑꯝꯃꯦ Hai, bola sawat lagi lah nikah ini. ꯑꯗꯨꯗꯩꯗꯤ ꯕꯣꯕꯤꯟꯅ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯃ ꯑꯩ ꯃꯤ ꯑꯃ ꯀꯃꯦꯟꯁ ꯄꯤꯗꯅ ꯂꯣꯠꯂꯦ ꯂꯩꯁꯦ ꯀꯧꯅꯔꯨꯅꯨ Kaunararoi ma, amtang ꯊꯣꯏꯕꯤꯁꯅꯥꯅ lakte kay ꯌꯨꯇꯨꯕ hain ꯂꯚꯔ sibo. ꯅꯠꯇꯦ ꯕꯦꯅꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝꯅ ꯍꯔꯥꯎꯅ ꯂꯩꯌꯨꯀꯣ ꯂꯩꯌꯨꯀꯣ ꯑꯦꯟ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯣ Thank you, Benu. Thank you so ꯁꯨꯗꯔ much. ꯂꯥꯏꯁ꯭ꯔꯝ ꯅꯦꯅꯦ ꯗꯦꯟꯁ ꯑꯃꯨꯛꯇ ꯇꯧꯕꯤꯔꯣ Dance ti haite ko. ꯍꯧꯒꯠꯄ ꯌꯥꯗ ꯃꯤꯠ ꯑꯣꯏꯅ ꯇꯧꯔꯛꯏꯁꯦ ꯑꯗꯩꯗꯤ Ay dance tawba haite. ꯕꯣꯕꯤꯟ ꯒꯦꯃꯤꯡꯅ ꯌꯥꯝ ꯐꯩꯌꯦ ꯅꯣꯏ ꯑꯅꯤꯁꯦ ꯀꯃꯦꯟ ꯑꯗꯨꯝ ꯄꯥꯕꯤ ꯍꯥꯏꯗꯤ ꯌꯨꯇꯨꯕ ꯂꯚꯔꯅ ꯊꯣꯏꯕꯤ ꯀꯩꯒꯤꯅꯣ Comment se akhodi ꯈꯪꯅꯔꯤꯗꯣ comment se ꯀꯥꯏꯒꯤꯅꯣ ꯈꯪꯅꯔꯤꯗꯣ comment se chithadanaba ꯏꯆꯦ honai ko ꯅꯤꯇꯥꯅ mayamni 15 ꯂꯥꯏꯛ wana ꯗꯥꯏꯅ ꯊꯦꯡꯛ ꯌꯨ ibirapado ꯁꯣ ꯃꯆ pathokjage aina koisu kana ꯑꯗꯩꯗꯤ honarine. ꯖꯦꯔꯤꯌꯥꯟ ꯕꯦꯒꯝ ꯃꯆꯦ ꯏꯆꯥꯅꯨꯄꯤꯗꯤ ꯇꯨꯝꯈ꯭ꯔꯕꯣ ꯇꯨꯝꯈ꯭ꯔꯦ Tumkhare ꯆꯥꯅꯨꯄꯤ ꯏꯆꯦ tumkhare. ꯅꯤꯇꯥꯅ ꯀꯔꯤ ꯃꯊꯦꯜꯅꯣ ꯑꯅꯨ Ngasidi nga thongba chai Ichinita. Nandi kari hinang charake. ꯑꯗꯨꯒꯩꯗꯤ ꯄ꯭ꯔꯀꯥꯁ ꯊꯣꯛꯆꯣꯅ ꯑꯩ ꯂꯛꯈꯤꯄꯨꯔꯗ ꯂꯥꯛꯂꯝꯃꯦ Oh, ꯊꯣꯏꯕꯤꯁꯅꯥꯅ ꯀꯕ ꯌꯨꯇꯨꯕ ꯂꯚꯔ ꯃꯁꯥ ꯂꯩꯕꯅꯤ ꯈꯨꯝꯖꯖꯅꯤ ꯍꯥꯏ ꯑꯗꯩ ꯁꯨꯙꯤꯔꯅ ꯅꯣꯛꯊꯈ꯭ꯔꯦ ꯑꯕꯦꯝꯃ ꯃꯩꯇꯩꯅ ꯍꯥꯏ ꯆꯦ ꯗꯗꯥ ꯋꯦꯜꯀꯝ hello ꯑꯕꯦꯝꯃ Abima. Hello. Welcome, welcome. ꯀꯨꯃꯥꯔꯣꯅ ꯂꯥꯏꯛ ꯇꯧꯔꯦ Thank you, thank ꯁꯨꯙꯤꯔ you. ꯂꯥꯏꯁꯝꯅ ꯀꯀꯥ ꯅꯪ ꯑꯣꯏꯅ ꯇꯧꯔꯛꯑꯣ ꯗꯥꯟꯁ ꯇꯧꯔꯣ ꯍꯥꯏꯔ ꯑꯗꯩꯗꯤ ꯀꯣꯟꯖꯦꯡꯕꯝ ꯕꯤꯟꯗꯤꯌꯥꯅ ꯀꯩ ꯍꯥꯏꯕ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯅꯦꯅꯦ O ngasidi nga thongba oina chare. Nangdi Hello kay hinang Bamley charake. Bamley Naurem is coming in my live stream welcome Bamley you were Bemlay, coming welcome, welcome. Nachay GLB da hello lakbibagi. chiche Thank you. hey nachida ko wiya bra nabai ko hey khubak chagda ngan mayamsiga Bemlay Naurems blog kaina laise ase mayamna support tawdaba taragadi support tawsinbiu ko magi channel leibanebako baby cha Bemlay konson Naurems yam nungsi Naurems ase blog kaina leibani Nita production na lairise Dai- asigi che si busu mayam na ah full support tawbiyo Nita aduga production ah mayam support tawbiyo ko Nita production na su che leirise asigasu support che tawsinbiu ko chadri nang akhoi mayam amana nang ama support tawna ba thongbaduga natrane yensu yaure chinamuktane akhoi se de bobin na kareba bhai ai ningjingibo Bobin kanano gaming gyan tadre ninjang dare hai akhoi sudhir dana lasram hoy mic delete tore bemlaina kare haiba ai sire akhoi ibai gi acting sida boy toibisana dada nokpa horase kamai noktu mama na insiba kali ya hinade hinang sidi mama na mayam insiba dang ngon ha kan de mama na insiba yo nungsiayo na ha nungsiayo na mama ako mama di ba ni ako mama di call mai mama call nya mama nungsiba Tawza se mai talla hinade nungsiba ba sidi ay ama ay mama nungsiba ni ya ko ndo ni ya nungsiayo na mayam da Dari Napoleon chak charabo Anjali Khuman blog bro su lage wifi yaudabagi yaudabagi ngantale pure aigisu haibiu se sab tobiramo kanagino Anjali Khun blogs o Anjali khun blog siga su mayam support tawsinbiu ko magi su channel leibani tawdaba yarade mayam please support tawsinbiro Dai Rabina Begam na ibaigi inamagi ming kari kauge anu Khuman bung aidi magi na Anuprada aigi na Satyajit bung yumna na bung kawi ko ꯑꯗꯩꯗꯤ ꯕꯦꯝꯂꯩ ꯅꯥꯎꯔꯦꯝꯅ ꯑꯩ ꯁꯤꯔꯦꯕꯣ ꯏꯕꯥꯏ ꯁꯨꯙꯤꯔ ꯂꯥꯏꯁ꯭ꯔꯝꯅ ꯅꯩꯔꯦꯌꯦ ꯃꯩꯇꯩ ꯏꯁꯇꯨꯗꯤꯌꯣꯅ ꯆꯦꯒ ꯏꯌꯥꯝꯕꯒ ꯂꯕ ꯁ꯭ꯇꯣꯔꯤꯁꯦ ꯌꯥꯝꯅ ꯐꯖꯩ ꯕꯠ ꯌꯥꯝꯅꯁꯨ ꯏꯃꯣꯁꯅꯦꯜ
oi ma keno si nguri ra maina che isai amta saklao isai taninge ngasi se le ngasi se salo khanau ji yo ta nu pro na khanau ji Kayo dana to idu ba. ma si sa bai ya ra bem nei naw re ma che gi ming se yam phajaye thoi bi chana na ina ma Thank you Bemlay. thumbnail yam phajaye nana thoga thumbnail mu ji nguri hai bi ma ye ai thumbnail gi post ta kyo Ma. Ma. nem thumbnail gi post ni Hey, dai to de. Ma ka ne. Ma. thumbnail gi post ni Kayo nang to idu. thumbnail gi post ta Rabina bigam nokta gre gan cookie hatse doni prakash toksuna pung 11 da live lo idoro 12 jok tori mi 11 da Rahul na ha chatlo he e khuman tho aigi comment sak thu na ngai thorak dau si aigi comment kai dau le sudai lai sam na ngau robo kaka se ngau san nei mi thobisana karino ngasina uri thumbnail do ngasida uri thumbnail do ma isai saktradi ai chatle ko chalage hai ba chalage dai bobin na gaming na che mai nai ko salak to nai ko sakinu ko nang kanak le bra mic ni nang loudspeaker do thaja lage nang ono saktaro na hai mi ke no ni kai mai ming do mai si ni bobin gaming na kare ba se ai adum ningzing bio che ai adum ningzing bio bobin gaming na bobin khangre ne benu devi na se south barakta la ambro ha che south barakta la ambro ngasi la amde ai lakti lakani mela tawi habdo du ge lakti lakane bako anjali klunda hoima kaino si da nokpada phone ga jengba ngamdare khuman da che anu khuman tv da prank tawruba siramgani kaya ba khuman tv da prank tawruba siramgane bemlaina yam phajakre thumbnail post maidene yambagi khud jengse ubada khudengse yeng nok da sidore aidi yamna kyu chu oida khumani to na thoibisana my darling uima govinda bole hara nang adamai jatharo na ni samai le unare na adagaidi sana macha lokram na kaiba lokrakpam na kaiba dada ite ma kari mathel charage asini nga thongba chare nang di kena charake Lakshmi haiba Raj Lakshmi haiba Raj Lakshmi maiki mingse Raj Lakshmi ne ba Trubisana na inama hanubi oi doraba kaino khwang tek tore ai suni ne khwang na thoibisana adugaidi Trubisana na preng jam na haiba nupa kaino preng jam haiba nupa kaino Prabita Singh na mera meri ka taudrabo mera meri ka taudrabo sudina che camera do amukta lango kaigi sudina rahul fajare chatlir rahul na ke ba fajri chotli kai hai no khangdre robina begam na ibai ina magi live changadi awabaga kawe ranjana salam na ibai ai mukla ranjana welcome benu de benangasi nate nahawai na nahawai la amra kani benu la amde benu kuire hakum dila ami ma badra chana handak la amde bobin gaming waitina ibai sagyam phaji nabai masak phaji ai jam harau bani ko sudhir laisan na kaka amukta lawro oe tahu bra ai bu ta đi khumaning thona thoibi nangsen ngasina nupa kadai gi no hangbada masada haija kho hairak pado
ꯀꯩꯝ masada haja khoina bemlei na kari ngano ibai iche ꯉꯁꯤꯗꯤ rau ꯔꯧꯅꯤ ꯔꯧ ꯕꯦꯝꯂꯩ kumaning dona my darling thoibi thoibi chana na ꯕꯦꯝ khumudana ꯕꯦꯝꯂꯩ ꯅꯪ ꯆꯥꯔꯛꯑꯕꯣ ꯆꯥꯛ sana machana Sunday nine hai meitei studio na iyamba dialogue ama tobiro okay ko taruktrobani thoibi sana na kaiba kaino nang preng to ai yam kai darlinga kaurakanu nganta de asmara lifestyle na kaiba che ipam dom de mela tauri la u na se ꯀꯥꯏ ꯄꯥꯝꯗ asmara nang se kai wai de no ꯑꯁꯃꯔꯥ ꯅꯪꯁꯦ ꯀꯗꯥꯏꯒꯤꯅꯣ khuman channel na ꯅꯪꯒꯗꯤ ꯂꯥꯛꯀꯦꯕ ꯑꯩꯈꯣꯏ che anu khuman nangi LB changdradi isai hekta kapningi ai se hekta kapninge ꯀꯩ ꯀꯞꯅꯤꯡꯉꯤꯅꯣ ꯈꯨꯃꯟ bemlei na ibai iche ꯀꯞꯀꯅꯣ punna isai saklo sakwani ji kumar sanu ga isa keno gani hai ꯑꯜꯀꯥꯏꯔꯤꯅꯤꯒ alkai ni gani he 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 ha ha la 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 चलो ने चलो ने सोचेंगे तुम्हें प्यार चलो ने हाँ दे सोचेंगे तुम्हें प्यार करके नहीं ये ये दिल दिल बेकरार बेकरार सांसों में मैं किसी से पिन बसाया कमीन आ जाओ तुम्हें कमीन पागी लाम यादों में छुपाया तुम्हें बोबिन ना इबाई आई किसी चैनल लइए मयाम दम ता हाइबियो बोबिन गेमिंग मयाम बोबिन गेमिंग बो फुल सपोर्ट होबियो बोबिन गेमिंग से मागी ममिंग से नदी मा गेम गी किनो माले अदुना मयाम ना बोबिन गेमिंग दा फुल सपोर्ट होबियो मयाम अनो बला क्वेश्चन हाउसिंग ना बोबिन गेमिंग बो फुल सपोर्ट होबिरमु मा बो सब होबिरमु अनो बो सही गे अनो बो गिफ्ट अमा पिबिरमु को गदे सुदी लाइसरम ना अमुक तनो ओय खुमनिंग तो ना से बेमलई है दे यूपीएस ना काइबा आई एम हिंदी है दे दी बेमलई ना ना चारे आई तुमगे तौरमदाई दे चे ngasi tumge tauramdai de iche ngasi lakani haibadu da laklamini oh 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 thoi bisana na thank you बेमलई नंग kapning नचे bai गेम maram da लापीबगी hayu yam thuna dai di single lifestyle babuna like dan che anu वेलकम सिंहा kumaning वेलकम thana che थैंक anu यू kuman gi live लाइक तो बीबगी changdraba horen nong khak ngai ko hekta single lifestyle thoi bi hai dai di robert donina uhu hai sudir lifestyle na nokpa da sidore robert na kumar sanu hai thoi bi sana na thoi bi sana na singha lifestyle joy joy dai di asam aspara na ipam na moirang संगोम सुम्बीगिनी अदुगा युम पानबना पोइलापुल कोंठादा ओके ओके ओ हादी कई संगम सुंबीगी संगोम सुम्बी सिरबा संगोम सुम्बीगी ओ जयदी युम पानबना कोंठादा ngसाई पोइलापुलदा ओ दai sana macha lokramna dada itema angang di angang tumkhre अगांग तुमग्रे maitai student ne iyamba kappagi dialogue amta tobiro toloken ko भाई जो बता लोगों को दे nang nang ingondagi tap taine pisa sa thug तो सुन सुन जाओ tap taine recharge halalaga tap taine net pick halalaga ngasi nang nakarigi mo pisa som da hadum ni कपूरे sukana ka piyan da nakarigi no काय कु माले दादा इते mangang di tum kare mai कोई te ना संगा student नो पाउद्रो yamba kappagi dialogue amta tobiro sudi laisam ise thamage ko okay okay bobin ओके gaming ओके na ibai asengba sak yam phajai thank you so much probati na taure taude ka hai ponate doi benu devi na ai su mukbang taudro bani ise short video di sum thagat le mai channel lai bro benu gi बेनु गेरा बेनु नंगी यूट्यूब द चैनल लाइब्रा ने बेनु kumaning अंदा taw हाया मुने नंगी चैनल लाइब्रा नंग कई द चैनल कदंग चैनल ma लाइब्रा kena tadi mobile tadi
FB sum magi reels ke kang di mayam uigo Facebook aduni haba kumaning thona thoibi ham kai singa bro kaune bobin na si thobi sanana nong khaktra di nang na ina magi light yaw daba ya bro ina maga dabunga se aina kyam lu na khanjai khangani natra dai di kai ba कहानी की दुनिया है ना भैया जी हेलो कहानी की दुनिया हाय हाय हेलो वेलकम सो मच थैंक यू सो मच बेमलई ना ब्लॉग ना इबाई ए सीरेदा बबिन गमी इबाई असेंग बा हाइगे याम नुंगाई सिमाइना तौबसे सना मचा लोग्राम ना दादा इते मा गुड नाइट है गुड नाइट रास लक्ष्मी ना कहबा चे रास लक्ष्मी ना कहबा चे अईगी मिंगदो रास लक्ष्मी हाइना सिंदो अबने को आई माइक ने ओके ओके मुझे ना नंग रास लक्ष्मी सिंदो में माइक को रगे मुझे हेलो माइक दे थे बिसना मैं बंदा काइकू ना कप माने ये दुनिया Kalina hai isula e karan ireng bamna welcome family blog na phuk khwe कहानी की दुनिया हेलो फ्रेंड्स हेलो हेलो कुमनिंग थोना थोइबी चे नु कुमन की लाइफ तगी अखोय अनि नुंसीबा होफम सुनी काउबा यादे थुंगनाबा ओइद्रोबनी को मैते नबसु ओइजारो नोइनी थम्स मिता याम्बा कहानी की दुनिया हेलो फ्रेंड हेलो हेलो दैदी बैट्स आर्मीना नुंगती लाइव तौब्रो हंदा खरनी से नुंगती तौइए दे असम लाइव सन दादा आईगी चैनल सिसु सपोर्ट तौबियो अदुगा चैनल मोनेटाइजेशन की मतंग दा यारगे खितंग हाइबियो अदो कइनो सिददी खितंग नुंगाइरको एलबी दा चैनल मोनेटाइज की मतंग दा वारी सनाबसे याबा यादबा कइनो खरा मोय कइनो खरा लइबनेको अदोना एफबी दा मागी कइनो दा डायरेक्ट फ्रेंड रिक्वेस्ट तौबिरागा कइनो तौबिराको अदुगा सम हाइजरकेको थोबी सनाना इबानी थुंगनाबा लाइरी नोंमगी लाइव चंगदबा यादे वीडियो देबिना सुम शॉर्ट वीडियो थांगरपनी चे ओ शॉर्ट वीडियो थांगले YouTube चैनल है YouTube से बेनु देबी सुम लई नगे ओके ओके शिवम प्रकाश सिंह ना जय श्री राम है प्रभावती सिंह ना सैतबो नोकनिंगे नुंगा नोकनिंगे नुंगाइदको पुंसीसे बेमले इबाई माले पुराय दैरी शिवम प्रकाश सिंह ना जय श्री राम रोहित शर्मा ना हाय बेच आर्मीना नुंगती की लाइव तो ब्रो तवे दैरी शिवम प्रकाश सिंह ना जय श्री राम जेबे अकिंग ना करी चाबनो याम फजे अनिमा गए कायदे फजबनो दा करण एरांगबम ना कई मते चारगे रोनिता शर्मा ना कईदौरीगे बेमलई नावरेन ब्लॉग ना चे आई ओन द लेगे को ओके पोसम ना कईयांग चागे चेंगासी वेलकम पोसम आई ngसाई की लागते खलिनी कुमनिंग थौना कई nga thongba chaye कई नुंग कई थुंगना बका लाई हाइदी है दे मचा थोई कोन हेलो है हेलो बिसना मबम ना हो लाई दी फागी तौबनी लाई दे फागी तौबनी कुमनी तो थोइबी नंग सोइनी को दे दे कई साम गी मखल मथेल लाइक सु तौजरे दादा आइसु लाक्सरे इता नुंसी भी दादागा इता उबसे अवाबगा काउथोए कसामगी मखल मथल गीता लाए गसी याम सीए इता वेलकम आइगेल बिदला पीबगी थैंक यू सो मच कुमनिंग थौना भागी तौबनी याम हाई ब्रा थोइबिसना आई कइम साउदिए दे मेते स्टूडियो ना यामबना कपसे यामना माले ड्रैगन बॉयज ना दिदाय थोबिसना ना खरा तौबने कुमनिंग थौना भागी तौबनी याम हाइबा दे बेनु देबिना होय बेनु देबी हाना सुम लइबने थोबिसना ना हाइबने कुमनिंग थौना हम थोइबी थोबिसना ना करीराय कैसामगी मखल मथेलगी इतागी वीडियो से हदा थांगलक्त्रे को ऐसु दुम जेंगबनेबा आदि थांगलप्रा बेनु चैनल थांगलक्ता माले को हनक से मखा चतो बेनु फजन सुम चतो अखोय सुम सपोर्ट तौरके अखोय मैम पुनमले अखोय मैम बेनु नंग कैरोने नंग शॉर्टो हाइदिने एक्टिंग नो याम फजन तवेबा खंगब्रा हाइजनबा नते को नचेना हाइसे एक्टिंग याम फजन तवी दुदुनने शॉर्ट
ꯇ ꯈꯪꯗꯦ ꯑꯗꯨꯝ ꯐꯖꯅ ꯇꯧꯔꯛꯑꯣꯕꯀꯣ ꯖꯦꯕꯤꯌꯥꯛꯁꯤꯡꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯦ ꯑꯩꯈꯣꯏꯁꯨ ꯂꯨꯍꯣꯡꯗ꯭ꯔꯤꯕꯣ ꯅꯣꯏ ꯑꯅꯤ ꯍꯥ ꯂꯨꯍꯣꯡꯗ꯭ꯔꯤꯕꯣꯔ ꯂꯨꯍꯣꯡꯗ꯭ꯔꯤ ꯏꯆꯥ ꯀ꯭ꯂꯥꯁ 9 ꯇꯝꯃꯤ ꯑꯗꯩꯗꯤ ꯗ꯭ꯔꯥꯒꯣꯟ ꯕꯣꯏꯅ ꯆꯥꯛ ꯆꯥꯔꯕꯣ ꯄꯨꯡ 13 ꯇꯥꯗꯣꯏ ꯇꯧꯏꯁꯦ ꯆꯥꯗ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯂꯥꯝꯃꯛꯑꯅꯤ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯛꯑꯕꯣ ꯑꯗꯩꯗꯤ ꯀꯩꯁꯥꯝꯒꯤ ꯃꯈꯜ ꯃꯊꯦꯜꯅ ꯍꯋꯥꯏ ꯑꯣꯏꯅ ꯇꯧꯊꯔꯦ ꯉꯁꯤꯗꯤ ꯑꯣ ꯑꯗꯩ ꯔꯥꯖ ꯍꯥꯎꯔꯝꯒꯅꯤ ꯏꯇꯥ ꯂꯛꯁꯃꯤꯅ ꯆꯦ ꯑꯩ ꯆꯦ ꯏꯁꯩ ꯁꯛꯑꯣ ꯆꯦ ꯂꯥꯎꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯑꯅꯨ ꯁꯛꯁꯦ ꯁꯛꯁꯦ ꯈꯨꯃꯟ ꯊꯣꯏꯕꯤꯒ ꯑꯩꯒꯒꯤ ꯀꯄꯜꯁꯦ ꯅꯩꯗ꯭ꯔꯣ ꯒꯥꯏ ꯌꯦꯁ ꯑꯁ ꯑꯉꯥꯡꯁꯦ ꯀꯄꯜꯒ ꯍꯥꯏꯒꯠꯂꯛꯑꯦꯅꯦ ꯀꯄꯜꯒ ꯍꯥꯏꯒꯠꯂꯛꯑꯦꯀꯣ ꯑꯗꯨꯒꯩꯗꯤ ꯀꯔꯟ ꯏꯔꯪꯕꯝꯅ ꯅꯣꯏꯒꯤ ꯂꯥꯏꯐꯁꯦ ꯑꯃꯨꯛ ꯌꯦꯡꯕ ꯍꯧꯔꯗꯤ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯊꯣꯛꯅꯤꯡꯗꯦ ꯍꯥꯍꯥ ꯑꯗꯩ ꯊꯦꯡꯀ꯭ꯌꯨ ꯕꯨꯡꯕꯥ ꯑꯕꯦꯅ ꯆꯒꯦꯝ ꯄꯣꯝꯕ ꯑꯝꯇ ꯆꯥꯕꯤꯔꯛꯑꯣ ꯇꯥꯃꯣꯏ ꯑꯣꯀꯦ ꯆꯥꯔꯒꯦ ꯍꯋꯥꯏꯖꯥꯔ ꯐꯪꯕꯒ ꯑꯗꯨꯝ ꯆꯥꯔꯛꯇ꯭ꯔꯕꯅꯦ ꯍꯋꯥꯏꯖꯥꯔ ꯗ꯭ꯔꯥꯒꯣꯟ ꯐꯪꯗꯦꯕꯀꯣ ꯕꯣꯏꯅ ꯑꯗꯨꯒꯤ ꯇꯧꯔꯤꯅꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯑꯗꯩ ꯖꯦꯕꯤ ꯑꯛꯁꯤꯡꯅ ꯑꯝꯇ ꯅꯥꯁꯨꯕꯤ ꯇꯧꯔꯛꯑꯣ ꯑꯝꯇ ꯅꯥꯁꯨꯕꯤ ꯇꯧꯔꯛꯑꯣ ꯅꯥꯁꯨꯕꯤꯁꯦ ꯀꯃꯥꯏꯅꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ इमा नंग कई चक्री इमा नंग लेते पैसा करा दे हुरान दो इमा मोबाइल रिचार्ज चाउद्री इमा नंग एटीएम नो काई थे नमीनो पैसा हुरान नो गंद्री खरा हुरान जरा मुझे नंग नो चक्री कारणजी कुंगवा मीनेको नंगसे ꯃꯌꯥꯝ ꯂꯥꯏꯛ कई ꯇꯧꯗꯕ ꯂꯥꯏꯛ ड्रैगन बॉय ना कई ꯇꯧꯁꯤꯟꯕꯤꯌꯣꯀꯣ जंग सागे दैडी ऋतिक सिंह ना हाय खुमन इतना चे अनु खुमन की लाइफ चे अनु खुमन की लाइफ से आईगा थोईबीगा वारी ना वाई चाइरे थोईबी चाइरे वाई दो चाइरे खिनु वाई ये मोदीजा गजिन हाय कैसांगे हेलो मखल मथेल ना कहबा ngasi dagi hapa haurabani video hapa yare hujikti strike charure aigi channel se mayam su kaiba mayam su section bio makai ꯑꯌꯥ strike charure no ne ꯏꯇꯥ ꯀꯃꯥꯏꯅ ꯇꯧꯅ ꯆꯥꯏꯖꯥꯠꯅꯣꯅꯦ daidi ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯏꯇꯥꯒꯤ ꯆꯦꯅꯦꯜ ꯏꯁꯇ꯭ꯔꯥꯏꯛ ꯆꯥꯔꯨꯔꯁꯦ ꯑꯩꯗꯤ ꯈꯪꯗꯦꯅꯦ lion sung chingchana I am your subscriber thank you so ꯏꯇꯥ much ꯀꯃꯥꯏꯅ ꯇꯧꯅ ꯆꯥꯕꯅꯣ ꯍꯥꯏꯔꯛꯑꯣ karan irangbam na ngasidi hero heroine male he asengba ꯑꯗꯩꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯀꯩꯁꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯅꯥꯎ ꯈꯨꯃꯟꯅ ꯈꯨꯔꯝꯖꯔꯤ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯀꯩꯗꯧꯔꯒꯦ ꯗꯥꯕꯨꯡ ꯅꯪ ꯑꯩ ꯁꯤꯔꯦꯗꯥꯏ ꯕꯦꯝꯂꯩ ꯅꯥꯎꯔꯦꯝꯅ ꯏꯆꯦ ꯀꯩꯁꯥꯝ ꯂꯥꯏꯛꯁꯨ ꯇꯧꯖꯔꯦ ꯕꯦꯅꯨꯗꯦꯕꯤꯅ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯗꯗꯥ ꯑꯩ ꯐꯖꯅ ꯇꯧꯔꯛꯑꯅꯤ ꯍꯧꯖꯤꯛ ꯄꯣꯠ ꯆꯩ ꯁꯨꯗ꯭ꯔꯤ ꯇꯧꯕ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ ꯂꯥꯛꯇ꯭ꯔꯤ ꯑꯗꯨꯒ ꯇꯧꯔꯛꯇ꯭ꯔꯕꯅꯤ ꯐꯖꯅ ꯃꯨꯛꯕꯥꯡꯁꯨ ꯑꯣꯀꯦ ꯕꯦꯅꯨ ꯑꯣꯀꯦ ꯕꯦꯅꯨ ꯅꯪꯒꯤꯗꯣ ꯀꯩ ꯍꯥꯏꯅ ꯃꯤꯡ ꯂꯩ ꯍꯥꯏꯅꯣ ꯕꯦꯅꯨ ꯗꯦꯕꯤ ꯁꯨꯝ ꯂꯩꯌꯦ ꯕꯦꯅꯨ ꯗꯦꯕꯤ ꯂꯩ ꯍꯥꯏꯔꯣ ꯇꯧꯁꯜꯂꯛꯀꯦꯀꯣ ꯑꯩ ꯍꯣꯔꯦꯟ ꯑꯦꯜꯕꯤ ꯂꯣꯏꯔꯒꯅꯦ नंगी तो दैदी सलागे ऋतिक सिंह ना आपकी स्माइल अच्छी है दीदी थैंक यू सो मच थैंक यू दैदी भैया मालेम मेरे चैनल को सपोर्ट कीजिए प्लीज मालेम लोइतन जमना इनम कई इंजंग चागे ngasi di nga thong ba chare थोबिसना ना इचे कैसामगी चैनल सु येंगे याम नुंगाए मुकबांग दो ꯅꯨꯡꯉꯥꯏꯕꯅꯦ ꯑꯩꯗꯤꯅꯦ ꯏꯇꯥ ꯀꯩꯁꯥꯝꯒꯤ ꯏꯇꯥꯅꯅꯦ ꯉꯥꯡꯕꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯒꯤꯗꯤ ꯏꯆꯥ ꯊꯣꯏꯕꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏ देखो ꯀꯥꯟꯅꯗꯦ मैंने थोड़ी भी येंगी को नखुत्तो ऋतिक रोशन ओके दीदी है थैंक यू सो मच तो बिचना ना थैंक यू रिति खरा तौबने राज लक्ष्मी इबाई नंग ngasi se kaidorage ibai nang ngasi se kaidorage ꯀꯩꯗꯧꯔꯒꯦ kaidorage kaidoro haibni ꯃꯌꯥꯝ ꯂꯥꯏꯛꯁꯦ ꯌꯥꯝ ꯋꯥꯠꯂꯦꯕꯀꯣ बेमलाई ꯂꯥꯏꯛ ꯈꯔ नावरेमना ꯇꯧꯕꯤꯌꯨ ꯃꯌꯥꯝ इबाई कइनो नंगना जेबी गा अइगा कमेंट्स पुंजिनरगा पाखरे and on the spot on the direct in my live stream comment is reading my mouth is on speed full speed on the mind and now my tongue is slipping on your comments kuman thona che ano kuman ai youtube channel youtube tanne video number thoibi phangba
ꯗꯩ ꯊꯣꯏꯕꯤꯅ ꯗꯩꯗꯤ ꯃꯥꯂꯦꯝ ꯂꯣꯏꯇꯣꯟꯗꯅ ꯏꯅꯝꯃ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯒꯦ ꯑꯉꯥꯡ ꯑꯅꯤꯈꯛ ꯑꯉꯥꯡ ꯁꯨꯔꯦ 2 ꯁꯨꯔꯦ ꯔꯤꯇꯤꯛ ꯁꯤꯡꯍꯅ ꯍꯥꯏ I feel hard for you ꯗꯩꯗꯤ ꯄ꯭ꯔꯣꯚꯥꯕꯇꯤ ꯁꯤꯡꯍꯅ ꯀꯩꯕ ꯑꯉꯥꯡꯗꯤ ꯀꯗꯥꯏꯗꯅꯣ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯦ ꯑꯉꯥꯡꯗꯤ ꯏꯆꯥꯅꯨꯄꯤꯗꯤ ꯇꯨꯝꯈ꯭ꯔꯦ ꯏꯆꯥꯅꯨꯄꯥꯗꯤ ꯑꯩꯒ ꯂꯩꯇꯦꯕꯀꯣ ꯃꯥꯗꯤ ꯍꯣꯁꯇꯦꯜꯗ ꯊꯣꯏꯕꯤ ꯂꯩꯌꯦꯕꯀꯣ ꯁꯅꯥꯃꯥꯏꯕꯝꯅ ꯀꯩ ꯍꯥꯏꯅꯣ ꯅꯪꯗꯨꯅ ꯑꯗꯩꯗꯤ ꯀꯩꯁꯥꯃ ꯈꯜꯕꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯊꯣꯛꯄꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯈꯔ ꯍꯥꯞꯄꯒꯤꯅꯤ ꯑꯗꯩ ꯖꯨꯟ ꯊꯥꯗꯒꯤ ꯁꯇ꯭ꯔꯥꯏꯛ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒꯤ ꯍꯧꯖꯤꯛꯇꯤ ꯌꯥꯔꯦ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇ꯭ꯔꯦ ꯑꯣ ꯁꯤꯔꯦꯗ ꯑꯩꯁꯦ ꯑꯩ ꯅꯣꯛꯄꯗ ꯑꯣ ꯕꯦꯝꯂꯩ ꯑꯣ ꯅꯥꯎꯔꯦꯝꯅ ꯏꯇꯥ ꯏꯕꯥꯏ ꯅꯪꯕꯨ ꯑꯩꯅꯦ ꯏꯇꯥ ꯃꯊꯪꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯒꯤ ꯃꯔꯝꯗ ꯊꯥꯡꯒꯠꯂꯁꯨꯅꯦ ꯑꯗꯨꯝ ꯌꯦꯡꯉ ꯊꯥꯡꯒꯠꯂꯨ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯋꯥꯅꯗꯒꯤ ꯁꯤꯖꯧꯅ ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯑꯃꯨꯛ ꯏꯁꯇ꯭ꯔꯥꯏꯛ ꯆꯥꯗꯅ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯀꯛꯈꯤꯕ ꯀꯥꯏꯗꯨꯗꯤ ꯌꯥꯝꯅ ꯊꯋꯥꯏ ꯁꯣꯛꯅꯤꯡꯉꯥꯏꯒꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯩꯗꯤ ꯃꯩꯇꯩ ꯏꯁꯇꯨꯗꯤꯑꯣꯅ ꯕꯦꯅꯨ ꯗꯦꯕꯤ ꯅꯪꯅ ꯁꯦꯝꯕ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯐꯖꯩꯌꯦ ꯑꯩ ꯏꯇꯥꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯄꯗꯣ ꯌꯦꯡꯗ꯭ꯔꯤꯌꯦ ꯇꯥꯗꯤ ꯊꯣꯏꯕꯤ ꯂꯣꯏꯔꯒ ꯃꯥꯏꯕꯝꯅ ꯀꯩꯅꯣ ꯏꯟꯇꯔꯚꯤꯌꯨ ꯂꯣꯏꯔꯒ ꯌꯦꯡꯉꯛꯀꯦ ꯕꯨꯡꯕꯥ ꯑꯕꯦꯅ ꯏꯕꯥꯏꯒꯤ ꯃꯤꯡ ꯑꯁꯦꯡꯕ ꯀꯩ ꯀꯧꯒꯦ ꯏꯆꯦꯒꯤꯗꯤ ꯈꯪꯉꯦ ꯑꯩꯒꯤ ꯁꯠꯇ꯭ꯌꯖꯤꯠ ꯀꯧꯏꯀꯣ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯏꯆꯦ ꯀꯩꯁꯥꯝ ꯒꯤ ꯈꯨꯝꯕꯤꯗꯦ ꯑꯗꯩꯗꯤ ꯕꯦꯝꯂꯩ ꯅꯥꯎꯔꯦꯝꯅ ꯏꯆꯦ ꯀꯩꯁꯥꯝ ꯍꯧꯖꯤꯛ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦ ꯇꯥꯕꯗ ꯌꯥꯝ ꯍꯧꯖꯤꯛ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦ ꯃꯥꯅꯦ ꯇꯥꯕꯗ ꯏꯇꯥꯒꯤ ꯌꯥꯝ ꯆꯦꯅꯦꯜꯗꯤ ꯅꯣꯛꯄꯗ ꯆꯥꯎꯔꯕꯅꯦꯕ ꯏꯇꯥꯒꯤ ꯆꯦꯅꯦꯜꯗꯤ ꯆꯥꯎꯔꯕꯅꯦ ꯑꯗꯣ ꯆꯦꯅꯦꯜꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯀꯥꯏ ꯇꯥꯕꯗ ꯈꯨꯃꯟ ꯀꯩꯅꯣꯝ ꯆꯦ ꯇꯧꯋꯦꯕ ꯋꯥꯔꯤꯁꯦ ꯀꯩꯁꯥꯝ ꯈꯨꯔꯨꯝꯖꯔꯤ ꯑꯗꯩꯗꯤ ꯀꯔꯟ ꯌꯥꯡꯕꯅ ꯏꯌꯥꯝꯕꯒꯤ ꯏꯪꯒ꯭ꯔꯥꯖꯤꯗꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏ ꯖꯦꯕꯤ ꯑꯀꯤꯡꯅ ꯏꯔꯥꯡ ꯇꯧꯔꯛꯑꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯁꯦ ꯌꯥꯝꯅ ꯋꯥꯠꯂꯦ ꯂꯥꯏꯛ ꯈꯔ ꯇꯧꯁꯤꯟꯕꯤꯔꯣ ꯕꯦꯅꯨ ꯃꯌꯥꯝ ꯗꯦꯕꯤꯅ ꯕꯦꯅꯨꯅ ꯀꯩꯕ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯗꯗꯥ ꯑꯩ ꯐꯖꯅ ꯇꯧꯔꯛꯑꯅꯤ ꯍꯧꯖꯤꯛ ꯄꯣꯠꯁꯤ ꯁꯨꯗ꯭ꯔꯤ ꯇꯧ ꯍꯥꯟꯅ ꯏꯗ꯭ꯔꯁꯨ ꯇꯧꯔꯣ ꯕꯦꯅꯨ ꯇꯧꯔꯣ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯔꯒꯦꯀꯣ ꯃꯤꯂꯟ ꯁꯥꯏꯈꯣꯝꯅ ꯀꯩꯕ ꯆꯥꯛ ꯆꯦꯡ ꯆꯥꯔꯕꯣ ꯆꯥꯔꯕꯣ ꯆꯥꯛ ꯄꯨꯟꯅ ꯆꯥꯔꯕꯣ ꯍꯥꯏꯕ ꯃꯥꯜꯂꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯕ ꯆꯥꯔꯦ ꯆꯥꯔꯦ ꯅꯪꯗꯤ ꯔꯥꯖ ꯆꯥꯔꯕꯣ ꯂꯛꯁꯃꯤꯅ ꯏꯁꯩ ꯁꯛꯑꯣ ꯁꯛꯂꯒꯦ ꯊꯣꯏꯕꯤ ꯁꯛꯂꯒꯦ ꯁꯅꯥꯅ ꯏꯅꯝꯃ ꯄꯨꯁꯄꯔꯥꯅꯤꯒꯤ ꯂꯣꯠꯁꯤꯜꯂꯅꯨ ꯇꯧꯕꯗꯣ ꯁꯛꯄꯤꯔꯛꯑꯣ ꯂꯣꯠꯁꯤꯜꯂꯅꯨ ꯑꯗꯩꯗꯤ ꯀꯩꯁꯥꯝꯒꯤ ꯃꯈꯜ ꯃꯊꯦꯜꯅ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯈꯨꯝꯖꯤꯜꯂꯅꯨ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯑꯩꯇꯒꯤꯅꯤ ꯔꯤꯇꯤꯛ ꯁꯤꯡꯍꯅ ꯍꯥꯏ ꯌꯦꯛꯁꯤꯜꯂꯅꯨ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯀꯩꯁꯥꯝ ꯍꯧꯖꯤꯛ ꯄꯥꯝꯂꯨꯔꯅꯨ ꯇꯥꯔꯤꯕ ꯅꯪꯒꯤ ꯔꯕꯤꯅꯥ ꯅꯨꯡꯁꯤꯕꯗꯣ ꯕꯦꯒꯝꯅ ꯏꯅꯝꯃꯒꯤ ꯑꯩꯇꯒꯤꯅꯤ ꯂꯥꯏꯐꯇꯒꯤ ꯊꯣꯛꯑꯦ ꯅꯣꯠ ꯂꯣꯠꯅꯤꯡꯕ ꯊꯃꯣꯏꯗꯣ ꯂꯣꯏꯈ꯭ꯔꯦ ꯂꯣꯜꯂꯅꯨ ꯅꯦꯠ ꯂꯣꯏꯈ꯭ꯔꯦ ꯄꯥꯝꯖꯕ ꯅꯦꯠ ꯑꯩꯇꯒꯤ ꯂꯣꯏꯈ꯭ꯔꯦ ꯌꯦꯡꯕ ꯑꯣꯏꯔꯒꯦ ꯌꯥꯗ꯭ꯔꯦ ꯑꯣꯀꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯒꯨꯗ ꯊꯃꯣꯏ the ꯑꯅꯤꯗ best keep it from the ꯈꯟꯅꯁꯦ first ꯍꯣ day of the rest of the most ꯊꯃꯣꯏ important then ꯑꯅꯤꯗꯤ I find ꯅꯪꯅꯅꯤ it is a Exam games Benu Debina che ꯇꯨꯝꯃꯒꯦꯀꯣ ꯁꯥꯎꯅꯨ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡꯃꯨꯛ ꯂꯥꯛꯂꯒꯦ ꯑꯣꯀꯦ ꯕꯦꯅꯨ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯑꯁꯤ ꯏꯁꯩꯁꯤꯗꯤ ꯐꯥꯏꯅꯦ ꯅꯣꯛꯆꯔꯤ ꯑꯗꯨꯅꯦ ꯑꯩ ꯁꯨꯝ ꯐꯥꯕꯗꯨꯗꯤꯀꯣ ꯒꯦꯃꯤꯡ ꯑꯩꯅ ꯐꯥꯕꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯐꯠꯂꯥꯎ ꯐꯥꯗꯕꯗꯨ ꯑꯣꯏꯔꯗꯤ ꯎꯄꯥꯏ ꯂꯩꯇꯕ ꯈꯪꯉꯕ নাযাব মুখে এৰি থৈ আহাৰ লগালৈ মই মৰম যাচি লৈ ꯀꯩꯅꯣꯒꯤ ꯇꯥলে ꯇꯥলে ꯀꯩꯅꯣꯒꯤ ꯅꯥꯆꯤꯟ ꯃꯃꯤ ꯄꯨꯁꯄꯔꯥꯅꯤ ꯏꯁꯩ ꯑꯃꯒ ꯁꯛꯂꯛꯀꯦꯀꯣ ꯉꯁꯥꯏꯗꯒꯤ ꯔꯥꯖ ꯂꯛꯁꯃꯤꯅ ꯏꯁꯩ ꯁꯛꯂꯣ ꯍꯥꯏꯕꯁꯦ ꯁꯛꯄꯤꯔꯛꯑꯒꯦ ꯀꯩꯅꯣꯒꯤ ꯏꯁꯩꯗ ꯁꯛꯂꯛꯀꯦ ꯀꯩꯁꯩ ꯁꯛꯁꯤꯒꯦ ꯑꯩꯕꯨ ꯀꯩꯅꯣ ꯏꯁꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯀꯤꯖꯩꯅꯦ ꯑꯩꯗꯤ ꯅꯨꯡꯁꯤꯒꯤ ꯃꯩꯆꯥ ꯊꯝꯕꯤꯔꯝꯃꯨ ꯊꯝꯕꯤꯔꯝꯃꯣ ꯅꯧꯖꯔꯤꯕꯤ ꯅꯧꯖꯔꯤꯕꯤ ꯑꯩꯕꯨ ꯄꯥꯎꯊꯣꯛꯄꯤ ꯄꯥꯎꯊꯣꯛꯄꯤꯅꯨ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯕꯨ ꯂꯝꯍꯦꯟꯕꯤꯅꯤ ꯍꯥꯏꯅꯈꯤꯅꯤ ꯂꯝꯍꯦꯟꯕꯤꯅꯤ ꯍꯥꯏꯅꯈꯤꯅꯤ ꯁꯣꯟꯅꯈꯤꯅꯤ ꯀꯤꯖꯩꯅꯦ ꯑꯩꯗꯤ ꯋꯥ ꯅꯨꯡꯁꯤꯒꯤ ꯃꯩꯆꯥ ꯌꯥꯝ ꯐꯩ ꯈꯨꯃꯟ ꯅꯤꯡꯊꯧ ꯅꯣꯛꯇꯔ ꯊꯣꯏꯕꯤꯁꯅꯥꯅ ꯍꯧꯖꯤꯛ ꯀꯩꯁꯥꯝꯒꯤ ꯃꯈꯜꯅ ꯏꯁꯩ ꯑꯩꯁꯦ ꯍꯌꯦꯡ ꯃꯣꯔꯅꯤꯡꯒꯤ ꯑꯦꯟꯁꯥꯡ ꯌꯥꯝ ꯀꯟꯅ ꯁꯦꯝꯂꯤꯌꯦ ꯑꯗꯨꯒꯤ ꯋꯥꯔꯧ ꯌꯥꯗꯦ ꯈꯨꯃꯟ ꯑꯣꯀꯦ ꯏꯇꯥ ꯀꯩꯁꯨ ꯊꯣꯏꯕꯤꯁꯅꯥ ꯀꯥꯏꯗꯦ ꯃꯥꯏꯕꯝꯅ ꯍꯧꯖꯤꯛ
Hayang morning exam ngan hijang semi kaigino ita. Hꯧꯖꯤꯛ Duty ngana ꯀꯤꯗꯨꯃꯗꯤ jatoira. ꯄꯦꯜꯂꯦ ꯏꯅꯝꯃ ꯌꯥꯝ ꯄꯦꯟꯅ ꯁꯛꯄꯤꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦꯅꯦꯜ ꯑꯀꯥꯝ ꯆꯟꯈ꯭ꯔꯦ Ai siga uri ngajok bom ꯀꯔꯟ thunge na bana ꯏꯔꯦꯡꯕꯝꯅ lore. ꯅꯤꯇꯤꯒꯤ ꯂꯥꯏꯐ ꯑꯦꯜꯕꯤ ꯊꯥꯔꯤꯁꯦ ꯅꯤꯇꯤꯒꯤ ꯑꯦꯜꯕꯤ ꯊꯥꯔꯤꯁꯦ ꯊꯪꯅꯕꯁꯤꯡꯅ ꯇꯝꯅꯔꯦ ꯈꯜꯂꯝꯃꯅꯤ Khangida moisu khangida akhoi elbi ꯊꯣꯏꯕꯤꯁꯅꯥ thai na ko. ꯃꯥꯏꯕꯝꯅ ꯏꯆꯦ ꯀꯩꯁꯥꯝ ꯀꯩ ꯏꯟꯖꯥꯡ ꯁꯦꯝꯂꯤꯅꯣ ꯈꯨꯃꯟꯅꯤꯡꯊꯧꯅ ꯑꯣꯀꯦ ꯆꯦ ꯀꯩꯁꯥꯝ ꯃꯩꯇꯩ ꯏꯁꯇꯨꯗꯦꯟꯅ ꯒꯨꯗ ꯅꯥꯏꯠ ꯏꯌꯥꯝꯕ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ Good ꯅꯥꯏꯠ night, good night. ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ Sweet dream. ꯍꯀꯥꯝ Hayang amuk lau ko. ꯆꯜꯂꯤꯗꯣ ꯀꯩꯅꯣ ꯖꯦꯕꯤ ꯑꯦꯀꯤꯡꯅ ꯗꯤꯖꯦ ꯑꯝꯇ ꯇꯧꯁꯦ ꯗꯥꯅꯥꯏ ꯑꯣꯀꯦ ꯑꯣꯀꯦ Mayam like to ꯕꯦꯝꯂꯩ sinbiro, ꯅꯥꯎꯔꯦꯝꯅ please. Like to ꯋꯥ sinbiro. ꯇꯥꯂꯤꯌꯥ ꯈꯨꯃꯟꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯇꯨꯝꯅꯤꯡꯉꯦ ꯊꯣꯏꯕꯤꯁꯅꯥ ꯌꯥꯔꯣꯏ ꯈꯨꯃꯟꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯅꯨꯡꯁꯤꯕꯤ ꯇꯨꯝꯅꯤꯡꯂꯦ ꯄꯣꯠꯁꯝꯅ ꯏꯁꯩ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯁꯣꯏꯔꯔꯣꯏꯍꯦ ꯀꯩꯁꯥꯝꯒꯤ ꯃꯗꯨꯅ Posambam kanyang sage ngasi. ꯍꯋꯥꯏ ꯊꯔꯥꯛ ꯈꯣꯛꯂꯤꯌꯦ ꯑꯣ ꯍꯋꯥꯏ ꯊꯔꯥꯛ Oh, ꯈꯣꯛꯂꯦ hayang ita ma duty leromgani dunani. Madi duty chatpanina. ꯊꯦꯡꯂꯛꯏ Ita Delhi da kamai tawrige hojikse sabra ingbra kamai tawge Delhi da. ꯗꯦꯜꯂꯤꯁꯦ ꯅꯤꯡꯊꯝꯊꯥꯅꯤ ꯅꯍꯥꯀꯨꯝꯒꯤ ꯀꯥꯂꯦꯟ ꯑꯗꯨꯃꯥꯏꯅꯗꯤ ꯁꯥꯗ꯭ꯔꯦ ꯍꯟꯗꯛꯀꯤ ꯅꯤꯡꯊꯝꯊꯥꯁꯦ ꯌꯥꯝ ꯏꯪꯉꯤ ꯃꯃꯥꯡꯒꯤ ꯀꯥꯂꯦꯟꯒ ꯁꯨꯛꯃꯥꯟ ꯃꯥꯟꯅꯗꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯣꯟ ꯊꯝꯃꯒꯦ ꯇꯨꯝꯃꯒꯦ ꯊꯣꯏꯕꯤ ꯅꯨꯡꯁꯤꯕꯤ ꯗꯥꯔꯂꯤꯡ ꯑꯣꯏꯃ ꯋꯥꯏ ꯆꯥꯏ ꯗꯥꯔꯂꯤꯡ Kaino ꯋꯥꯍꯩ ne tummage ka haine kaigi tumdoi no tumgiu na khone. Khuman. Nangi ꯕꯦꯝꯂꯩꯅ thoibisana ꯏꯆꯦ nangi ꯏꯕꯥꯏ thoibisana ꯎꯏꯔꯦ pakhang ꯇꯨꯝꯃꯒꯦꯀꯣ nani ꯕꯥꯏ ꯒꯨꯗ chenjagini ko. ꯅꯥꯏꯠ ꯏꯆꯦ ꯏꯕꯥꯏ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯌꯨꯀꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯕꯦꯝꯂꯩ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ Bemlay, ꯅꯥꯏꯠ good night, good night. Nase yelbida lakpinambagi thank you so much, Bemlay. ꯑꯩꯈꯣꯏꯗꯤ ꯇꯨꯝꯃꯒꯦ ꯑꯩ ꯆꯪꯈ꯭ꯔꯒ ꯃꯣꯕꯥꯏꯜ ꯑꯣꯠ ꯂꯩꯗꯣꯔꯤꯔꯥ ꯇꯧꯅꯨ ꯃꯣꯕꯥꯏꯜꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯜꯂꯨ ꯑꯗꯨꯒ ꯅꯋꯥꯅ ꯐꯣꯟ ꯇꯧꯔꯁꯨ ꯈꯪꯉꯔꯣꯏꯗꯅ ꯀꯩ ꯅꯣꯡꯉꯥꯜꯂꯗꯤ ꯅꯅꯥꯎ ꯈꯅꯧ ꯑꯗꯨ ꯐꯠꯇꯕꯅꯤ ꯇꯧꯅꯨ ꯃꯣꯕꯥꯏꯜ ꯃꯨꯊꯠꯂꯨ ꯑꯍꯤꯡꯗ ꯃꯣꯕꯥꯏꯜ ꯌꯥꯝ ꯌꯦꯡꯒꯅꯨ ꯃꯣꯕꯥꯏꯜ ꯃꯨꯊꯠꯂꯨ ꯃꯨꯊꯠꯂꯕ ꯇꯥꯕ꯭ꯔꯥ ꯑꯩ ꯍꯥꯏꯁꯦ Bemlay da. ꯕꯦꯝꯂꯩ ꯅꯉꯣꯟꯗꯅꯦ ꯍꯥꯏꯁꯦ ꯃꯣꯕꯥꯏꯜꯗꯣ ꯃꯨꯊꯠꯂꯨ ꯑꯗꯨ ꯇꯨꯝꯃꯨ ꯑꯣꯀꯦ Labai lu bai betul tumu ai ꯑꯣꯀꯦ Bemlay. Oke, kai gere ngot talli sikta. ꯈꯪꯉꯕ ꯑꯣꯀꯦ ꯒꯣꯖꯤꯂꯥ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯌꯥꯝ ꯀꯩ ꯉꯜꯂꯤꯀꯣ ꯑꯗꯩ ꯀꯔꯟ ꯏꯔꯥꯡꯕꯝꯅ ꯏꯁꯩ ꯑꯃ ꯁꯛꯄꯤꯔꯛꯑꯣꯁꯦ ꯄꯣꯠꯁꯝꯕꯝꯅ ꯉꯁꯤꯁꯦ ꯆꯤꯀꯦꯟ ꯊꯣꯡꯉꯦꯁꯦ ꯅꯣꯏ ꯃꯌꯥꯝꯁꯤꯅꯦ ꯍꯥꯎꯇꯕ ꯍꯤꯟꯖꯥꯡ ꯉꯥꯛꯇ ꯆꯥꯊꯗꯅ ꯀꯨꯏꯗꯨ ꯀꯨꯏꯗꯨ Posambam hauni he. Natra. ꯏꯪꯕꯁꯤꯗꯀꯣ Ingbasida. ꯑꯗꯩ ꯕꯨꯡꯕ ꯑꯕꯦꯅ ꯀꯩꯕ ꯇꯥꯃꯣꯒ ꯏꯆꯦꯒ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ Thank ꯃꯆ you, thank you, ꯕꯦꯝꯂꯩ thank you. ꯕꯦꯝꯂꯩ ꯅꯥꯎꯔꯦꯝꯅ ꯀꯩꯕ ꯑꯣ ꯏꯕꯥꯏ ꯑꯩ ꯇꯧꯖꯔꯦ ꯑꯣꯀꯦ ꯑꯣꯀꯦ ꯇꯥꯖꯔꯦ ꯇꯥꯖꯔꯦ ꯑꯣꯀꯦ ꯑꯗꯩ ꯆꯟ ꯐ꯭ꯔꯦꯟꯁꯅ ꯏꯁꯩ ꯑꯝꯇ ꯁꯛꯄꯤꯔꯣ Mayam Bemlay Naurem ꯑꯩꯗꯤ blog se ase mayam na support tawjari ka ꯍꯧꯔꯁꯦ tawsanbiu ko. ꯈꯨꯃꯟꯅꯤꯡꯊꯧꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯗꯥꯔꯂꯤꯡ ꯉꯁꯤ ꯇꯨꯝꯅꯤꯡꯉꯦ ꯉꯔꯥꯡꯁꯨ ꯉꯁꯤꯁꯨ ꯍꯧꯒꯠꯄ ꯊꯦꯡꯉꯤ ꯔꯣꯃꯤꯇꯥ ꯁꯤꯡꯍꯅ ꯆꯦ ꯏꯕꯥꯏ ꯍꯥꯏ Hello Romita, welcome, welcome. Nase yelbida ꯊꯣꯏꯕꯤꯁꯅꯥ lakpinbagi thank ꯃꯥꯏꯕꯝꯅ you. ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯚꯤꯗꯤꯑꯣꯗꯤ ꯀꯟꯐ꯭ꯔꯦꯟꯁꯅ ꯏꯁꯩ ꯉꯥꯏꯔꯤ ꯆꯦ Ise yara. ꯊꯣꯏꯕꯤꯁꯅꯥꯅ ꯄꯨꯡ 12 ꯇꯥꯈ꯭रे ꯍꯥꯏꯕꯅꯤ ꯃꯤꯒꯤꯗꯣ ꯄꯨꯡ Saklaga 12 ise. ꯊꯥꯔꯛꯀꯦ ꯄꯨꯡ 12 ꯊꯥꯔꯛꯀꯦ ꯍꯥꯏꯕꯅꯤ ꯃꯤꯒꯤꯗꯣ ꯖꯨꯂꯤꯌꯥꯁ ꯁꯤꯜꯁꯤꯅ ꯀꯩꯕ ꯆꯦꯒ ꯇꯥꯃꯣꯒ ꯉꯁꯤ ꯑꯍꯥꯟꯕ ꯂꯥꯏꯚ ꯆꯪꯖꯔꯛꯄꯅꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯨꯡꯇꯤꯒꯤ ꯊꯥꯔꯛꯑꯣ ꯂꯞ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯆꯦ ꯖꯨꯂꯤꯌꯥ Thank you, ꯋꯦꯜꯀꯝ Julia. ꯋꯦꯜꯀꯝ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦꯀꯣ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯇꯧꯔꯛꯏꯁꯦ ꯃꯈꯥ ꯅꯣꯡ ꯅꯤꯅꯤ ꯇꯧꯊꯈꯤꯒꯅꯤ ꯑꯗꯣ ꯅꯨꯡꯇꯤꯒꯤ ꯄꯨꯡ 7ꯗ ꯀꯣ ꯄꯨꯡ 7 ꯇꯥꯕꯒ ꯑꯩꯈꯣꯏ ꯂꯥꯏꯚꯁꯦ ꯍꯧꯖꯕꯅꯤ ꯑꯗꯨꯅ ꯂꯥꯛꯄꯤꯌꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯃꯤꯟꯅꯁꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯆꯪꯉꯗꯤ ꯂꯥꯏꯛ Julia ꯇꯧꯕꯤꯔꯝꯃꯨ se Manipur kadawai gi oidoino. ꯕꯨꯡꯕ ꯑꯕꯦꯅ ꯀꯩꯕ ꯇꯥꯃꯣꯁꯤ ꯌꯥꯝꯅ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯌꯦ ꯑꯗꯩ ꯔꯣꯃꯤꯇꯥꯁꯤꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯆꯦ Kasi di nga ꯑꯗꯩ thong oina ꯀꯔꯟ chare. ꯏꯔꯦꯡꯕꯝꯅ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ Okay, hey mula ꯈꯨꯃꯟꯅꯤꯡꯊꯧꯅ uko. ꯊꯣꯏꯕꯤ ꯃꯣꯅꯤꯀꯥ ꯗꯦꯕꯤꯅ ꯂꯥꯞꯀꯤ ꯃꯣꯖꯤ ꯄꯤꯁꯜ ꯊꯣꯏꯕꯤ ꯃꯥꯏꯕꯝꯅ ꯍꯨꯛ ꯃꯪꯒꯜ ꯒꯨꯔꯨ ꯃꯌꯨꯝꯅ ꯃꯉꯥꯜ ꯒꯨꯔꯨ ꯃꯌꯨꯝꯅ ꯏꯆꯦ ꯋꯦꯜꯀꯝ ꯃꯉꯥꯜ Welcome ꯊꯣꯏꯕꯤ mangal. ꯁꯅꯥ Nang ꯃꯥꯏꯕꯝꯅ kailang ꯀꯩꯕ sarake ꯍꯌꯦꯡ mangal. ꯚꯤꯗꯤꯑꯣ ꯄꯨꯡ ꯀꯌꯥꯗꯅꯣ ꯏꯅꯝꯃꯥꯏ Mangal kailang sarake. ꯌꯦꯡꯒꯦ ꯉꯁꯤ ꯅꯨꯡꯗꯥꯡ ꯑꯦꯗꯤꯠ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯍꯌꯦꯡ Oh, thoibisana.
ꯍꯌꯦꯡꯁꯦ ꯄꯨꯡ ꯌꯦꯡꯒꯦ 11 ꯑꯗꯨꯒ ꯉꯝꯒꯗ꯭ꯔꯥ ꯌꯦꯡꯒꯦ ꯀꯌꯥꯗ ꯊꯥꯔꯛꯄ ꯉꯝꯕꯀꯣ ꯗꯩ ꯃꯣꯅꯤꯀꯥ ꯗꯦꯕꯤꯅ ꯉꯁꯤꯗꯤ ꯂꯥꯏꯚ ꯌꯥꯎꯕ ꯐꯪꯉꯦ ꯑꯣꯀꯦ ꯋꯦꯜꯀꯝ ꯃꯣꯅꯤꯀꯥ ꯗꯩ ꯀꯦꯟ ꯐꯦꯟꯁꯅ ꯀꯩꯕ ꯆꯦꯟ ꯐꯦꯟꯁꯅ ꯀꯩꯕ ꯆꯦ ꯏꯁꯩ ꯇꯥꯕ ꯐꯪꯗ꯭ꯔꯦ ꯗꯩ ꯁꯛꯂꯒꯦ ꯃꯤꯁꯇꯔ ꯗꯥ ꯅꯪ ꯀꯣꯃꯦꯟꯇꯣ ꯂꯦꯞꯄꯒ ꯑꯩ ꯁꯛꯂꯛꯀꯦ ꯑꯗꯨꯗꯤ ꯆꯦ ꯅꯨꯡꯉꯥꯏꯇꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩ ꯆꯍꯤ 30 ꯍꯦꯜꯂꯦ 30 ꯍꯦꯜꯂꯦ 40 ꯃꯌꯥ ꯌꯧꯔꯛꯇꯣꯔꯦ ꯆꯍꯤ ꯑꯩ ꯍꯟꯅꯨꯕꯤ ꯐꯥꯔꯦ ꯑꯍꯟ ꯑꯣꯏꯔꯦ ꯁꯛꯂꯒꯦ ꯏꯁꯩꯒ ꯁꯛꯂꯒꯦꯀꯣ ꯅꯥꯇꯣꯟꯁꯤꯗꯤ ꯂꯣꯏ ꯐꯨꯟꯈ꯭ꯔꯦ ꯏꯁꯩ ꯁꯛꯇꯣꯏꯁꯦ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯔꯤ ꯌꯥꯝꯅ ꯈꯅꯥꯎꯁꯦ ꯀꯩꯅꯣꯝ ꯇꯧꯏ ꯑꯩꯒꯤ ꯇꯉꯥꯡꯂꯥ ꯆꯤꯟꯕꯥꯂꯥ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯆꯕ ꯑꯩꯒꯤ ꯃꯤꯁꯅꯥ ꯑꯅꯤꯅ ꯇꯊꯛ ꯇꯊꯛ ꯌꯦꯡꯖꯕ ꯅꯪꯒꯤ ꯊꯃꯣꯏ ꯍꯨꯅꯕꯅꯤ ꯑꯩꯒꯤ 이나ꯛꯇ ꯂꯦꯡꯗꯅ ꯂꯩꯅꯕꯅꯤ ꯌꯥꯔꯕꯣ ꯁꯤꯁꯦ ꯌꯥꯝ ꯐꯖꯕꯅꯤꯀꯣ ꯑꯩꯅ ꯍꯥꯟꯅ ꯂꯩꯁꯥꯏꯉꯩꯗ ꯌꯥꯝ ꯁꯛꯑꯝꯃꯦ ꯁꯤꯒꯤ ꯏꯁꯩꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯏꯁꯩꯅꯦꯕ ꯄꯥꯊꯣꯔꯛꯑꯣ ꯀꯣꯃꯦꯟꯗ ꯀꯥꯏ ꯆꯪꯉꯛꯏꯅꯣ ꯅꯪꯁꯨ ꯀꯩꯅꯣ ꯌꯦꯡꯉꯨꯔꯤꯕꯅꯦ ꯃꯅꯨꯡ ꯆꯪꯉꯒ ꯀꯥꯏꯅꯣꯅꯦ ꯊꯝꯅꯕꯒ ꯅꯪꯍꯧꯗ꯭ꯔꯦ ꯊꯣꯏꯕꯤ ꯇꯨꯝꯅꯤꯡꯉꯦ ꯑꯗꯩꯗꯤ ꯃꯉꯥꯜ ꯒꯨꯔꯨ ꯃꯌꯨꯝꯅ ꯏꯆꯦ ꯀꯥꯡꯁꯣꯏ ꯑꯣ ꯗꯩꯗꯤ ꯀꯥꯡꯁꯣꯏ ꯍꯥꯎꯕꯅꯤꯀꯣ ꯃꯌꯥ ꯅꯥꯎꯅ ꯍꯥꯏ ꯆꯦ ꯂꯣꯏꯗꯧꯔꯕꯣ ꯑꯩ ꯆꯪꯉꯛꯄꯗ ꯉꯥꯏꯔꯤ ꯋꯦꯜꯀꯝ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅꯒ ꯂꯣꯏꯈꯤꯔꯣꯏ ꯋꯥꯠꯂꯤꯌꯦ ꯋꯥꯔꯤ ꯁꯥꯟꯅꯈꯤꯗꯣꯏꯅꯦ ꯅꯣꯏ ꯉꯥꯏꯗꯣꯏꯅꯤ ꯃꯌꯥꯝꯒ ꯑꯩ ꯖꯨꯂꯤꯌꯥ ꯁꯤꯅ ꯀꯩꯕ ꯆꯦꯅꯦꯜꯗꯩꯅꯦ ꯆꯦ ꯚꯤꯗꯤꯑꯣꯗꯤ ꯑꯗꯨꯝ ꯌꯦꯡꯖꯩ ꯂꯥꯏꯚꯇꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯊꯦꯡꯀ꯭ꯌꯨ ꯑꯣ ꯅꯆꯦꯒꯤ ꯆꯦꯅꯦꯜꯗꯤ ꯑꯗꯨꯝ ꯑꯦꯐꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯆꯦꯅꯦꯜꯗꯤ ꯑꯗꯨꯝ ꯌꯦꯡꯉꯦꯕꯀꯣ ꯑꯣ ꯑꯗꯩ ꯊꯦꯡꯀ꯭ꯌꯨ ꯅꯆꯦꯒꯤ ꯚꯤꯗꯤꯑꯣ ꯁꯨꯁꯤꯀꯥꯟꯇ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯁꯤꯡꯍꯅ ꯉꯁꯤꯗꯤ ꯏꯁꯩ ꯋꯥꯠꯂꯦ ꯉꯥꯏꯖꯔꯤ ꯏꯁꯩ ꯂꯥꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯩ ꯊꯣꯏꯕꯤ ꯁꯅꯥꯅ ꯇꯨꯝꯃꯨꯔꯣ ꯅꯪ ꯑꯩ ꯈꯟꯅꯔꯛꯇꯣꯔꯦ ꯑꯗꯩꯗꯤ ꯁꯨꯝ ꯑꯩꯗꯤ ꯌꯥꯎꯈꯤꯅꯤꯌꯦ ꯈꯨꯃꯟꯁꯦ ꯀꯩꯅꯣ ꯃꯥ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯅꯍꯥꯟꯉꯩꯗꯤ ꯕꯦꯝꯁꯅꯥꯅ 12 ꯐꯥꯎ ꯂꯩꯕ ꯃꯥꯅ ꯕꯦꯝꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯅꯣꯏ ꯑꯅꯤꯁꯦ ꯖꯣꯀꯔꯅꯤꯌꯦ 11:30 ꯐꯥꯎ ꯇꯥꯗ꯭ꯔꯤꯗꯨꯒ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯑꯗꯩꯗꯤ ꯃꯉꯥꯜ ꯒꯨꯔꯨ ꯃꯦꯝꯅ ꯏꯆꯦ ꯍꯥꯏ ꯃꯣꯅꯤꯀꯥ ꯗꯦꯕꯤꯅ ꯊꯔꯣꯏ ꯆꯥꯕꯤꯔꯛꯑꯣ ꯃꯊꯪꯗꯗꯤ ꯊꯔꯣꯏ 11 ꯐꯪꯗꯅ 11 ꯂꯩꯔꯦ 11 ꯐꯥꯎ ꯇꯥꯗ꯭ꯔꯤ ꯅꯠꯇ꯭ꯔꯥ 10:30 ꯐꯥꯎ ꯇꯥꯗ꯭ꯔꯤꯑꯕ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯦꯜꯅ ꯊꯣꯏꯕꯤ ꯌꯥꯏ ꯃꯣꯅꯤꯀꯥ ꯗꯦꯕꯤꯅ ꯄꯥꯛꯅꯝꯁꯨ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯃꯩ ꯇꯥꯔꯦ ꯏꯁꯩꯁꯦ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯃꯉꯥꯜ ꯒꯨꯔꯨ ꯇꯧꯁꯤꯟꯕꯤꯌꯣ ꯃꯌꯨꯝꯅ ꯄ꯭ꯂꯤꯖ ꯌꯥꯔꯦ ꯏꯆꯦ ꯃꯤꯁꯇꯔ ꯃꯟꯁ ꯌꯥꯝ ꯐꯖꯩꯌꯦ ꯈꯣꯟꯖꯦꯜꯁꯦ ꯀꯩꯕ ꯏꯪ ꯏꯪꯅ ꯍꯥꯏꯔꯣ ꯁꯨꯁꯃꯤꯀꯥꯟꯇ ꯁꯤꯡꯅ ꯀꯥꯏꯗꯩꯅꯣꯗ ꯐꯖꯩ ꯄꯣꯠꯁꯝꯕꯝꯅ ꯂꯥꯏꯚꯁꯦ ꯊꯣꯏꯕꯤꯒ ꯈꯨꯃꯟꯒꯒꯤ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕꯣ ꯀꯃꯦꯟꯒ ꯑꯁꯦꯡꯕ ꯑꯃꯠꯇ ꯂꯩꯔꯣꯏ ꯑꯁꯦꯡꯕ ꯈꯨꯃꯟꯒꯅꯦ ꯖꯨꯂꯤꯌꯥꯁꯤꯅ ꯊꯣꯏꯕꯤꯁꯅꯥꯒ ꯌꯥꯎꯗꯗꯤ ꯆꯦ ꯅꯨꯡꯉꯥꯏꯔꯣꯏꯕ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯇꯥꯕ ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯊꯦꯡꯀ꯭ꯌꯨ ꯄꯣꯠꯁꯝꯕꯝ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯝꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯑꯅꯨ ꯈꯨꯃꯟ ꯊꯣꯏꯕꯤꯁꯦ ꯔꯤꯜ ꯅꯝꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯩꯗꯤ ꯀꯩꯁꯥꯝꯒꯤ ꯃꯈꯜ ꯃꯊꯦꯜꯅ ꯑꯣꯟ ꯍꯥꯏ ꯑꯣꯀꯦ ꯑꯗꯩ ꯍꯦꯂꯦꯟꯗ꯭ꯔꯣ ꯇꯈꯦꯜꯂꯝꯕꯝꯅ ꯀꯩꯕ ꯀꯁꯥꯔꯁꯦ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝꯅ ꯈꯨꯃꯟ ꯅꯨꯡꯉꯥꯏꯌꯦ ꯅꯤꯡꯊꯧꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯃꯉꯥꯜ ꯒꯨꯔꯨꯃꯌꯨꯝꯅ ꯏꯆꯦ ꯏꯁꯩ ꯑꯃꯒ ꯁꯛꯄꯤꯔꯛꯑꯣ ꯔꯣꯃꯤꯇꯥꯁꯤꯡꯅ ꯒꯨꯗ ꯅꯥꯏꯠ ꯆꯦ ꯏꯕꯥꯏ ꯑꯩ ꯆꯦꯒ ꯏꯕꯥꯏꯒ ꯌꯦꯡꯅꯤꯡꯃꯟꯅ ꯆꯪꯉꯛꯄꯅꯤ ꯑꯩꯁꯦ ꯑꯉꯥꯡ ꯍꯛꯆꯥꯡ ꯉꯝꯗꯦ ꯕꯥꯏ ꯕꯥꯏ ꯑꯣꯀꯦ ꯔꯣꯃꯤꯇꯥ ꯔꯣꯃꯤꯇꯥ ꯑꯣ ꯔꯣꯃꯤꯇꯥ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯃꯌꯥ ꯅꯥꯎꯅ ꯆꯦ ꯒꯨꯗ ꯅꯥꯏꯠ ꯑꯕꯦꯝꯃꯗꯤ ꯔꯣꯃꯤꯇꯥ ꯇꯨꯝꯈ꯭ꯔꯦ ꯇꯨꯝꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯄꯨꯟꯁꯤꯗ ꯅꯪꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕ ꯈꯪꯂꯝꯂꯣꯏ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯁꯛꯑꯣꯏ ꯀꯦꯟꯄꯦꯅ ꯑꯩꯈꯣꯏꯗ ꯀꯣꯃꯦꯟꯁ ꯄꯥꯕꯁꯦ ꯂꯦꯞꯈꯤꯁꯅꯨ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯃꯥꯅ ꯀꯣꯃꯦꯟꯁ ꯑꯩꯅ ꯄꯥꯁꯜꯂꯛꯑꯒꯅꯦ ꯄꯥꯝꯕ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇꯦ ꯈꯟꯕꯤꯔꯛꯑꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯂꯛ ꯌꯥꯗꯧꯕ ꯃꯥꯜꯂꯦ ꯆꯦꯒ ꯗꯥꯒꯁꯨ
ꯆꯍꯤꯁꯤꯗꯒꯤ ꯇꯧꯔꯨꯕ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯄ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯌꯥꯝꯕ ꯑꯣꯏꯖꯔꯣ thank you ꯈꯨꯃꯟ ꯊꯣꯏꯕꯤ ꯅꯪꯒꯤ ꯏꯁꯩꯁꯦ ꯃꯔꯣꯜ ꯂꯩꯀꯣ ꯃꯔꯧ ꯂꯩꯀꯣ ꯄ꯭ꯔꯚꯥꯕꯇꯤ ꯁꯤꯡꯍꯅ ꯀꯔꯤ ꯍꯥꯏꯕ ꯁꯣꯅꯥ ꯁꯪꯀ꯭ꯔꯥꯟꯇꯤ ꯃꯅꯥꯏꯗ꯭ꯔꯕꯣ ꯎꯇꯣꯡ ꯆꯥꯛꯀ ꯍꯧꯗ꯭ꯔꯕꯣ ꯑꯩꯈꯣꯏ ꯗꯥꯅ ꯎꯇꯣꯡ ꯂꯩꯔꯦ ꯍꯌꯦꯡ ꯍꯧꯅꯤ ꯍꯌꯦꯡ ꯗꯩꯗꯤ ꯇꯧꯒꯅꯤ ꯊꯣꯏꯕꯤ ꯄꯨꯖꯥ ꯁꯅꯥꯅ ꯂꯩꯕꯅꯦ ꯆꯟꯕꯤ ꯆꯅꯨꯅ ꯋꯦꯜꯀꯝ ꯆꯟꯕꯤ ꯆꯦ ꯂꯥꯛꯑꯦ ꯑꯩꯁꯨ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯉꯥ ꯆꯟꯕꯤ ꯊꯣꯡꯕ ꯆꯥꯔꯦ ꯆꯟꯕꯤ ꯅꯪ ꯂꯣꯏꯔꯛꯑꯕꯣ ꯑꯗꯩꯗꯤ ꯆꯟꯕꯤ ꯅꯪꯒꯤ ꯂꯣꯏꯔꯛꯑꯕꯣ ꯀꯦ ꯂꯨꯡꯔꯦꯜꯅ ꯍꯦꯜꯂꯣ ꯃꯉꯥꯜ ꯒꯨꯔꯨꯃꯌꯨꯝꯅ ꯏꯆꯦ ꯃꯤꯒꯤ ꯃꯆꯥ ꯅꯨꯡꯁꯤꯕꯤ ꯑꯣ ꯅꯨꯡꯁꯤꯕꯤ ꯁꯛꯄꯤꯔꯛꯑꯣ ꯃꯤꯒꯤ ꯃꯆꯥ ꯃꯤꯒꯤ ꯃꯆꯥ ꯅꯨꯡꯁꯤꯕꯤ ꯀꯔꯝꯕ ꯏꯁꯩꯅꯣ ꯏꯆꯦ ꯈꯪꯗꯦꯅꯦ ꯏꯕꯣ ꯃꯤꯒꯤ ꯃꯆꯥ ꯃꯥꯏꯒꯤ ꯃꯆꯜ ꯈꯪꯗꯦ ꯑꯗꯩꯗꯤ ꯌꯦꯡꯒꯤ ꯍꯥꯏ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯑꯅꯨ ꯈꯨꯃꯟꯒꯤ ꯂꯥꯏꯐꯁꯦ ꯑꯩꯒꯤ ꯊꯣꯏꯕꯤꯒꯁꯦ ꯂꯥꯏꯐꯀꯤ ꯍꯦꯔꯣ ꯍꯦꯔꯣꯏꯟꯅꯤꯀꯣ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯍꯔꯦ ꯆꯟꯕꯤꯅ ꯍꯥꯏ ꯀꯩꯖꯥꯡ ꯆꯥꯔꯛꯀꯦ ꯍꯥꯏꯔꯦ ꯊꯣꯏꯕꯤꯁꯅꯥ ꯆꯟꯕꯤ ꯏꯅꯝꯃꯒꯤ ꯀꯩꯖꯥꯡ ꯏꯁꯩ ꯆꯥꯔꯛꯀꯦ ꯁꯛꯂꯛꯑꯣ ꯀꯦꯟꯄꯦꯟ ꯏꯆꯦꯒ ꯑꯗꯨ ꯑꯝꯇ ꯗꯗꯥꯒꯁꯦ ꯂꯦꯞꯄꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤꯀꯣ ꯅꯨꯡꯁꯤꯅꯕ ꯃꯥꯜꯂꯤꯀꯣ ꯆꯟꯕꯤꯅ ꯂꯣꯏꯔꯦ ꯅꯦꯠ ꯌꯥꯗꯅ ꯂꯣꯏꯁꯤꯜꯂꯦ ꯆꯟꯕꯤ ꯀꯩꯒꯤꯅꯣ ꯅꯪ ꯀꯩꯅꯣꯝꯃ ꯂꯧꯔꯛꯀꯅꯦ ꯑꯗꯨ ꯌꯥꯗ꯭ꯔꯕꯗꯨ ꯂꯧꯔꯁꯨ ꯄꯨꯟꯁꯤꯗ ꯅꯪꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕ ꯈꯪꯂꯝꯂꯣꯏ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯑꯣꯏꯔꯝꯂꯣꯏ ꯑꯩꯁꯦ ꯑꯁꯨꯝꯅ ꯅꯪꯇꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯕꯤ ꯄꯨꯟꯁꯤꯗ ꯅꯪꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕ ꯈꯪꯂꯝꯂꯣꯏ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯌꯥꯔꯕꯣ ꯊꯣꯏꯕꯤꯁꯅꯥ ꯖꯨꯂꯤꯌꯥ ꯁꯤꯜꯁꯤꯅꯦꯆꯦ ꯃꯅꯤꯄꯨꯔ ꯚꯤꯖꯤꯠ ꯇꯧꯔꯕꯣ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯝꯃꯦ ꯂꯥꯛꯇꯤ ꯂꯥꯛꯑꯝꯃꯦ ꯖꯨꯂꯤꯌꯥ ꯑꯩꯁꯦ ꯂꯥꯛꯇꯤ ꯂꯥꯛꯑꯝꯃꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯀꯨꯏꯅꯗꯤ ꯂꯩꯔꯝꯗꯦ ꯑꯩꯁꯦ 15 ꯗꯦꯖꯃꯨꯛ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯦꯕ ꯑꯩ ꯂꯥꯛꯄ ꯃꯇꯝꯗꯅꯦ ꯑꯩꯗꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯀꯨꯏ ꯂꯩꯔꯝꯃꯦ ꯆꯍꯤ 13 ꯑꯩꯈꯣꯏ ꯂꯩꯔꯝꯃꯦ ꯗꯥꯗꯤ ꯑꯩ ꯂꯧꯗ꯭ꯔꯤꯉꯩꯗꯀꯣ ꯆꯍꯤ 5 6 ꯀꯨꯏꯅ ꯃꯥ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯣ 2020ꯗ 21ꯗ ꯑꯩꯈꯣꯏ ꯆꯠꯂꯨꯕꯗꯨꯗ 22 21 2021ꯗ ꯂꯥꯛꯑꯝꯃꯦ ꯃꯅꯤꯄꯨꯔꯗꯩ ꯑꯗꯨꯒꯗꯤ ꯑꯩ ꯆꯦꯅꯦꯜ ꯍꯥꯡꯗ꯭ꯔꯤꯑꯕꯀꯣ ꯑꯗꯨꯒ ꯂꯥꯛꯑꯝꯃꯦ ꯃꯅꯤꯄꯨꯔꯗ ꯑꯗꯩꯗꯤ ꯀꯦ ꯂꯨꯡꯔꯦꯂꯦꯅ ꯏꯆꯦ ꯄ꯭ꯂꯤꯖ ꯏꯁꯩ ꯁꯛꯄꯤꯔꯛꯑꯣ ꯑꯗꯩꯗꯤ ꯃꯉꯥꯜ ꯒꯨꯔꯨꯕꯅ ꯏꯆꯦ ꯊꯣꯏꯕꯤꯁꯅꯥꯒꯤ ꯏꯁꯩꯗꯣ ꯀꯣꯟꯅ ꯁꯛꯄꯤꯔꯣ ꯑꯩꯒꯤꯗꯣ ꯍꯥꯟꯅ ꯁꯛꯄꯤꯔꯛꯑꯣ ꯃꯉꯥꯜꯒꯤ ꯀꯔꯝꯕ ꯏꯁꯩꯅꯣ ꯑꯗꯩꯗꯤ ꯑꯩꯅ ꯐꯥꯕ ꯑꯣꯏꯔꯗꯤ ꯁꯛꯂꯛꯀꯦ ꯐꯥꯕꯗꯕ ꯑꯣꯏꯗꯤ ꯎꯄꯥꯏ ꯂꯩꯇꯦꯍꯦ ꯀꯦꯔꯤꯁꯇꯣꯐꯔ ꯃꯦꯔꯤꯡꯉꯩꯒꯤꯅ ꯀꯩ ꯃꯌꯥꯝ ꯂꯝꯗꯩꯅꯣ ꯂꯥꯏꯛ ꯏꯌꯥꯝꯕ ꯇꯧꯁꯤꯟꯕꯤꯌꯣ ꯏꯇꯩꯃꯕꯨ ꯑꯩꯈꯣꯏ ꯀꯁꯥꯗꯩꯅꯦ ꯃꯌꯥꯝ ꯂꯥꯏꯛ ꯆꯟꯕꯤ ꯇꯧꯁꯤꯟꯕꯤꯌꯣ ꯂꯥꯏꯛ ꯆꯅꯨꯅ ꯇꯧꯗ꯭ꯔꯦ ꯑꯝꯇ ꯃꯌꯥꯟ ꯌꯥꯏ ꯉꯁꯤꯗꯤ ꯆꯥꯏ ꯉꯁꯤꯗꯤ ꯑꯣꯀꯦ ꯑꯣ ꯊꯣꯏꯕꯤ ꯑꯣ ꯁꯅꯥꯃꯥꯏꯕꯝꯅ ꯃꯉꯥꯜ ꯅꯨꯡꯉꯥꯏꯇꯦꯗ ꯃꯉꯥꯜ ꯒꯨꯔꯨ ꯃꯌꯨꯝ ꯁꯨꯒꯠꯈꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯌꯥꯔꯦ ꯄꯦꯜꯂꯦ ꯏꯅꯝꯃ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯗꯥ ꯃꯪꯒꯜ ꯈꯨꯏꯕ꯭ꯔꯥ ꯑꯗꯩꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯑꯅꯨ ꯈꯨꯃꯟ ꯁꯨꯃꯥꯏꯅ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯏꯁꯩ ꯍꯥꯟꯅ ꯁꯛꯂꯛꯇ꯭ꯔꯕ ꯄꯨꯂꯞ ꯆꯠꯈꯤꯗꯣꯏꯅꯦ ꯑꯣꯏꯃꯥ ꯄꯣꯠꯁꯝꯕꯝꯅ ꯑꯥ ꯈꯨꯃꯟ ꯅꯪ ꯂꯨꯍꯣꯡꯕ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯛꯎꯀꯣ ꯃꯉꯥꯜ ꯒꯨꯔꯨꯝꯅ ꯏꯆꯦ ꯑꯩ ꯆꯥꯎꯔꯦ ꯑꯩꯒꯤ ꯏꯁꯩ ꯍꯥꯟꯅ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏꯔꯒ ꯃꯉꯥꯜ ꯅꯪꯒꯤ ꯏꯁꯩꯗꯣ ꯀꯔꯝꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦꯕ ꯑꯝꯇꯪꯒ ꯍꯥꯏꯔꯛꯎꯅꯦ ꯌꯥꯝ ꯐꯖꯩꯌꯦ ꯑꯩꯅ ꯉꯝꯃꯗꯤ ꯁꯛꯂꯛꯀꯦꯕꯀꯣ ꯑꯩꯅ ꯐꯥꯕ ꯑꯣꯏꯔꯒꯗꯤ ꯁꯛꯂꯛꯀꯦꯕ ꯏꯁꯩꯗꯣ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯖꯨꯂꯤꯌꯥ ꯆꯦ ꯃꯅꯤꯄꯨꯔ ꯚꯤꯖꯤꯠ ꯇꯧꯔꯒ ꯐꯦꯟꯁꯤ ꯍꯦꯜꯂꯣ ꯐꯦꯟꯁꯤ ꯀꯣꯏꯖꯝꯅꯝꯅ ꯀꯩ ꯁ꯭ꯀꯨꯜ ꯇꯝꯒꯦ ꯑꯕꯦꯝꯃꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯃꯥꯎꯟ ꯒꯤꯔꯤꯖꯝ ꯍꯥꯏꯅ ꯂꯩ ꯑꯗꯨꯒ ꯇꯝꯃꯦ ꯔꯥꯖ ꯃꯣꯏꯔꯥꯡ ꯕ꯭ꯂꯣꯛꯁꯅ ꯇꯥꯃꯣ ꯅꯨꯡꯁꯪꯒꯤ ꯏꯁꯩ ꯑꯝꯇ ꯁꯛꯂꯛꯑꯣ ꯅꯣꯡꯁꯪ ꯅꯨꯡꯁꯪꯒꯤ ꯅꯣꯡꯁꯪꯒꯤ ꯏꯁꯩ ꯅꯨꯡꯁꯪ ꯊꯣꯛꯍꯜꯂꯤꯅꯤ ꯑꯟꯖꯨ ꯁꯉꯥꯄꯝ ꯍꯥꯏ ꯏꯆꯦ ꯕꯥꯏ ꯑꯟꯖꯨ ꯋꯦꯜꯀꯝ ꯑꯟꯖꯨ ꯋꯦꯜꯀꯝ ꯑꯟꯖꯨ ꯑꯗꯩ ꯆꯥꯛ ꯃꯉꯥꯜ ꯆꯥꯔꯕꯣ ꯒꯨꯔꯨꯃꯌꯨꯝꯅ ꯏꯆꯦ ꯀꯩꯖꯥꯡ ꯆꯥꯔꯒꯦ ꯑꯟꯖꯨ ꯃꯤꯒꯤ ꯃꯆꯥ
ꯅꯨꯡꯁꯤꯕꯤ ꯑꯣ ꯅꯨꯡꯁꯤꯕꯤ ꯑꯣ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕꯗꯣ ꯀꯔꯝꯕꯅꯣꯅꯦ ꯃꯤꯒꯤ ꯃꯆꯥ ꯅꯨꯡꯁꯤꯕꯤꯌꯣ ꯀꯔꯝꯕ ꯏꯁꯩꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯃꯉꯥꯜ ꯈꯨꯃꯟꯅꯤꯡꯗꯅ ꯃꯉꯥꯜ ꯆꯦꯞ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯃꯉꯥꯜ ꯆꯦꯞ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯔꯣ ꯆꯦꯞ ꯑꯗꯨꯗꯣ ꯐꯥꯗꯦꯕ ꯄꯣꯁ ꯆꯪꯐꯝ ꯂꯨꯍꯣꯡꯕꯒꯤ ꯏꯟꯚꯥꯏꯠ ꯀꯥꯔꯗ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯃꯛꯀꯅꯤ ꯑꯗꯩꯗꯤ ꯑꯣꯀꯦ ꯖꯨꯂꯤꯁꯥꯅ 27 ꯂꯥꯏꯛꯗ ꯖꯨꯂꯤꯁꯥ ꯅꯪꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯦꯜꯕꯤꯗ ꯆꯪꯉꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯅꯪꯗꯤ म्यूजिक ꯊꯥꯅ ꯂꯩ ꯀꯃꯦꯟ ꯄꯥꯊꯣꯛꯇꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯑꯩ ꯀꯃꯦꯟ ꯉꯁꯥꯏ ꯑꯩ ꯊꯥꯗꯖꯔꯝꯕꯅꯦꯀꯣ ꯑꯣ ꯖꯨꯂꯤꯒꯤꯀꯣ ꯉꯁꯤ ꯑꯦꯜꯕꯤ ꯇꯧꯔꯝꯕ꯭ꯔꯣ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯩꯗꯤ ꯖꯨꯂꯤ ꯀꯩꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯩꯗꯤ ꯁꯤꯜꯄꯤ ꯐ꯭ꯂꯣꯔꯅ ꯕꯥꯁꯀꯦꯠꯅ ꯀꯩ ꯆꯦꯆꯦ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯑꯗꯩꯗꯤ ꯉꯁꯤꯁꯦ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯉꯁꯤ ꯅꯦꯅꯥ ꯂꯥꯛꯇꯦꯅꯦ ꯑꯟꯖꯨ ꯁꯉꯥꯐꯝꯅ ꯅꯦꯅꯥ ꯂꯥꯏꯛ ꯂꯥꯛꯇꯦ ꯗ ꯉꯁꯤ ꯅꯥꯏꯗꯦ ꯃꯉꯥꯜ ꯒꯨꯔꯨꯃꯌꯨꯝꯅ ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯨ ꯕ꯭ꯔꯗꯔ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯗꯥ ꯃꯉꯥꯜ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯌꯦ ꯃꯉꯥꯜ ꯍꯥꯏꯔꯣ ꯏꯁꯩ ꯑꯦꯝ ꯀꯦ ꯀꯔꯝꯕꯅꯣ ꯍꯥꯏꯔꯣ ꯅꯥꯎꯕ ꯍꯦꯜꯂꯣ ꯗꯦꯗꯤ ꯀꯦ ꯂꯨꯡꯂꯦꯅ ꯑꯥꯏ ꯂꯚ ꯌꯨ ꯇꯨ ꯅ꯭ꯌꯨ ꯁꯕꯁꯀ꯭राꯏꯕꯔ ꯊꯣꯏꯃꯨꯡꯁꯦꯝ ꯌꯥꯏ ꯅ꯭ꯌꯨ ꯁꯕꯁꯀ꯭राꯏꯕꯔ ꯊꯦꯡꯛ ꯌू so much दैदी सोमनाथ मीना लाइफस्टाइल हेलो जी वेलकम ये सेल्फी वेलकम फ्लावर बास्केट मेरे कमेंट एलबी पे आने के लिए सुपर थैंक यू सो मच मेरे पाररोइद्रो चैनल को सपोर्ट कीजिए सेल्फी प्लीज फ्लावर बास्केट क्या पाखरे अꯩꯅ ꯄꯨꯔꯞ ꯄꯥꯕꯗꯣ ꯅꯪ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯗ ꯇꯧꯕꯅꯤ ꯀꯃꯦꯟ ꯁꯨꯄꯥ ꯄꯥꯔꯣꯏꯗꯤ ꯄꯥꯈ꯭ꯔꯕꯅꯤꯀꯣ ꯊꯦꯡꯛ ꯌू so much ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯐꯦꯟꯁꯤ ꯀꯣꯟꯁꯝꯅ ꯗꯦꯠ ꯀꯌꯥꯗꯅꯣ ꯂꯨꯍꯣꯡꯕꯁꯦ ꯑꯗꯩꯗꯤ ꯃꯉꯥꯜ ꯒꯨꯔꯨꯃꯌꯨꯝꯅ ꯏꯆꯦ ꯑꯩꯅ ꯃꯆꯜ ꯊꯣꯏꯕꯤ ꯁꯅꯥꯗ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯣ ꯑꯗꯩ ꯑꯟꯖꯨ ꯁꯉꯥꯐꯝꯅ ꯆꯦ ꯀꯔꯤ ꯆꯥꯔꯦ ꯆꯦ ꯌꯦꯟ ꯊꯣꯡꯕ ꯆꯦ ꯍꯣꯏꯗꯤ ꯅꯣꯏꯁꯤꯒ ꯂꯥꯛꯄ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏ ꯖꯦꯟ ꯍꯥꯏꯁꯤ ꯀꯥꯏꯔꯦ ꯖꯦꯟ ꯆꯥꯏꯁꯤ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯆꯥꯈꯤꯕꯗꯣ ꯉꯥꯅꯤ ꯑꯩꯈꯣꯏꯁꯨ ꯉꯥ ꯆꯥꯔꯦ ꯍꯥꯏꯔꯔꯣꯏ ꯌꯦꯟ ꯑꯩꯈꯣꯏꯁꯨ ꯊꯣꯡꯉꯦ ꯖꯦꯟ ꯆꯥꯏ ꯑꯩꯈꯣꯏꯁꯨ ꯖꯦꯟ ꯆꯥꯏ ꯑꯩꯈꯣꯏ ꯉꯥ ꯆꯥꯕꯗꯣ ꯉꯥ ꯆꯥꯏ ꯍꯥꯏꯔꯔꯣꯏ ꯌꯦꯟ ꯆꯥꯔꯅꯤ ꯍꯥꯏꯔꯦꯗꯅ ꯑꯩꯈꯣꯏꯅꯦ ꯉꯁꯤꯅꯦ ꯉꯥ ꯖꯦꯟ ꯆꯥꯏ ꯉꯥ ꯌꯦꯟ ꯆꯥꯏ ꯉꯥ ꯖꯦꯟ ꯆꯥꯏ ꯖꯨꯂꯤꯌꯥ ꯁꯨꯁꯤꯂꯥ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯁꯨꯆꯔꯅ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯨ ꯃꯊꯪ ꯑꯗꯨꯒ ꯂꯥꯛꯂꯗꯤ ꯑꯩꯒꯤ ꯍꯥꯏꯔꯛꯑꯣ ꯆꯦꯅꯦꯜꯁꯦ ꯆꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯊꯦꯡꯅꯁꯤ ꯃꯌꯥꯝ ꯑꯩ ꯂꯥꯛꯀꯦ ꯑꯣꯀꯦ ꯃꯊꯪ ꯂꯥꯛꯑꯗꯤ ꯁꯣꯏꯗꯅ ꯀꯅꯥꯅ ꯖꯨꯂꯤꯌꯥꯅ ꯑꯣ ꯖꯨꯂꯤꯌꯥ ꯑꯠꯆꯥ ꯑꯠꯆꯥ ꯅꯤꯡꯊꯧꯖꯝ ꯑꯟꯖꯨꯅ ꯖꯨꯂꯤꯌꯥꯁꯦ ꯀꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯏꯝꯐꯥꯜꯒꯤꯅꯦ ꯑꯣꯀꯦ ꯖꯨꯂꯤꯌꯥ ꯀꯥꯀꯥ ꯂꯥꯛꯄ ꯃꯇꯝꯗ ꯊꯦꯡꯅꯁꯤ ꯁꯤꯌꯣꯔ ꯊꯦꯡꯅꯁꯤꯀꯣ ꯃꯤ ꯃꯤꯃꯤꯀ꯭ꯔꯤ ꯇꯧꯔꯣ ꯑꯣꯀꯦ ꯑꯝꯇ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯌꯦꯡꯕꯗꯣ ꯑꯣꯀꯦ ꯑꯝꯇ ꯑꯣ ꯀꯀꯥ ꯃꯤꯃꯤꯀ꯭ꯔꯤ ꯇꯧꯔꯣ ꯑꯣ ꯑꯝꯇ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯝꯇ ꯅꯨꯡꯉꯥꯏꯕ ꯌꯦꯡꯕꯗꯣ ꯑꯣꯀꯦ ꯍꯥꯏꯕ ꯑꯣꯀꯦ ꯇꯧꯔꯛꯑꯣ ꯑꯣꯀꯦ ꯍꯥꯏꯕ ꯊꯣꯏꯕꯤꯁꯅꯥ ꯃꯤꯃꯤꯀ꯭ꯔꯤ ꯃꯥꯏꯕꯝ ꯇꯧꯕꯤꯔꯁꯦ ꯏꯅꯝꯃ ꯃꯤꯃꯤꯀꯤꯁꯤꯅ ꯍꯩꯃꯥ ꯃꯥꯟꯅꯕ ꯇꯧꯍꯦ ꯅꯪꯁꯨ ꯍꯩꯗꯥ ꯌꯥꯝꯅ ꯅꯪꯁꯨ ꯃꯌꯥꯝꯅ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯕꯗꯤ ꯑꯩꯈꯣꯏ ꯑꯝꯇ ꯇꯧꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯝ ꯈꯔ ꯐꯅꯕ ꯃꯑꯣꯡꯗ ꯁꯨꯝ ꯇꯧꯁꯟꯕꯤꯌꯨꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯥꯛꯄꯤꯅ ꯉꯥꯡ ꯍꯩꯃꯥ ꯀꯔꯤꯅꯣ ꯅꯪꯅ ꯃꯗꯨꯗ ꯏꯁꯣꯟ ꯁꯣꯟꯗꯅꯤ ꯅꯪꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯥꯏꯅ ꯊꯤꯔꯨꯗꯅ ꯅꯪ ꯈꯪꯄꯣꯟꯇꯦ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝꯗꯒꯤ ꯃꯤꯈꯥ ꯅꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯀꯃꯥꯏꯅ ꯒ꯭ꯔꯣꯠ ꯑꯣꯏꯗꯣꯏꯅꯣꯀꯣ ꯒꯣꯔꯣ ꯍꯥꯏꯕ꯭ꯔꯥ ꯑꯃꯗꯤ ꯑꯣꯏꯗꯣꯏꯅꯤꯗꯅ ꯏꯁꯀ꯭ꯔꯥꯏꯕ ꯍꯥꯏꯕ꯭ꯔꯥ ꯏꯁꯀ꯭ꯔꯨꯞ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯗꯨꯒ ꯀꯤ ꯂꯥꯎ ꯅꯝꯁꯤꯟꯕꯤꯗꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯄꯤꯗꯨꯅ ꯑꯩꯈꯣꯏ ꯍꯅꯨꯕꯗꯒꯤ ꯅꯍꯥꯗ ꯁꯠ ꯂꯥꯎ ꯊꯝꯕꯤꯔꯛꯎꯀꯣ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯇꯧꯔꯣꯏ ꯈꯅꯥꯎꯁꯦ ꯀꯩꯅꯣꯝ ꯇꯧꯏꯍꯦ ꯀꯥꯏ ꯇꯜꯂꯦ ꯍꯦꯛꯇ दैदी काय चक्रे थोबिसना इनमा कोक दैदी इनमा कोक तौ दोइरा लोक तौदोइरा खंगदे खनाउसे कैनोम तौरे ꯑꯩꯁꯨ ꯅꯥꯇꯣꯟꯒ ꯂꯣꯏ ꯐꯨꯜꯂꯦ एमडी ꯊꯣꯏꯕꯤꯁꯅꯥ आशिक ना आई लव यू टू अनबॉक्सिंग ब्रेन ना हिंदी आती है क्या थोड़ा आती है थोड़ा बहुत आती है ज्यादा नहीं थोबिसना माइबम दा मंगाल मी अमा लैबनिको मंगाल गुरु में कना लैगे अंजू साहब इबाय हा निंथौजम अंजूना करेबा निंथौजम अंजूना सोयरे जेंबा याम नुंगाइबनी सोयरे जेंबा याम नुंगाइबनी हाइसे तौबने नुंगाइबने हाइसे तौबने दैदी मंगाल गुरु में अइना मिचेल मिंग पनबदा साउबा मा उखी मचल मिंग पनबदा साउबा मा उखी एमडी असे हाय हाउ आर यू थोबिसनाना खंगजदे अइखोय सुशिकांत सिंह यामना माले
Rangila Rangila yam male mangal gurumna mayam Thank you, saubiganu thank ko you. machal thoibisna aiga pokminaba ichal ne मैम सपोर्ट सिंधियो ये चैनल से daidi जो मेरे चैनल पे नए आए हैं मेरे mo चैनल member को na kay सपोर्ट ba कीजिए yam haye प्लीज kaka se yam share और toro लाइक भी yeng कीजिए minase yam haye kaka se yam share to biro yeng minase MD Redul Islam na what language Manipuri the basic question na thoi bi da hangla di khangni fancy question thoi bi da hangla di khangni ya kana da no hai se gyan ta dre MD asina I am from Bangladesh love from thank you so much थैंक यू सो Anju मच sangapam na che ai amta che isai amta okay okay salake dai चला के iche kanon bana hi anubung welcome iche kanon इसे bala कानून बलाला ए थैंक यू इसे ननाम Nusha जल्दी दला Sheikh na पीबगी थैंक यू सो hai मच Lady इसे Ningda कजang सारा के Kitare Nenai Herina Kitare Nenai Lady Ningthozam Anjuna Karaiba ha yamna nokpada yadre thank you kaka yam nungsiye Lady Thibisna mai bamna phagi tause dabo ngai oge इसे कानून Prabhapati बला कजang Singana सारा के osot khaini hai osot khaini hai khai Lady iche kanona Mangal se kai daginoi kumani dona mangal broy mangal guru mayem na ay nambol dagi Gaidi kasami makhal mate na mayam good night गुड नाइट इता mo member गुड na नाइट say स्वीट ड्रीम tumi na say heng amu kaka lau ko ita heng su 9 p.m. da laye ay gelbi ay khani elbi say tawgani tami ba na ko say kaka okay do heng su okay lau ko mangal guru mayem na kuman kuramjari ay thabisna maibam na da mangal khuman ningthause khangbra kananon ne daidi लाइक तो बाजार गदी लाइक तो सिनबियो प्लीज dakum sophia aimona ichega dadakase yam pakchai ko daidi थैंक यू herina oe haidol khaisoni hidol khaisoni khaise Adidi Laisram Ronika Sanuna hi yam nungsiye thank you so much Laisram थैंक यू Ronika ano balak taragadi koi live koi channel sebu sub tobiramo like tobiramo share tobiramo thank you so much kumaning to channel na mangal bro chak charabo mangal gurumen na machal ai khangdiye kasami makal na hoi lake थैंक यू इता थैंक Daidi यू Diana कैसे हो अच्छे है तभी सनाना खंगरे तो ओदा मंगाल मंगोंदा हंगू दे मंगाल गुरु मैमना कुमन चारे दैदी इचे कानो मना nga thongba aju changa ma che video hapaga lb ga mana bro mana de khara khene ye कना aju changa phamna कहबा video hapaga lb ga mana bro viewers te sum laibak pharaga yam changa di lb da keno di akogi revenue keno changpham tok pada adu di changba wale du viewers ki damakta sub ki damakta di lb dana lobo sun nungai bani adu dai di diana kaise ho अच्छे है from london okay okay diana from london hai ka from london ga ke khani nam ni tori su khang bo de lang no Parallax थैंक यू Faming सो Game na मच aisu anauba aigi commenti pabirakte Parallax 5 Gaming pakiye tabi hodra male hawaru yade thabisana na ina ma pung 11 su tadri uire dai आई रो उइदिदा Dede mangal guru mena तुमनिगे gara gara ise brother good tumage mang nungai ba oisage okay okay mang nungai se Diana which state are you Assam Diana which state are you Mitchell guru mena Mitchell good night Mike Mitchell good night hai ba गुड ise kanong नाइट bala ngasi ibohal gi live nungai tro नुंगाई nungai नुंगाई से Mani कानून बला Singh hana welcome Mani duty dagi halaga pothapa ama oire aigi thank you so much anju samna oi ai ke na mono motivation na ke ba hi Prabhavati Singh na ke bhat khaicho apnar blog ta subscribe korsi thank you so much थैंक यू सो मच सपोर्ट करने के लिए थैंक यू Prabhavati Singh ai mai te na tro subo काइनो
ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯅꯠꯇꯦ ꯑꯩ ꯍꯥꯏꯕ ꯏꯅꯃꯥꯏ ꯑꯣ ꯃꯥ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯕ ꯗꯩꯗꯤ ꯔꯨꯕꯦ ꯔꯨꯕꯤꯅ ꯁ꯭ꯇꯨꯄꯤꯠ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯦꯝ ꯇꯨ ꯌꯨ ꯄ꯭ꯔꯂꯦꯛꯁ 5 ꯒꯦꯃꯤꯡꯅ ꯃꯩꯇꯩ ꯃꯌꯦꯛꯇ ꯏꯈꯤꯕꯅꯤ ꯑꯩꯒꯤ ꯃꯤꯡ ꯅꯦꯄꯣ ꯀꯧꯖꯩ ꯑꯣ ꯃꯩꯇꯩ ꯑꯣ ꯃꯌꯦꯛꯇꯣ ꯑꯣ ꯈꯪꯗꯕꯩꯅꯦ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯑꯩꯈꯣꯏ ꯈꯪꯗꯦꯕ ꯑꯟꯖꯨ ꯑꯗꯨꯒꯤꯅꯦ ꯁꯉꯥꯐꯝꯅ ꯆꯦ ꯏꯕꯥꯏ ꯑꯩꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯑꯣꯀꯦ 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 ꯃꯌꯥꯝꯁꯤꯒ ꯑꯟꯖꯨ ꯁꯒꯠꯄꯝ ꯁꯒꯠꯄꯝ ꯍꯥꯏꯔ ꯎꯝ ꯑꯟꯖꯨ ꯁꯥꯒꯥꯄꯝ ꯍꯥꯏꯅ ꯂꯥꯛꯏꯁꯦ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯤꯀꯣ ꯃꯌꯥꯝꯗꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯌꯣ ꯑꯟꯖꯨ ꯁꯥꯒꯥꯄꯝꯗ ꯑꯩꯈꯣꯏ ꯑꯃꯅ ꯑꯃ ꯆꯤꯡꯈꯠꯅꯁꯤ ꯑꯃꯅ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯑꯗꯨꯅ ꯑꯟꯖꯨ ꯁꯥꯒꯥꯄꯝꯁꯤꯒꯁꯨ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯃꯌꯥꯝ ꯁꯅꯥꯁꯤꯡꯍ ꯏꯕꯥꯏ ꯌꯥꯝ ꯁꯅꯥꯔꯣ ꯊꯦꯡꯉꯤꯗ ꯁꯅꯥ ꯅꯪ ꯉꯁꯥꯏꯗꯩ ꯀꯥꯏ ꯆꯠꯂꯨꯒꯦ ꯅꯪ ꯂꯥꯛꯇ꯭ꯔꯤꯗꯣ ꯃꯥ ꯃꯃꯤꯠ ꯍꯥꯒꯠꯆ ꯍꯧꯒꯠꯂꯝꯒꯅꯤ ꯅꯪ ꯅꯃꯤꯠ ꯅꯥꯕꯗꯣ ꯈꯔ ꯐꯔꯕꯣ ꯅꯃꯤꯠ ꯅꯨꯡꯉꯥꯏꯇꯕꯗꯣ ꯐꯔꯕꯣ ꯕꯤꯖꯣꯟ ꯀꯨꯃꯥꯔꯅ ꯑꯩꯁꯨ ꯐ꯭ꯔꯦꯟ ꯅꯨꯡꯉꯥꯏꯇꯕꯅ ꯃꯤꯠꯁꯦ ꯂꯣꯏꯔꯦ ꯁꯝꯒꯗꯤ ꯉꯁꯤ ꯌꯥꯝꯅ ꯈꯇ ꯁꯣꯟꯅ ꯊꯣꯛꯂꯛꯑꯣ ꯃꯤꯗ ꯅꯪꯕꯨ ꯈꯤꯇꯪ ꯆꯤꯡꯁꯤꯜꯂꯛꯎ ꯅꯪ ꯐꯩꯗꯣꯝ ꯑꯃ ꯁꯝꯒꯗꯤ ꯉꯁꯤ ꯌꯥꯝꯅ ꯃꯨꯔꯝꯂꯦ ꯎꯝ ꯈꯔ ꯃꯇꯧ ꯃꯥꯜꯍꯜꯂꯤꯕꯅꯤꯅꯦ ꯕꯣꯠ ꯁꯥꯔꯤꯃꯤꯅꯦ ꯗꯩ ꯇꯌꯥꯏ ꯁꯥꯄꯝꯅ ꯆꯦ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯃꯦꯁꯤ ꯆꯥꯏꯅꯦ ꯃꯥꯏꯕꯝꯅ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ 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 ꯀꯥꯔ ꯐ꯭ꯔꯦꯟ ꯅꯣꯏꯗꯤ ꯁꯣꯞꯅ ꯆꯥꯔꯕꯣ ꯃꯥꯏꯁ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯁꯅꯥ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯕꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯄ꯭ꯂꯤꯖ ꯁꯨꯃꯤꯂꯥ ꯗꯦꯕꯤꯅ ꯉꯁꯤꯗꯤ ꯊꯦꯡꯂꯦ ꯆꯦ ꯑꯅꯨ ꯑꯣꯀꯦ ꯑꯣꯀꯦ ꯀꯨꯃꯟ ꯐꯔꯦꯗ ꯅꯤꯡꯊꯧꯅ ꯊꯦꯡꯉꯁꯨ ꯑꯣ ꯊꯦꯡꯅ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯗꯤꯌꯥꯅ ꯕꯍꯨꯠ ꯁꯨꯟꯗꯔ ꯐꯦꯃꯤꯂꯤ ꯑꯥꯞ ꯗꯣꯅꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯊꯦꯡꯀ꯭ꯌꯨ ꯃꯆ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤ ꯁꯅꯥ ꯊꯦꯡꯀ꯭ꯌꯨ ꯃꯥꯏꯕꯝꯅ ꯎꯏꯔꯤꯁꯨ ꯀꯩ ꯎꯏꯔꯁꯨ ꯆꯠꯂꯣꯏꯀꯣ ꯑꯩ ꯗꯩ ꯔꯦꯁꯃꯤ ꯁꯔꯃꯅ ꯍꯦꯄꯤ ꯕꯥꯔꯊꯗꯦ ꯀꯅꯥꯗꯅꯣ ꯍꯦꯄꯤ ꯕꯥꯔꯊꯗꯦ ꯔꯦꯁꯃꯤ ꯁꯔꯃ ꯅꯪꯒꯤ ꯕꯥꯔꯊꯗꯦ ꯔꯣ ꯍꯦꯄꯤ ꯕꯥꯔꯊꯗꯦ ꯍꯦꯄꯤ ꯕꯥꯔꯊꯗꯦ ꯔꯦꯁꯃꯤ ꯁꯔꯃ ꯗꯩꯗꯤ ꯁꯟꯖꯝ ꯄꯨꯟꯁꯤꯕꯅ ꯍꯥꯏ ꯍꯦꯜꯂꯣ ꯑꯦꯟꯖꯤ ꯍꯦꯜꯂꯣ ꯃꯝꯇꯥꯅ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯏꯆꯦ ꯑꯗꯩ ꯃꯝꯇꯥ ꯏꯆꯦ ꯀꯅꯣꯕꯂꯥꯅ ꯋꯦꯜꯀꯝ ꯂꯥꯏꯚ ꯃꯌꯥꯝꯁꯦ ꯏꯅꯥꯎꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯀꯣꯛ ꯊꯦꯡꯀ꯭ꯌꯨ ꯉꯥꯎꯔꯦ ꯏꯆꯦ ꯃꯝꯇꯥ ꯏꯆꯦ ꯀꯩꯅꯣꯅ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯨ ꯀꯣꯛ ꯉꯥꯎꯔꯦ ꯑꯗꯩ ꯀꯦꯔꯤꯁꯅ ꯀꯩꯕ ꯍꯥꯏ ꯍꯦꯜꯂꯣ ꯑꯗꯩ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯆꯦ ꯃꯝꯇꯥꯏ ꯑꯗꯩ ꯀꯦꯔꯤꯁ ꯑꯦꯗꯤꯠ ꯑꯦꯞꯅ ꯀꯩꯕ ꯍꯥꯏ ꯁꯤꯁꯇꯔ ꯍꯦꯜꯂꯣ ꯑꯦꯟꯖꯤ ꯃꯝꯇꯥꯅ ꯊꯣꯏꯕꯤ ꯁꯅꯥꯏ ꯄꯣꯠꯁꯝꯕꯝꯅ ꯆꯦ ꯑꯅꯨ ꯑꯩ ꯆꯦ ꯑꯅꯨ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯄꯤꯛꯅꯤꯛꯀ ꯆꯠꯇ꯭ꯔꯕꯣ ꯆꯠꯇ꯭ꯔꯦ ꯄꯣꯠꯁꯝꯕꯝ ꯍꯟꯗꯛꯁꯦ ꯅ꯭ꯌꯨ ꯄ꯭ꯔꯚꯥꯕꯇꯤ ꯏꯌꯥꯔꯒ ꯁꯤꯡꯍꯅ ꯑꯝꯇ ꯑꯩ ꯍꯥꯏꯗꯤ ꯃꯩꯇꯩꯅꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯗ꯭ꯔꯦꯗ ꯄ꯭ꯔꯚꯥꯄꯇꯤ ꯁꯤꯡꯍꯅ ꯀꯩꯕ ꯑꯩ ꯃꯩꯇꯩꯅꯦ ꯑꯩ ꯑꯥꯔ ꯀꯦ ꯑꯣ ꯑꯣꯀꯦ ꯑꯣꯀꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯇꯨꯝꯅꯤꯡꯕꯅ ꯃꯤꯠꯁꯦ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ ꯏꯆꯦ ꯃꯝꯇꯥ ꯀꯔꯤ ꯌꯦꯟꯖꯥꯡ ꯇꯧꯔꯤꯒꯦ ꯑꯗꯗꯤ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦ ꯑꯌꯨꯛ ꯑꯣꯏꯗꯣꯏꯅꯤꯀꯣ ꯗꯩꯗꯤ ꯇꯌꯥꯏ ꯁꯝꯅ ꯑꯁ ꯀꯃꯦꯟ ꯄꯥꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯣꯀꯦ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯁꯦꯟꯖꯝ ꯄꯨꯟꯁꯤꯕꯅ ꯍꯥꯏ ꯑꯟꯖꯨ ꯍꯦꯜꯂꯣ ꯁꯅꯥꯅ ꯑꯣꯟ ꯑꯗꯩꯗꯤ ꯍꯦꯜꯂꯣ ꯇꯤꯂꯣꯇꯃꯥ ꯁꯤꯡꯍꯅ ꯍꯦꯜꯂꯣ ꯊꯣꯏꯕꯤꯁꯅꯥ ꯍꯦꯜꯂꯣ ꯃꯥꯏꯕꯝꯅ ꯍꯦꯜꯂꯣ ꯚꯤꯗꯤꯑꯣ ꯁꯦꯝꯗ꯭ꯔꯗꯤ ꯇꯨꯝꯃꯣ ꯌꯥꯔꯣꯏ ꯑꯗꯩꯗꯤ ꯄꯣꯠꯁꯝꯕꯝꯅ ꯑꯩꯈꯣꯏ ꯅꯍꯥꯟ ꯏꯀꯣ ꯄꯥꯔꯛꯇ ꯆꯠꯂꯨꯏ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯏꯀꯣ ꯄꯥꯔꯛ ꯍꯥꯏꯁꯦ ꯁꯤꯜꯆꯔꯗ ꯑꯗꯩꯗꯤ ꯑꯣ ꯄꯥꯔꯂꯛꯁ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯋꯥꯔꯧꯅꯨ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯁꯥꯎꯕꯤꯕ ꯌꯥꯗꯦꯀꯣ ꯑꯩꯗꯤ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯃꯩꯇꯩ ꯃꯆꯥ ꯑꯣꯏꯔꯗꯤ ꯈꯪꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯕꯅꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯑꯩꯈꯣꯏ ꯃꯆ ꯁꯤꯗꯅꯦ ꯃꯩꯇꯩ ꯃꯌꯦꯛꯁꯦꯅꯦ ꯌꯥꯎꯗꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯒꯤ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯀꯟꯅ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯀꯩꯅꯣ ꯇꯧꯔꯤ ꯇ꯭ꯔꯦꯅꯤꯡ ꯆꯠꯅꯔꯤꯕꯀꯣ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯌꯥꯎꯔꯅꯤ ꯍꯥꯏꯅ ꯑꯗꯣ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯌꯥꯝ ꯊꯨꯅ ꯌꯥꯎꯗꯣꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯀꯁꯥꯔꯗꯁꯨ ꯑꯁ ꯊꯕꯛ ꯌꯥꯝ ꯀꯜꯂꯤ ꯀꯥꯏꯅꯦ ꯁꯅꯥꯁꯦ ꯁꯅꯥ ꯊꯕꯛ ꯀꯜꯂꯦ ꯍꯥꯏꯔꯣ ꯏꯁꯄꯣꯟꯁꯔ ꯌꯥꯝ ꯐꯪꯉ ꯃꯥꯜꯂꯦ ꯑꯉꯥꯡꯁꯦ ꯑꯉꯥꯡꯁꯦ ꯏꯁꯄꯣꯟꯁꯔ ꯌꯥꯝ ꯐꯪꯗꯅ ꯑꯩꯈꯣꯏꯒ ꯋꯥꯔꯤꯒ ꯁꯥꯟꯅꯅꯤꯡꯗ꯭ꯔꯦ ꯃꯤ ꯍꯣꯏ ꯃꯤ ꯃꯆꯥ ꯍꯣꯏ ꯊꯥꯛ ꯌꯥꯝ ꯋꯥꯡꯈ꯭ꯔꯦꯀꯣ ꯁꯅꯥꯁꯤꯡꯅ ꯏꯕꯥꯏ ꯑꯩ ꯊꯕꯛ ꯌꯥꯝ ꯀꯜꯂꯤꯅꯦ ꯀꯥꯏ ꯑꯣꯏꯃꯥ ꯁꯅꯥꯁꯦ ꯊꯕꯛ ꯌꯥꯝ ꯀꯟꯈꯔꯦ ꯑꯩꯈꯣꯏ ꯀꯁꯦ ꯊꯧꯁꯥꯕꯤꯗ꯭ꯔꯦ ꯃꯆꯦ ꯃꯕꯥꯏꯒ ꯀꯥꯎꯕꯤꯔꯦ ꯁꯝꯇꯥ ꯄꯠꯂꯦꯅ ꯍꯦꯜꯂꯣ ꯔश्ꯃꯤ ꯁꯔꯃꯅ ꯑꯣ तिलोत्तमा सिन्हा हाय हेलो 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 डियाना आप दोनों भाई बहन क्यूट लुकिंग हाँ मेरा छोटा बहन है हाँ हम दोनों भाई बहन जैसा है ना दैरी कार फ्रेंड हबना के ब्रो doesn't you get right after talking that much kaya ano khangde kumane to che pasangbam khara kaubiyo ko nanaw nupise bijon kumar na friend yumda yamna inglabro aikoi asidadi yamde 9 खक्तनी मिनिमम 9 खक्तनी इंग्लिश में पेमा
ꯑꯩꯈꯣꯏ ꯁꯤꯗ ꯃꯥꯏꯅꯁ ꯅꯥꯟ ꯈꯛꯇꯅꯦ ꯃꯥ ꯏꯪꯕ ꯂꯣꯏꯔꯝꯒꯅꯤ ꯀꯣꯟꯁꯨꯝꯕꯝ ꯏꯆꯦ ꯀꯅꯃꯔꯥꯅ ꯁꯤꯒꯁꯨ ꯈꯔ ꯋꯥꯔꯦ ꯑꯗꯨꯝ ꯚꯥꯏ ꯏꯪꯉꯦ ꯗꯥ ꯑꯣꯏꯔꯒꯦ ꯕꯤꯖꯣꯟ ꯏꯆꯦ ꯀꯅꯃꯔꯥꯁꯦ ꯀꯣꯏꯆꯠ ꯆꯠꯂꯨꯔꯒ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯁꯤꯕꯨ ꯆꯪꯉꯕ ꯃꯥ ꯋꯥꯗꯣꯏꯅꯤ ꯀꯥꯏ ꯀꯥꯏꯗ ꯀꯣꯏꯆꯠ ꯆꯠꯂꯨꯔꯒ ꯏꯆꯦ ꯀꯥꯅꯣꯔꯃꯂꯥ ꯅꯪ ꯇꯞꯇꯥꯏꯒꯤ ꯃꯤꯒꯤ ꯑꯦꯜꯕꯤꯗ ꯌꯥꯎꯔꯒ ꯑꯩꯉꯣꯟꯗ ꯂꯥꯛꯑꯒ ꯅꯪꯅ ꯍꯦꯛꯇ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣꯕ ꯉꯥꯏꯍꯥꯛ ꯈꯨꯃꯟ ꯂꯩꯈꯣꯕ ꯅꯤꯡꯊꯧ ꯆꯦꯅꯦꯜꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯅꯅꯥꯎ ꯅꯨꯄꯤꯗꯤ ꯅꯨꯡꯁꯤꯔꯒ ꯀꯧꯕꯤꯗꯦ ꯑꯗꯩꯗꯤ ꯊꯣꯏꯕꯤ ꯁꯅꯥꯃꯍꯤ ꯏꯅꯝꯃ ꯐꯣꯟꯁꯦ ꯂꯥꯛꯇꯅ ꯂꯪꯊꯣꯛꯅꯤꯡꯕ ꯃꯇꯥꯡ ꯌꯧꯔꯦ ꯁꯤꯗ ꯍꯌꯦꯡ ꯆꯠꯄꯗ ꯂꯣꯏꯔꯦ ꯍꯦꯡ ꯑꯣ ꯆꯠꯄꯗ ꯂꯣꯏꯔꯦꯕ ꯑꯣ ꯍꯦꯛ ꯆꯠꯂꯤꯔꯣ ꯑꯟꯖꯨ ꯑꯁ ꯁꯅꯥ ꯏꯕꯥꯏ ꯅꯨꯡꯉꯥꯏꯇꯕꯅꯤꯀꯣ ꯏꯆꯦ ꯃꯣꯅꯤ ꯏꯕꯥꯏ ꯏꯆꯦ ꯃꯣꯅꯤ ꯑꯣꯏꯕꯩ ꯇꯨꯡꯗ ꯀꯩ ꯌꯥꯕ ꯌꯥꯗꯕ ꯑꯣ ꯃꯣꯅꯤ ꯑꯣꯏꯕꯩ ꯇꯨꯡꯗ ꯀꯩ ꯌꯥꯕ ꯌꯥꯗꯕꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯕꯤꯔꯛꯎ ꯑꯗꯣ ꯑꯣ ꯃꯣꯅꯤ ꯑꯦꯜꯕꯤꯗꯁꯦ ꯑꯗꯨꯗꯣ ꯍꯖꯥꯝ ꯍꯥꯏꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯒꯤꯅꯦ ꯅꯪ ꯑꯦꯐꯕꯤꯗ ꯆꯪꯉꯛꯑꯣ ꯑꯦꯐꯕꯤꯗ ꯆꯪꯉꯛꯑꯒꯅꯦ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯁꯥꯟꯅꯁꯦꯕ ꯈꯪꯕ꯭ꯔꯥ ꯅꯪ ꯈꯪꯗꯕꯗꯣ ꯁꯨꯝ ꯍꯪꯉꯛꯑꯣꯕ ꯑꯩꯈꯣꯏꯗ ꯕꯤꯀꯥꯁ ꯑꯁꯤꯗ ꯃꯤꯁ꯭ꯔꯥ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯕꯀꯣ ꯕꯤꯀꯥꯁ ꯃꯤꯁ꯭ꯔꯥꯅ ꯍꯥꯏ ꯈꯨꯃꯟꯊꯅ ꯊꯣꯏꯕꯤ ꯀꯅꯥꯒꯤ ꯀꯣꯜ ꯂꯥꯛꯄꯅꯣ ꯍꯥꯏꯔꯣ ꯁꯅꯥꯁꯤꯡꯍꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯥꯏꯕ ꯇꯝꯕꯗ ꯅꯪꯅꯦ ꯅꯪ ꯈꯪꯉꯨ ꯑꯉꯥꯡ ꯅꯪ ꯈꯪꯉꯕ ꯅꯪ ꯃꯦꯁꯤ ꯃꯥꯏꯕꯝꯅ ꯒꯨꯗ ꯅꯥꯏꯠ ꯆꯦꯆꯦ ꯗꯗꯥ ꯀꯩꯅꯣ ꯅꯪꯅ ꯆꯪꯉꯛꯄ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯍꯥꯏꯁꯤꯅꯃꯣ ꯅꯥꯏꯠ ꯒꯨꯗ ꯊꯣꯏꯕꯤ ꯅꯥꯏꯠ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏ ꯊꯣꯏꯕꯤ ꯃꯥꯏꯕ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯊꯣꯏꯕꯤ ꯁꯅꯥ ꯃꯥꯏꯕꯝꯅ ꯍꯌꯦꯡ ꯍꯦꯡ ꯆꯠꯄꯒꯤ ꯍꯥꯏꯕ ꯈꯨꯃꯟ ꯑꯗꯨꯗꯤ ꯐꯩ ꯊꯣꯏꯕꯤ ꯎꯝ ꯊꯣꯏꯕꯤꯅꯆꯦ ꯅꯪ ꯇꯧꯗꯦ ꯑꯩ ꯅꯪ ꯇꯧꯗꯦꯕ ꯑꯅꯨꯁꯤꯡꯍꯅ ꯈꯨꯃꯟ ꯑꯣꯡꯕꯤ ꯇꯨꯝꯂꯒꯦ ꯊꯦꯡꯂꯦ ꯆꯦꯅꯨ ꯅꯪ ꯉꯁꯥꯏꯗꯩ ꯀꯩꯒꯤ ꯂꯥꯛꯇ꯭ꯔꯤꯅꯣ ꯅꯪ ꯃꯤꯒꯤ ꯑꯦꯜꯕꯤꯗ ꯌꯥꯎꯔꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯈꯪꯉꯤꯕ ꯑꯗꯩ ꯑꯗꯣ ꯁꯅꯥꯅ ꯂꯥꯛꯑꯒ ꯍꯧꯖꯤꯛ ꯑꯩ ꯅꯥꯛꯇ ꯂꯥꯛꯄꯒ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯣ ꯑꯗꯩ ꯁꯅꯥꯁꯤꯡꯍꯅ ꯉꯥꯏꯍꯥꯛ ꯀꯩꯕ ꯂꯩꯌꯨ ꯏꯆꯦꯅꯨ ꯁꯅꯥꯅ ꯀꯩ ꯆꯠꯈꯤꯅꯨ ꯍꯥꯏꯕ ꯑꯗꯨꯏ ꯅꯠꯇꯦ ꯏꯕꯥꯏ ꯃꯤꯠ ꯅꯨꯡꯉꯥꯏꯇꯕꯗꯨꯒ ꯑꯩꯁꯦ ꯑꯗꯨꯏꯅꯤ ꯏꯕꯥꯏ ꯏꯆꯦꯅꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯤ ꯍꯣꯏ ꯂꯩꯌꯨꯕ ꯐꯣꯟꯗꯣ ꯌꯥꯝ ꯑꯣꯠꯀꯅꯨꯅꯦ ꯃꯃꯤꯠ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯅꯃꯤꯠ ꯅꯦꯄꯥꯜꯁꯨ ꯆꯠꯀꯅꯤ ꯍꯥꯏꯃꯁꯦ ꯁꯅꯥ ꯅꯪ ꯅꯦꯄꯥꯜ ꯆꯠꯄꯗ ꯑꯩꯁꯨ ꯌꯥꯎꯍꯧꯒꯦ ꯃꯥ ꯐꯦꯕꯋꯥꯔꯤ ꯆꯠꯀꯅꯤ ꯍꯥꯏꯃꯤ ꯁꯅꯥ ꯅꯪ ꯅꯦꯄꯥꯜ ꯆꯠꯄꯗ ꯑꯩꯁꯨ ꯈꯔ ꯌꯥꯎꯍꯧꯒꯦ ꯅꯆꯦꯁꯨ ꯈꯔ ꯄꯨꯕꯤꯌꯨ ꯃꯥ ꯃꯁꯥꯇꯅꯤ ꯌꯥꯎꯗꯣꯏꯁꯦ ꯀꯅꯥꯝ ꯀꯔꯤꯝ ꯌꯥꯎꯔꯛꯑꯣꯏ ꯑꯇꯩ ꯑꯩꯒꯤ ꯇꯤꯀꯦꯠ ꯚꯔꯥꯒ ꯇꯤꯀꯦꯠꯀ ꯅꯪ ꯂꯣꯏ ꯀꯛꯄꯤꯗꯣꯏꯅꯤ ꯁꯅꯥ ꯅꯪꯗꯤ ꯌꯥꯝ ꯏꯁꯄꯣꯟꯁꯔ ꯌꯥꯝ ꯐꯪꯉꯦ ꯅꯪ ꯇꯧꯔꯣ ꯈꯪꯕ꯭ꯔꯥ ꯁꯅꯥ ꯑꯩꯁꯨ ꯈꯔ ꯄꯣꯠꯁꯝꯕꯝꯅ ꯅꯞꯆꯍꯧꯒꯦ ꯀꯩꯕ ꯈꯨꯃꯟ ꯀꯅꯥꯅꯣ ꯀꯧ ꯍꯥꯏꯁꯦ ꯊꯣꯏꯕꯤꯕꯨꯔꯣ ꯍꯥꯏ ꯈꯨꯃꯟꯗꯅ ꯆꯦ ꯑꯅꯨ ꯁꯤꯡꯍꯥꯏ ꯑꯗꯩ ꯄꯔꯂꯛꯁꯅ ꯀꯩ ꯍꯥꯏꯕ ꯂꯣꯠꯁ ꯑꯣꯐ ꯂꯞ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯌꯥꯏꯐꯔꯦ 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 ꯊꯦꯡꯀ꯭ꯌꯨ ꯈꯨꯃꯟ ꯊꯦꯡꯀ꯭ꯌꯨ ꯅꯤꯡꯊꯧꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯊꯣꯏꯕꯤꯗꯣ ꯑꯅꯨꯁꯤꯡꯅꯅ ꯅꯤꯡꯊꯧ ꯗꯤꯌꯥꯅ ꯈꯅꯥ ꯀꯌꯥ ꯊꯥ ꯃꯁꯂꯤ खाना में आज मछली ꯑꯅꯨ खाया था ꯁꯤꯡꯍꯅ ꯅꯤꯡꯊꯧ ꯅꯪ ꯂꯩꯌꯨ ꯑꯩ ꯇꯨꯝꯒꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯑꯅꯨ ꯁꯤꯡꯍ ꯀꯧꯕꯤꯌꯣ ꯀꯣ ꯗꯤꯌꯥꯅ ꯁꯣꯔꯤ ꯑꯥꯞ ꯗꯣꯅꯣ कपल है ना हाँ कपल हाँ है हम दोनों कपल है ꯊꯣꯏꯕꯤ ꯁꯅꯥ ꯃꯥꯏꯕꯝꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯨꯔꯣꯏ ꯒꯦꯜꯚꯟ भाईना के बुआ ट्रेड मैनीना लिंदा रेशमी शर्मा ना ये पेपर में नहीं आ रहा क्या इसके ई पेपर में पता नहीं क्या बोल रहे हैं इसे का नाम बनाओ होय होय कब ngतंग लेरगे इनाओ ꯍꯣꯏꯕ ꯏꯆꯦ ꯀꯝ ꯂꯥꯛꯄꯒ ꯆꯠꯂꯒꯦ ꯍꯥꯏꯗꯣ ꯀꯩꯒꯤꯅꯣꯕ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯅꯨ ꯁꯤꯡꯍꯅ ꯊꯣꯏꯕꯤ ꯂꯩꯔꯤꯕꯣ ꯑꯗꯩꯗꯤ ꯊꯥꯕꯅ ꯍꯥꯏ ꯑꯩꯁꯨ ꯂꯥꯛꯑꯦ ꯏꯆꯦꯅꯨ वेलकम ꯀꯩꯖꯥꯡ वेलकम ꯆꯥꯔꯒꯦ थबा अजित कुमार न तिवारी ने जय श्री राम टीवी शो न राम राम सा राम 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 दैदी प्रभावती न कहबा आई बेंगोली मरोन न सुम ꯉꯥꯡꯖꯔꯒꯦ ꯎꯝ ꯉꯥꯡꯖꯔꯒꯦ ꯕꯦꯡꯒꯣꯂꯤ ꯃꯔꯣꯟꯅ ꯁꯨꯝ ꯉꯥꯡꯖꯔꯒꯦ ꯀꯩꯒꯤꯅꯣ ꯇꯦꯂꯤꯚꯤꯖꯟ ꯑꯃ ꯂꯩꯌꯦ ꯆꯦ ꯑꯅꯨ ꯁꯤꯡꯍ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯑꯅꯨ ꯁꯤꯡꯍ ꯑꯣ ꯑꯩꯒꯤꯁꯦ ꯎꯕꯤꯗ꯭ꯔꯦꯀꯣ ꯊꯣꯏꯕꯤ ꯅꯨꯡꯁꯤꯈ꯭ꯔꯦꯀꯣ ꯑꯅꯨꯁꯤꯡꯅ ꯊꯣꯏꯕꯤ ꯀꯩ ꯆꯥꯔꯒꯦ ꯑꯟꯖꯨ ꯁꯥꯡꯕꯅ ꯍꯣꯏ ꯆꯦ ꯊꯣꯏꯕꯤ ꯁꯅꯥꯕꯅ ꯀ꯭ꯔꯣꯜ ꯏꯆꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯩꯕ इरोले इचे नीतीश वर्मा ने कहा हिंदी बोलो भाई एक बार अच्छा ꯍꯣꯏ ठीक ꯍꯥꯏꯌꯣ है हिंदी बोलने से ना बहुत प्रॉब्लम हो जाता है क्योंकि जो यहाँ पे जो एलबी में मेरा एलबी में जो जितना लोग है 99% वो मणिपुरी लोग है और जो मेरा चैनल भी मणिपुरी है
सभी भाई लोग बहन लोग जो इम्फाल से ज्वाइन कर रहा है वो लोग समझ में नहीं आएगा जब हिंदी बोलेगा तो। समझ में भी आ सकता है, लेकिन जो हमारा मदर लैंग्वेज नहीं है ना, मणिपुरी तो मदर लैंग्वेज, जो मेरा चैनल है तो मणिपुरी है, इसलिए थोड़ा सा प्रॉब्लम हो जाएगी। इसलिए हिंदी बोलना आता है, लेकिन वो लोग उन लोगों को वो लोग पता नहीं चलेगा उन लोगों को पता नहीं चलेगा। इसलिए थैंक यू सो मच इसलिए आने के लिए। मेरे चैनल पे आने के लिए थैंक यू, और मेरे चैनल को सपोर्ट कीजिए प्लीज। खुमन ओंबी मिट नुंगाइतेने। इचे अनु नंग मीगीददि मिट नुंगाइरगा अइगीदा लागा मिट नुंगाइत्रबो। एनजी ममताना नंग हयेंग लाकपदा आलू हापोय खंगु नंग आलू को लोय अमता हापोयदोइने इना नंग एनजी ममताना अइगी एलबीदा लाकपिदबगी। एनजी ममताना हाइगदब अई इकाइरे चिकन थोगे तौरे। इचे हाउनिको चिकन थोंगवा। तो बिसनाना के बच्चे ममता आगे नोकथा करे सनाना के इबाई नेपाल चतो इसे पैसा पुंबल लेत्री है। अई खंगदे नंग लेगेदा लेरोयगेदा नंग नचे पुबिदबा जारोय नेपालदा। अनुसिंगना थोइबी तुम किरोइद्रो है। तो बिसना तुम मरोई चे अनुसिंगा दे मिसेस निर्मला ब्लॉग ने हेलो श्री में सर मैम हेलो हेलो जी पोसबम न थोइबी अईगी न्यू अईगी इनाउ नुंसीबी अई सीदोरे नोकपदा मिसेस ने ब्लॉग ने थम्स अप पिरे। इसे कानमला ना बुंग अनु नबानी से याम न नुंसीये। अदो नुसीरेगा कइगिनो लाकपगा चटके हाइदुबो। अनुसिंगना नुसीरेदि निंथौदी लैदु नत्रो तुमनिंगले ngहा। हाई सिदी थोइबी लाइसरमचे इसै सओय थोइबिसना न गचे पोसंबम नो याम नुंगाइबनिने। अनुसिंगना nga चाइए हाउरंगनी इतो nga चा थोंबा। लाइसरमना याम फजत तक मम्माई का खंगदे। निर्मला ब्लॉग ने हेलो सर मैम हेलो हेलो तो हेलो बिसना हेलो। से अनु सिंह तुमगे तुम इसे अनु सिंह तुमगे तुमसे नुमाए। निर्मला ने लाइक कर दिया है, थैंक यू सो मच। थैंक यू सो दिया मच। ने सपोर्ट कीजिए मेरे चैनल को भी, ठीक है। जैकी चान तरह है आप, तरह जैकी चान की तरह है आप है। इतो चान लाइसरमना याम फजना तो ए चेसे याम फज तो ए चेसे। थैंक यू। नितेश ब्रह्माना ओके। अई करीम के देखो नोने फजथोय कई चुंग के देखोई। सना ने कहे इबाई अनो उपगा पाउने। नोई बाई से मासु मिट जादबनी खंगब्रा। मासु मा गाइगसने पाजत्रा खंगदि तगरी लास। नितीश ब्रह्मा को पैसा कितन केनो से लथो लगे डायरेक्ट मिते लाइंग न पैसा खरा तान कीजिए। नितीश ब्रह्मा ने ऑफिशियल थैंक्स है। अरुणा सिंह ने मोमिता गिदंग हाक लई रुरे दुगनी मोमिता गिदा ngha लेरे ओ इचे नु इचे मोमिता गी थारी बहुजी। ने अंजू सिंह ने खुमन ओंबी आलू कई आलू अनुनी ने थमू अंजू ताई। अनु नहीं है अनु अंजू सिंह हाइदु। खुमन ओंबी आलू थमू को है। आई ना आईगे एलबी द लाकपी द अमता थमोई जेनु। ज्योति सौरभ ना हाय खुमन नहीं तो ना आईगे बाय एलबी द ओरे को लाकपताई। से अनु खुमन के दो रे खुमन तो बिसना ना तुम गरम माले ओ इचे नु ना हाने मोने नुंगाई सपोर्ट नहीं जाम है। तोरमनी हौजे सपोर्ट तो वाले नत्रा। प्रभावती सिंह ना अकोई उतोंचाक हौरी है ओ उतोंचाक हौरे। अनु सिंह ना के अनु सिंह ना के निंथौ पुबीरो याद्रो नंग है। तो बिसना ना चे अनु सिंह दे अनु सिंह ना थोइबी लई सिद्धि इसे कारण ना अतई एलबी कोइरु बगी वारे अदुगिने। अनु सिंह ना लोइख्रे खुमनी तो ना चे अनु ओ सिंह आई थोलगे मा को ना लाक्सनी। खुमान थाउ खिनु लेयु। दियाना जेकी चान नंग ए एलबी द थोपा नंगा secret नंगा थबिसना थुंगना you हलुनि have मिखंगोइना। बिजोन सिंह खंगाबा। friend eye protection glass use तौको eye protection glass use तौको अदोनी बिजोन तौबगे तौरो या तौदरी यारोरे। तौरसुको। अनु सिंह ना कराइबा निंथौ नंको तो बिसना ना कराइबा आई लोइद्री फाउ लैगे इना मा अनुगी लाइव लैरदी नंग किबिदे। दियाना मिसेकर अनु सिंह ना वीडियो सपोर्ट तौरके को खुमन उंबी। दियाना which was is that। चे नु ना हाने माने सपोर्ट तो वाला बखंग दे बोय ngoंदा असेंग बगीदा सपोर्ट तो बखरा वाट प मालिको ननाव द कई नुगाइतबा लेगेबा।
ꯆꯦꯅꯨ ꯅꯅꯥꯎꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ Anjali Lukrab oima Anjali Chenu bung hai Anjali da bung hai lae welcome Anjali now nupi Anjali nusi bi Lukrab lae na like dan I thank you Anjali thank you so anu sing much tawi hairi ni kumaning ise do anu nang kar laktoino siga ta hairone kumaning do na o kibide hairo fare fare ai chale dudi ko to bijana na siga laadine akhoi da ki lainaba akhoi da he su lau ko chenu akhoi da su nongma laiseba sanana tari nanaugi ko fatraba yumsida nanaugi segairaba headphone madala yumsida do nongma laiseba ko chenu je kanon malana saunu ko inau bai oirege bung anu okay okay che lakpidam ise ge kanon damata bala ro bye bye ise heng su lau ko ise kanon bala sibana numit ki lai ise kanon bala siju dai kumaning thona thoibi kawre Anjali Lukram na dabung che nu chamthong do yam hauni ko hawi yam Purwapati haure singana ke ba ai chak loire chak charu gi ge bai okay okay Anjali nang kanyang charake thoibi sanana ke ba video sem oidro video se hayeng gumba semani hayeng ayukta semaga hayeng pung ama makhai thangalakani ta du joni ta Bijon Kumana friend khande loire ga semba ngamre jenga Bijon Kumana friend nang se kuira ga yamna naha oirekli itei ma panau ko kaiba ko na haibidi haini de anu singna aduni singine ko panari ne khuman ongbi kai no nangi bu leptana support tauri sidi dum taukhidoi ko hagi ta bani dai kuman chenu to channel na iche anu khuman video editing tauruge tauba Anjali na kai Anjali Lukram na kai bache anu tin tai video jeng bada ise kanumna bye bye to bisana na ina ma khuman da haibane anu singana nang aibu thajadro hai thajai dai Anju se Lukram na hagi tawine iromba chaye anu singna phone tawbasu thangatene nang ai saurakani ko ya karam kanda phone tawlake haise chenu bijon jingna chenu karam kanda tawlake khangdre hanagi lam kisnani ni ai khange dabi jon maji krishnani hanagi natra ai khange ba aduna ne बहुत मजा लोग है आप दोनों हैं थैंक यू सो मच thank you अनु सिंह ना अंजलि हाय द कुमन तो ना चे अनु कुमन dabi वीडियो jon hanagi wari lirau ne सेमद्रदी हाय बसे nang comment je puna wai ko ka hange dabi jon khoi dagi hanagi krishna sa ko wari khara liro hairo ai khangninge ba ꯑꯩꯉꯣꯟꯗ khoi da se kyam ngawra mi ta hairo ne ꯉꯁꯤ ꯚꯤꯗꯤꯑꯣ ꯁꯦꯝꯗ꯭ꯔꯒ ꯊꯣꯏꯕꯤ ꯉꯁꯤ ꯁꯥꯎꯈꯤꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯄꯥꯎ tamba yaroy daidi ise kanumane isai kaurame Anjali thakare mayama chi kanun bala na hairo ise kanun bala nang leiri bo si sanglo hairo kai haino chanu bindia ga yam phajana photo uye yam phajana photo uye bindiya thanga leiro anu singna kai ban nahan taurami anirak thangalakte aya kai nimit to na ichenu ai khangau de ne kai nimit no hairo ichenu gaidi Anjali na angang sing na ne pai ba matam do oiram ba yai ba che anu singa kai injang chage dedi thobi babna oi ichenu na phone to mi to kai nimit no ta hairo ne jole se anu singa na Anjali sana singna tari ko masira sana na comment si batal la botari ro masum lai na wa da ni mai rak ni lai yam lai to da bajaw di lai to sin diu ko mayam sida sana sing aina le ise mabu support to biyo ko my channel le bani yam nungai bani Anjali ki su hairo de Anjali Lukram aina la ise ma kisu channel le bani mayam support to biyo ko full support to biyo mayam akhoi da support to biba akhoi da su to biro adagi di Anjali Lukram su to biro Anju sanga sana da su to biro adagi Anju saga pa mai na siga le se siga su to biro akhoi puna mak support to biro mayam anu singana akhoi gi tanate ko puna mak to biro mo se kana mana thapla ga nungsibe heli adu sa oi okay se kana lai se ma sake thapla ga ho thapla ga ni
ꯅꯤꯡꯁꯤꯡꯕ ꯍꯦꯜꯂꯤ ꯇꯥꯝꯂꯒ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ ꯈꯜꯂꯤ ꯀꯧꯕꯒꯨꯝ ꯅꯥꯅꯥꯛꯇ ꯑꯩꯕꯨ ꯑꯗꯩꯗꯤ Teng neng neng. ꯑꯗꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯏꯆꯦ ꯀꯥꯅꯟꯕꯂꯥ Division Kumana friend haidokrorai. Haidoro Dabijon haidoro Anjali Lukrama se anu hoy yam fajaye. Dabijon akhoi dana haibane khangbra aise lawdringai da ma nupine taret koinera mai khangbra aisina nipan subi oiba ado ma hojikta haidoreba adusune su kuina 15 years aiga maga leimina ko no haide ba khangbra Bijon. nahan haidoreba ma adusune kaino da akhoi video sembada ne aina mauna question hangya ba ga koina jingai da takho aiga koina jingai da nang nupi kya koina da ke na hangbadu da ne mana haiba nang asengmaki da nang ga tharaga nupi nipan koina da ine aiga tharaga ko da isi nipan sibi oriba sibu ngaktra haiba nupi tare nipan koina ni je muni sini pase Bijon nipan do bongak na se loina haidu di shiroi doriba bajo. ya la asengmaki ro da bijon kya koina ra mi hairo amta koi da thaini krishna ai chimam gani bo amta hairo da bijon Kaya ba anu sing na thoibi saurunu ay troll na kaya ba ande kuman ito na ka thoibi che anu kuman gi live se ikoi ani gi nungsi wari safam ne ay adai di nangai nungsi ikoi kamin pa gi gem na na ko to kano gi khuman ga kano gi sei na ba na ngai ko ba kamin ja ajo gre ba dina anu sing na kaya ba thoibi saurunu ay troll the business Saman from Indonesia. Thank you. Sanana kaya ibai hayeng hairage nahan gido tawgadaba khara watlammi. Kino nangi. Oh nahani kano men be do gani. Oh. Oh ma wali ayro sana. Sana hayeng phone to bai sa ji nokning mo wali chu le ngasi. Sana ka gura ngasi gi nokning mo wali ma su le khangra hayeng wali sana ji khangra. Nokning mana loi hai sinu ibai sinan kainom tawram me hai sini hayeng libi ge namanda Kida. ngasai WhatsApp to nang na kino tawruwad ado kami na visit tawraga Kabir ka pa lagi. Sana wali nungai ba malai ko ya nokning mo wali malai ko Ako'y jumsa loy din rong tay lag tore. ayo wali nungai ba libi ga hayeng kura Sponsor la ako'y mi hoy na direct lag tore ako'y. ako ki sponsor si mi wali lagto Jum rong dhabi ba lag tore. Anjali Lukram na anju eh. serious na to ise Dia hayeng numi hundi betul kari koy tu na police ka bulag tore. Noi bai ko mai na khang mai chang si khangura ai kok si अंजलि लुकराम अंजू है दिया रेडिंग बहुत अच्छी लग रही है थैंक यू सो मच तो बिसना नाम thank you इसे अनु सिंह साउदेदा खंगनोक नोकनिंगक पाय अनु सिंह ना काउरे कई नुमित no kui phana kui re hai ba o iche ai na ne khangra phone da pairam ma ba du matang du cha ni pina pairam gani ba khangra mo di phone la ga ta ka thatle ba ne pai da ba haidok da ba ingon da moi अंजू लुकराम ना से अनु कई kai chatluy no o nga sai gi dro anjali anjali ro ngai da anjali nga si cha umba ma chalu ya ba ado ai ga bindia ga ne punna chakmina ba da gi blog na mai hai hai hang si thangala kani che अंजलि की वीडियो नुंगाई ते घुमनी तो ना दैदी अंजलि लुकराम ना दाबुंग चे अनु थैंक यू है अनु सिंह ना welcome थोइबी माय अनुबिनी दैदी अंजलि लुकराम ना खुमन सिगेरो है थोइबी सना ना इचे अनु सिंह खुमनी तो ना चे अंजलि लुकराम अंजू कई इंजांग चारगे अंजू सांगा ना कईनो चे ना इसई सागा इबाई की खुयेंग से अंजू सांगा ना yen अंजलि दी अनु सिंह ना निंगथौ नंग से खनाबा हौ बिनु को अंजलि लुकराम ना अंजू इरोन बचाई खुमनी तो ना चे अंजलि नंग दी वीडियो दुगा उ ब चे तनु दई चे अंजलि ना ममाई नोई बे हेले चे कनम्बरा थैंक यू सो मच है अंजू सांगा चे जिनागी इसई अमा त सक ओ है चे जिनागी इसई
ꯆꯦ ꯖꯤꯅꯥꯒꯤ ꯍꯥꯏꯁꯦ ꯀꯅꯥꯒꯤꯅꯣ ꯖꯤꯅꯥꯒꯤ ꯀꯩꯅꯣ ꯁꯤꯡꯒꯔꯔꯣ दिया ꯑꯩ दिया दिया ꯈꯪꯗꯦꯅꯦ की ꯀꯩꯅꯣ क्या बहुत ꯑꯟꯖꯨ अच्छी है थैंक यू सो मच थोबी सनाना का चे अनु सिंहा नुंसी ग्रेड को है कुमार तो चे अनु सिंहा अंजलि लुक्राम ꯏꯆꯦ ꯑꯅꯨꯁꯦ दाबोंग ꯃꯌꯥꯝ ꯏꯆे ꯑꯅꯨꯁꯦꯅꯦꯀꯣ ꯆꯦꯅꯦꯜ ꯄꯥꯏꯗ꯭ꯔꯁꯨꯅꯦ ꯃꯌꯥꯝꯅ कुमार तो ꯐꯖꯅ ꯁꯞꯄꯣꯔꯠ थोबी से ꯇꯧꯕꯅꯤꯀꯣ आएगी ꯏꯆे फाइव ꯑꯅꯨꯁꯦ ꯌꯥꯝ सुबीनी को ꯅꯨꯡꯁꯤꯕꯅꯦꯕ है ꯑꯩꯉꯣꯟꯗꯗꯤ अंजलि ꯐꯨꯜ थोबी ꯁꯞꯄꯣꯔꯠ ꯇꯧꯋꯦ सनाना ꯏꯆे ꯑꯅꯨꯅ ꯌꯥꯝ ꯅꯨꯡꯁꯤ ꯏꯆे ꯑꯅꯨꯁꯦ करीबा मा कुमार तो थोबी से आएगी मंगा सुबीनी को है थोबी थोबी सनाना का कई आई बा अनु कुमार अनु सिंहाना का बा तौनुको निंथौना लैनिको खुमनी थौना थोबी फाय खुमनी थौना थोबी कौग्रे थोबी सनाना सावग्रे अनु सिंहना निंथौ नंको खुमनी थौना चे अनु खुमनी थौना थोबी बिजुन कुमार ना इखोय अनी से क्लास की लास्ट बेंच स्टूडेंट ꯑꯇꯩꯁꯨ ꯍꯥꯏꯔꯣ ꯗꯥꯕꯤꯖꯨ ꯑꯇꯩꯁꯨ ꯍꯥꯏꯔꯣ ꯇ꯭ꯔꯦꯕꯤꯁꯅꯥ ꯃꯥꯏꯕ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯥꯝꯅ ꯗꯥꯕꯨꯡꯅ ꯀꯃꯦꯟ ꯄꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯀꯃꯦꯟ ꯄꯥꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯕ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯁꯥꯎꯔꯛꯀꯅꯨꯀꯣ ꯇꯨꯝꯕ ꯌꯥꯔꯣꯏꯀꯣ ꯍꯥꯏ ꯑꯅꯨꯁꯤꯡꯅ ꯊꯣꯏꯕꯤ ꯃꯆꯦ ꯃꯆꯤꯟꯗ ꯍꯣꯏꯖꯤꯜꯂꯒ ꯃꯁꯦ ꯊꯤꯜꯂꯨꯍꯦ काचिंदा होजिल्लगा ꯊꯤꯜꯂꯨꯍꯦ थिल्लु है अंजलि रुकाम अंजू है गुलशन एरिया चे इसे हमदा सकलो है दिया मिसेस करके अंजू अंजलि लई लई है एपेक्स ना इसे इचे आई निंजिंग इबो है ꯀꯅꯥꯅ ꯑꯦꯄꯦꯛꯁ ꯍꯥꯏꯔꯣ टेनिया मैडम ꯑꯦꯄꯦꯛꯁ ꯀꯅꯥꯅꯣ ꯑꯩ मैडम ꯅꯤꯡꯁꯤꯡꯕ सॉरी आई ꯉꯝꯗ꯭ꯔꯦꯅꯦ एम ꯑꯝꯇ लेट ꯍꯥꯏꯔꯛꯎꯕ ओके ओके अंजलि अंजलि लुकराम ना करेबा अंजू थाबल चोंगसिरो अनु सिंगना आई चलगे खुमन नोंबी ꯑꯣꯀꯦ ꯑꯣꯀꯦ ꯏꯆꯦꯅꯨ अंजू फमना ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯔꯝꯕꯒꯤ वाखल ꯊꯦꯡꯛ ꯌꯨ की ꯏꯆꯦꯅꯨ सओ से ꯁꯨꯃꯥꯏꯅ दोगी ꯃꯇꯝ दोदी ꯄꯨꯝꯅꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯅꯥꯎꯕꯨ ꯊꯦꯡꯛ ꯌꯨ ꯏꯆꯦꯅꯨ वाखल की सकमन मीन साउनिंगाने ꯅꯪꯕꯨ ꯑꯩ ꯅꯍꯥꯟ ꯐꯣꯟ ꯊꯥꯡꯒꯠꯍꯧꯗꯦ ꯍꯥꯏꯕꯗꯣ ꯏꯆꯦꯅꯨ ꯅꯪ ꯁꯥꯎꯅꯨꯀꯣ ꯑꯩ ꯈꯪꯍꯧꯗꯕꯒꯤꯅꯦꯕ खुमन तो थोइबी ꯍꯌꯦꯡ ꯁꯥꯟꯅꯁꯤꯔꯥ ꯍꯌꯦꯡ ꯇꯧꯔꯛꯀꯦꯔꯥ ꯑꯩ ꯇꯧꯔꯛꯎꯔꯥ ꯏꯆꯦꯅꯨ गुलशन एरिया ना लाइव ꯏꯆꯦꯅꯨ ꯍꯌꯦꯡ ꯇꯧꯔꯛꯎꯔꯥ ꯐꯣꯟ लोइगदब कयाम वाली मो दे अंजू संगफमना अंजलि आई थाबल चोंबदा वारे बोल चे मोमितागी लाइव अंजू सिंगाना लोई थोइबी लेरिबो इचे चले साउनुको थोइबी जना इनमा आइबु मंगा सुबी काइने याम इका इ याम कायदा अंजलि ꯏ लुक्राम ꯀꯥꯕꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯣ अंजू ꯈꯪꯕ꯭ꯔꯥ अदे ꯑꯩꯁꯨ ꯇꯧꯔꯤꯅꯤ तैमा ꯑꯗꯨꯃꯥꯏꯅ थोइबिसना होय इचे अनु सिंहा दे खुमनिंग थौना थोइबी दे फार्मी मार्ची मेक्री ने के हाई हाई बोट थैंक यू सो मच अनु सिंगाना साउर नुगो थोइबी ठीक तौसी मासे गुलशन एडेना तुमगे चे गुड नाइट ओके ꯒꯨꯗ ओके ꯅꯥꯏꯠ गुड ꯒꯨꯗ नाइट ꯅꯥꯏꯠ अनुसिंगना खुमन ओंबी आई तौरके असेंबदा ओके ओके ꯑꯣꯀꯦ ꯏꯆꯦ ꯇꯧꯔꯣ बिजोन कुमार ꯇꯧꯔꯣ लास्ट बेंच फंबगी कानब हाइबबू उइबा फंगनबा अदुगा ओजा नीरेन मना पाहेनबा ꯑꯩꯈꯣꯏ ꯏꯀꯨꯇꯣꯟꯅ ꯃꯅꯥ ꯄꯥꯍꯜꯂ ꯇꯧꯔꯝꯗꯣꯏꯗꯤꯅꯤ ꯅꯣꯏꯗ ꯑꯩꯈꯣꯏ ꯗꯥꯅ अंजू सना ꯆꯠꯂꯦꯕ फम ꯄꯨꯔꯛꯑꯣꯒꯤ हे फास्ट बेंच फम फागी तई फास्ट बेंच फम फागी ꯗꯥꯎꯏꯁꯨ ꯍꯥꯏꯁꯤꯗꯤ फागी तो सने ने ꯗꯥꯎꯏꯁꯨ ꯍꯥꯏꯁꯤꯗꯤ ꯂꯥꯁꯇ ꯐꯝꯃꯤ ꯍꯥꯏꯅ ꯅꯣꯏꯅꯤ नो फागी तो इने ꯃꯅꯥ ꯄꯥꯏꯍꯜ ꯂꯩ tet रघुमनी का आई का नबगंता फर्स्ट बेंच ꯑꯩ ꯁꯤꯔꯦꯗ अंजू साहबना ꯊꯣꯔꯛꯑꯣ ꯍꯥꯏ ꯊꯣꯔꯛꯑꯣ अंजलि हेरो ऐसु लाए दैदी आर यू कपल यस यस दियाना CSK और लाइक MIC कीजिए मेरे चैनल को सपोर्ट कीजिए प्लीज हम CSK हम धोनी का फैन है दैदी सना सिंह ना लइये अनु सिंह ओए तुम मुरो मनंग अनु सिंह प्लीज मेरे निंथौ चैनल को नंग सपोर्ट कीजिए तुम निंथौ नंग तुमको kay han min ko o tawnu ko o ning taw nang tawnu ko han min ko ai anu singa bye 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 बाय anjali बाय ka इचे नु बाय बाय गुड anju नाइट haure फोन ai तौरौ को इचे wa thabal jongba haure ne anjali kumani tara si che anu singa thabisana inama अंजलि नंग लाओइदो नोइदो चाओइदका लादी उनसिको inama haige yaune haine migido manga tanate tara oiramni thoibisana inama hai inama haige yaune hairine
ꯃꯥꯒꯤꯗꯣ ꯃꯉꯥꯇ ꯅꯠꯇꯦ 10 ꯑꯣꯏꯔꯝꯅꯤ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯥꯝ ꯆꯦ ꯑꯅꯨ ꯁꯤꯡꯍ ꯁꯣꯏꯗ꯭ꯔꯕꯅꯤ ꯕꯥꯏ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯅꯨ ꯁꯤꯡꯍꯅ ꯑꯟꯖꯂꯤ ꯕꯥꯏ ꯈꯨꯃꯟꯇꯣꯟꯅ ꯊꯣꯏꯕꯤ ꯕꯥꯕꯥꯏ ꯏꯆꯦ they all ꯏꯆꯦ ꯑꯅꯨ ꯕꯥꯕꯥꯏ Anuradha Singhana like then Bhabi thank you so much थैंक यू थैंक यू all थैंक यू सो Anuradha मच Singhana like then Bhabi thank you Diana मेरे Mito चैनल को सपोर्ट कीजिए Meto प्लीज CSK okay CSK Chennai Super King okay all अनुराधा Anuradha na hi हेलो हेलो Thoibi Sana Mai Bamna Kaino Thoibi di Bijon Kumar na phagi tawbani tai ma all ꯑꯩꯗꯣ ꯑꯣꯟꯒꯤꯔꯥ ꯊꯥꯖꯔꯨꯔꯦ Anuradha Singhana hi Anju Sangapamna Anjali all Anuradha na hi ꯗꯥꯕꯤꯖꯣꯟ ꯀꯩꯖꯥꯡ ꯆꯥꯒꯦ ꯑꯅꯨ ꯁꯤꯡꯍ ꯊꯣꯏꯕꯤ ꯍꯥꯏꯖꯁꯅꯨ ꯍꯌꯦꯡ ꯇꯧꯁꯤ ꯃꯥꯁꯦ ꯑꯣꯜ ꯑꯅꯨꯔꯥꯙꯅ ꯍꯥꯏ ꯑꯅꯨ ꯁꯤꯡꯍꯅ ꯑꯟꯖꯨ ꯂꯂꯥ ꯉꯍꯥꯛ ꯑꯩ ꯁꯨꯃꯥꯏ ꯍꯧꯈ꯭ꯔꯦꯅꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯑꯅꯨ ꯁꯤꯡꯍ ꯌꯥꯡꯅ ꯆꯠꯂꯣꯏ the farmer na kaya are you from Nagaland no Silchar anu singa Assam chatle ningthau pura uko anju sangapam na che anu ai kuman na che anu singa tumningdribo and the sir समा Sarma Biki na kaya हाय hi kuman na hoi che anu singa Sarma Biki na kaise ho ab अच्छे हम hai लोग अच्छे हैं आप कैसे अंजलि हो लुकराम na che anu lakani noida hana paisalake ai mukbang tause ꯍꯣꯏ ꯍꯣꯏ ꯑꯟꯖꯂꯤ ꯂꯥꯛꯑꯣ ꯂꯥꯛꯑꯒ ꯃꯨꯛꯕꯥꯡ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯇꯧꯁꯦꯕꯀꯣ ꯂꯥꯛꯑꯣ ꯗꯩ ꯄꯨꯟꯁꯤ ꯊꯣꯏꯕꯤ ꯑꯝꯇꯪ ꯁꯅꯥꯅ ꯏꯅꯝꯃ ꯊꯥꯖꯗꯕ ꯃꯐꯝꯗ ꯉꯥ ꯂꯩꯀꯣ ꯌꯥꯗꯦꯀꯣ मीसिंगसे ꯀꯅꯥꯅꯣ थोइबी सनाना दियाना ꯑꯗꯨꯅꯦ ꯊꯣꯏꯕꯤꯁꯅꯥ टाइम क्या है असम पे कब स्लिप करते हैं हम लोग 12 बजे 1 बजे स्लिप करते हैं नहीं अभी तो 11-12 बज रहा है सनाना कहबा अईसु हयेंगसे 9 pm दा अमते एलपी थागे अईदा मी लाखबा जेंगे थारो थारो ꯅꯪꯁꯨ ꯊꯥꯔꯣ ꯍꯌꯦꯡ ꯑꯩꯉꯣꯟꯗ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯊꯥꯅ ꯌꯦꯡꯉꯨ ꯊꯥꯅꯁꯦ ꯌꯦꯡꯉꯣ ꯃꯥꯄꯟꯁꯦ ꯃꯤ ꯌꯥꯝ ꯊꯥꯅꯩꯌꯦꯕ ꯃꯤꯗꯤ ꯈꯨꯖꯥꯝ ꯑꯃꯅꯤꯀꯣ ꯃꯥꯄꯟꯗ ꯊꯥꯔꯤꯁꯦ ꯃꯤ ꯌꯥꯝ ꯈꯖꯥꯅꯤ मेरे चैनल को सपोर्ट कीजिए सना प्लीज सिंहना ऐसु हयेंग मापन अंजलि मेरे चैनल पे लुकरामना नए आए हो तो मेरे अंजु चैनल से को सपोर्ट कीजिए अनु हौरसी वरना आप कहाँ से हो हम लोग हम असम से लोग असम से हैं भैया दैरी वांग वांगम्बा वांगम्बर सिंहना हेलो 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 वांगम्बा हाय हर्षित न कह हेलो अजु संगापन अंजलि हौरसी ꯍꯧꯔꯣ कुमारी तोना ꯑꯩꯁꯨ ꯆꯥꯎꯔꯛꯀꯦ ꯊꯥꯕꯜ ꯆꯣꯡꯕ थोइबी नंग ꯙꯤꯡ नतबा ꯆꯥꯠ आई ꯆꯥꯠ मित ꯙꯤꯡ ꯙꯤꯡ लेकाई ꯙꯤꯡ ꯙꯤꯡ ꯆꯠ ꯆꯠ ꯅꯨꯡꯉꯥꯏꯕ꯭ꯔ ꯅꯨꯡꯉꯥꯏꯕ꯭ꯔ ꯀꯣꯏꯔꯔꯣꯏꯀꯣ ꯑꯁꯦꯡꯕꯅꯤ ꯍꯧꯖꯤꯛ ꯅꯪ ꯅꯠꯇꯕ ꯀꯅꯥꯝ येंगलरोय हेलो खुमन्ना मैम कोबी कोबी वो आपके खुमन कोबी डैडी है माँ कई हेलो मैम वो आपके दीदी है क्या इन्हें दीदी व्हाइट ड्रेस वाला इन्हें ये मेरा पतिदेव है वो दीदी रहा इन्हें ये मेरा पतिदेव है बहन कैसा बहन ला भाई रो कैसे है मेरा पतिदेव हरिस अच्छी है ना अच्छा है ना तो भी सना में बना nga na du tu bisa na ke ba nga dusu pictroga nate chaubai pictroga nate chaubai from we are from Assam bro and bro's wife okay Diana newly married newly नहीं है 15 साल हो गया 15 साल हो चुका है हम लोगों मिस्टर का क्रेजी क्रिएटर जय श्री महाकाल सरकार ओके तकेल की मिक्सेल जो होगरे बिजोन कुमार ने इतेमा नॉर्मल ओइना चारे युम अदुमाइना दी कदाई द चाब फंगनी ओ मानीने तो मपानदा बिसनाना लेबनिना कहबा हो अई नत्तबा को अई नत्तबा कोई दसु कनानो हौजिकता अइंगोंदा मंगा सुबी हाइगिदो नाको गसी खुमनगा बिसना खनरकपुरा खंगदेबो दैरी तौरिजे सनाना कहबा चनबी चनु हयेंग लाकनी कायदा ओ सना नंगीदा लाक्तोइनिको नोयादा जालिबोंदा नबादी उनबे वीडियो थांगलो ꯑꯩꯁꯨ ꯌꯥꯎꯅꯤꯡꯉꯦ ꯅꯣꯏꯅꯤꯒꯤ ꯃꯔꯛꯇ ꯄꯨꯟꯕ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯦ अंजलि लुग्राम मा हयें थारके पोस्ट मैं व्हाट्सएप पे थारके अंजलि लुग्राम ꯃꯌꯥꯝ ꯂꯥꯏꯛ चेनु ꯇꯧꯗꯕ ꯖꯥꯗꯤ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ नोईगी इंखोलदगी
ꯍꯥꯎꯗꯣꯔꯤꯃꯤ ꯚꯤꯗꯤꯑꯣ ꯍꯧꯗꯣꯔꯤꯃꯤ ꯚꯤꯗꯤꯑꯣ ꯅꯣꯏ ꯏꯪꯈꯣꯜꯗ ꯑꯥ ꯍꯧꯗꯣꯔꯤꯃꯤ ꯑꯥ ꯚꯤꯗꯤꯑꯣ ꯑꯗꯨꯅꯦ ꯅꯪ ꯂꯥꯛꯑꯣ ꯂꯥꯛꯑꯒ ꯀꯩꯅꯣ ꯇꯧꯁꯤ ꯅꯝꯁꯦꯕꯀꯣ ꯚꯤꯗꯤꯑꯣ ꯗꯩꯗꯤ ꯕꯤꯗ꯭ꯌꯥꯄꯇꯤ ꯊꯧꯅꯥꯎꯖꯝꯅ ꯑꯟꯖꯂꯤꯁꯦ ꯀꯗꯥꯏꯗꯩꯅꯣ ꯑꯟꯖꯂꯤꯁꯦ ꯑꯟꯖꯂꯤꯁꯦ ꯀꯗꯥꯏꯒꯤꯅꯣ ꯎꯕꯗꯣ ꯕꯥꯁꯀꯥꯟꯗꯤꯒꯤ ꯅꯠꯇ꯭ꯔꯥ ꯕꯤꯗ꯭ꯌꯥꯄꯇꯤ ꯑꯟꯖꯂꯤꯅ ꯊꯧꯅꯥꯎꯖꯝ ꯀꯗꯥꯏꯒꯤꯅꯣ ꯕꯥꯁꯀꯥꯟꯗꯤꯒꯤꯗꯅꯤꯅ ꯅꯣꯏ ꯌꯨꯝꯗꯤ ꯗꯣꯏ ꯊꯣꯏꯊꯣꯏ ꯀꯣꯟꯖꯦꯡꯕꯝꯅ ꯀꯩꯅꯣ ꯉꯁꯤ ꯔꯣꯡꯄꯨꯔꯗ ꯏꯁꯩ ꯇꯧꯕ꯭ꯔꯣ ꯇꯥꯗꯦꯕꯣ ꯈꯪꯗꯦ ꯑꯟꯖꯂꯤ ꯔꯣꯡꯄꯨꯔꯗ ꯇꯥ ꯂꯨꯀ꯭ꯔꯥꯝꯅ ꯂꯥꯛꯇꯦ ꯑꯟꯖꯨ ꯈꯪꯗꯦ ꯋꯥꯔꯦ ꯔꯣꯡꯄꯨꯔꯗ ꯊꯥꯕꯜ ꯗꯥ ꯆꯣꯡꯕ ꯀꯃꯜ ꯅꯟꯗꯥꯃꯥꯏ ꯍꯥꯏ ꯃꯌꯥꯡꯒꯤ ꯄꯥꯟꯗꯝꯅ ꯍꯥꯏ ꯃꯌꯥꯡꯒꯤ ꯄꯥꯟꯗꯝ ꯕ꯭ꯔꯣ ꯍꯦꯜꯂꯣ ꯋꯦꯜꯀꯝ ꯈꯨꯃꯟ ꯊꯣꯏꯊꯣꯏ ꯂꯩꯕꯅꯤ ꯔꯣꯡꯄꯨꯔꯗ ꯀꯨꯟꯖꯕꯤꯍꯥꯔꯤꯒ ꯃꯧ ꯅꯨꯄꯤ ꯑꯃꯒ ꯏꯁꯩ ꯁꯛꯃꯤꯟꯅꯕꯅꯤ ꯑꯣ ꯑꯟꯖꯨ ꯁꯥꯕꯅ ꯑꯟꯖꯂꯤꯗꯣꯗꯤ ꯑꯩ ꯑꯗꯨꯗꯤ ꯑꯩ ꯊꯛꯑꯣ ꯁꯦ ꯊꯛꯑꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯗꯥ ꯄꯥꯟꯗꯝ ꯍꯥꯏꯗꯤꯌꯥꯅ ꯄꯥꯟꯗꯝ ꯂꯥꯛꯑꯕꯅꯦ ꯀꯥꯏꯅꯦ ꯄꯥꯟꯗꯝ ꯗꯣ ꯋꯦꯜꯀꯝ ꯄꯥꯟꯗꯝ ꯂꯥꯛꯄꯒ ꯈꯪꯍꯧꯗ꯭ꯔꯤꯅꯦ ꯏꯕꯣ ꯅꯩꯗꯤ ꯄꯥꯟꯗꯝ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ दियानगर आप दोनों का हेयर लोगों का सपना ꯀꯩꯅꯣ ꯍꯥꯏꯁꯦ पता नहीं दैदी ब्रह्मसेना ꯑꯣ 15 years आफ्टर मैरिज सो यंग अभी इतना यंग हो आप लोग हैं थैंक यू सो मच ꯀꯩ 15 years की मतलब सो यंग हुई भाई ꯀꯗꯥꯏꯅ ꯍꯥꯏꯅꯣ 15 years 15 years आफ्टर मैरिज marriage सो so young यंग अभी इतना यंग हो आप लोग हैं थैंक यू दैदी उसका 37 years है मेरा 43 है अभी चल रहा है अभी चल रहा है इंटरटेनमेंट मस्ती जोन ना जय श्री राम जय अंजू श्री राम लुक्राम ना विद्यापति कसार गिने अंजलि लुक्राम ना बासकांदी गिने अंजलि बासीनाबा लुक्राम ना अंजलि अंजू से थैंक यू है विद्यापति ना ओ अंजलि है अदे अजम असा दौर जमन निरोप ना हाय हेलो अंजलि लुक्राम ना हेलो विद्यापति सब तौबीरमो है मैं पादम ना हाय से आई nga चाय ओके ओके ꯑꯣ दैदी ꯋꯥꯡꯉꯝꯕꯅ ꯀꯔꯦꯕ ꯑꯩ ꯂꯈꯤꯄꯨꯔ ꯆꯤꯟꯖꯨꯔꯗꯒꯤꯅꯤ ꯗꯗꯥ ꯆꯦꯒ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯑꯣ ꯊꯦꯡꯛ ꯌꯨ ꯊꯩꯕꯣꯡ ꯃꯃꯤꯠ ꯍꯥꯏ ꯋꯦꯜꯀꯝ ꯕ꯭ꯔꯣ ꯊꯩꯕꯣꯡ ꯂꯥꯛꯑꯦ ꯃꯃꯤꯠ ꯑꯟꯖꯨ ꯁꯥꯕꯟ ꯊꯩꯕꯣꯡ ꯃꯃꯤꯠ ꯕ꯭ꯔꯣ ꯂꯥꯛꯑꯦ ꯏꯁꯩ ꯁꯛꯑꯣ ꯆꯦ ꯍꯥꯏ ꯃꯌꯥꯡ ꯄꯥꯟꯗꯝ ꯑꯣꯀꯦ ꯏꯁꯩ ꯑꯟꯖꯨ ꯁꯛꯂꯛꯀꯦ ꯑꯩ ꯏꯆꯦ ꯑꯩ 23 ꯀꯦ ꯁꯨꯔꯦ ꯑꯣꯀꯦ ꯑꯣꯀꯦ ꯀꯅꯥꯒꯤ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯃꯌꯥꯡ ꯄꯥꯟꯗꯝ ꯑꯣ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ congratulations ꯕ꯭ꯔꯣ Dia ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ beautiful black hair thank you ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯕ꯭ꯔꯣꯒꯤ ꯋꯥꯁꯦ ꯗꯩꯗꯤ ꯇꯥꯕꯗ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯌꯥꯡꯒꯤ ꯄꯥꯟꯗꯝꯅ ꯀꯔꯤꯕ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯏꯁꯩ ꯑꯝꯇ ꯃꯉꯥ ꯁꯨꯕꯤ ꯍꯥꯏꯔꯛꯄꯩ ꯑꯩ ꯏ ꯌꯥꯝ ꯀꯥꯏ ꯐꯅꯕ ꯏꯁꯩ ꯁꯛꯁꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯗꯥ ꯄꯥꯟꯗꯝ कई हाईगे अंजलि लुकरामना पांडम अंजू संगापना पांडम हाय राहुल कुमार ना हाय दियाना दोनों 25 28 साल लग रही है थैंक यू सो मच बिजन कुमार ना ओके फ्रेंड्स गुड नाइट both of you see you again next day okay ओके दा बिजन बिजोन गुड नाइट स्वीट दाइदे ड्रीम महंगे पांडम हाय अंजलि ट्रम भनी भनी पुनः हेलो भैया भाभी जय श्री राम अयोध्या से ओके थैंक यू सो मच मेरे एलबी पे मेरे चैनल पे आने के लिए थैंक यू सो मच विद्यापति जय श्री नवाजम राम अंजलि सोइदन तौगे थोइथोइ कोंजेंबम इयाम्बसे इचे ꯀꯥꯏꯋꯥꯏꯒꯤꯅꯣ ꯑꯩꯈꯣꯏꯁꯦ ꯀꯁꯥꯔꯗꯩꯅꯦꯀꯣ ꯑꯗꯩꯗꯤ ꯐ꯭ꯔꯖꯤꯞ ꯍꯥꯏꯅ ꯍꯥꯏ ꯊꯩꯕꯣꯡꯃꯤꯅ ꯑꯦꯗꯤꯠ ꯇꯧꯕ ꯂꯣꯏꯕꯒ ꯆꯪꯉꯛꯄꯅꯦ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯕ꯭ꯔꯣ ꯃꯌꯥꯡ ꯄꯥꯟꯗꯝꯅ ꯍꯥꯏ ꯆꯦ ꯑꯟꯖꯨ ꯖꯣꯏ ꯀꯔꯤ ꯖꯣꯏ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯕ꯭ꯔꯣ अंजलि लुकराना पांडम कॉन्ग्रेचुलेशन अंजलि लुकराना विद्यापति थैंक यू मयांक पांडम थैंक यू अंजलि तो विश्वना मैबम दा पांडम कॉन्ग्रेचुलेशन अंजू संगापम कॉन्ग्रेचुलेशन पांडम कुमनी तो थोइबी पूजा शर्मा ने हेलो मयांक पांडम चाकला में अमुक थोबिसना मयांक पांडम थैंक यू इचे अंजू अंजलि समाना अंजू अंजलि लुकराना अंजू थोबिसना के दा पांडम लंबा फानब कैनोम चासिल्लो लंबा दा पांडम लंबा फानब कैनोम चासिल्लो मयांक पांडम थैंक यू थोइसना अंजू संगाफम अंजलि मयांक पांडम थोइसना नंगना पिजद्रदी यारोय कसर पाखंग हाय तामो इतैमा वेलकम पाखंग ꯊꯣꯏꯕ ꯂꯥꯛꯑꯦ ꯊꯣꯏꯕ ꯅꯪ ꯌꯨꯝ ꯌꯧꯔꯛꯑꯕꯣ करी थोलैसना ꯊꯣꯏꯕ ꯅꯪ ꯆꯥꯛ ꯊꯣꯡꯉꯤꯔꯣ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯕꯣ दिया न घर पे आप दोनों है हाँ हम दोनों है गॉडजिला गेमिंग न क्या बोल रहे हो
पता नहीं क्या बोल रहे हैं कुमन नहीं थोड़ा दा पंदम है दे थमेम अनारी ना हाय सुधा मुकान गई मयांग के पंदम ने इनाव अमुजाओ अमुजाओ है सी सकलो हाय कैसे सकतोइनो खंगदरे थबिसनाना दा पंदम नोई साइड हाय रूरो अइना सी गा सकपीरगे से खनबने से सी गा सकलगे को मैम सी सलो सलो हायबदो को तुनिंगोनसु लोरे कुंदो लैरा नंदी खंगलमलोय थमोय नुंगदा चाकप मैचाकसे मैथोंगी मीनोगना कुंदो लैरा नंदी खंगलमलोय थमोय नुंगदा चागलिबा मैचाक मैथोंगी मीनोगना खुमजिनजबानी थमोय मैचाकसे हायंगमदबा वाहै कयाना फोचिल्ला चिनबानी मेरा दिल भी कितना पागल है ये प्यारी तो तुमसे करता है पर सामने जब तुम आते हो पर सामने जब तुम आते हो कुछ भी कहने से डरता है ओ मेरी साजन ओ मेरी साजन साजन Anjali Lukramatsenu, any Hindi song, all okay. Anjali Lukramatsenu, nice song. Anjali wow wow say. thank you Anjali Lukram, the NG Mamtana Bung Aigi Nupana Ozani Rendo Kange. Oh. Godzilla Gaming na Hindi all song please. Okay. ओझा निरेंदो अखोइगिने इकुतोर अखोइ दागी हेक मखुरानि मखुरा तोंबा चे ममता Daily Posambam na Fazay che Anjali Lukrama che Anjali Lukrama dabung Anjali Ibay wawa kumaning to na dapandam kara wa ngang bada chiksiloko daily Godzilla Gaming na wow nice दिया ना क्या बात है ईश्वर का ब्लेस बॉयस दी प्रकाश थोक्चोम ना मोंदा याम नुंगाइको नुंगाइबो साजन ngahang sum ichinaw singa wai sanaraga sum ngahang nungai thokparida कभी मेरे दिल में ख्याल आता है कि जैसे तुझको बनाया है मेरे लिए तो बिचना इनमा निंजई नंगबु सओ yingje nang bu khangde phade ne thabisana ई राजेश से अनु आई ला ए वेलकम राजेश welcome rajesh kajang charake rajesh mayam like tawdaba yauragadi like tawsinbiyu ko taw entertainment to वाओ कमेंट जो पाबा जात्रे ओके मैम असिदा हनुबा ngana kanna ai nupi je kanna message thari kai hainu khangni kari hariba kai hani nu mai हनुबा je हनुबा कुचो पनि tu haba kai no sai थाम्सा पिरे मिनङ फोटो दुगा कमेंट जे लेख जे नुआइ त मसगी पाबा यादि बरम पातमने वाओ मैम कमाई तौरीगे मैम नुंगाइरिबो लाइक तौबिरमो प्लीज लाइक कीजिए मेरे चैनल को लाइक कीजिए सब कीजिए ब्लैक एंड व्हाइट ऑन कर दे ठीक है सो इसका ऐसे ना और ka sa sino kain
Kana loi han gare hujiki du gesin chang pa jai ju La la thok la pani la sige sim la chang la sigam chang la 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 silaga la 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 sita la. क्या कहाँ से हो आप दोनों? हम लोग असम से है. Daidi Prakash na che ga ibai ga inung nung si ai. Thank you Thank so you, thank much. you. Wang bom sing na wow na ire thabi sana na khoi mu ni khoi mu sa o ai. Ni miras na karai ba hai. Gojin na Khoi mu ni which khoi mu, state? Assam. khang jeng ba khoi mu. Dai Diana Khoi इतनी mu जल्दी ni khoi कैसे nu. तो कर सकते Kau phô ka re. Diana black and Thabi white sana. Didi Miras Khoi mu gaming na ni khoi hai mu, P Rajesh na war bo khang che nu jeng ba khoi mu. ware Kosam na hoi che khoi mu Khoi mu ni khoi mu. lei pam ba khoi mu sa Hello. o thoi bi nang gi sei se ai su ya ai sei se na tro Diana ka actor hai Isai se तुम loi pha de ne. एक्टर है तुम दोनों तुम लोग है नहीं नहीं एक्टर नहीं है हम लोग घर का एक्टर है दगाईदी तो बिसना ना मनी से पोसंबम अंजू साफम ना बाय से बाय ओके ओके Okay, Anju, bye bye, good night, sweet dream. Hẹn su lão cô, hẹn su là sẽ gel bi lấy तुम 9 p.m. dagi, hẹn su lão. सना ने तुम मगे को इबाय तुम रो Okay, okay, Sana, good night, sweet dream. नंग परा तम बलो रे बब नंग भया तम जलु अदुगा खोदा फसे ताकपि रहु नान दमाय ना Good night. अखोजु कयिम खंगदबनि ना को नंग ना खगा ताकपि रहु इबेमा नंग ना त दिबो ना बाय गने से कयिम पाइले ति इबेमा खगा ताकपि रहु Khoi mu ni khoi mu, khoan giếng bờ khoi mu. Khoi mu ni khoi mu, lấy pam bờ khoi mu. Makat pa pa de. लई पामदी पामु पामद्रग तो पामनिंगग पामु पामद्रग तो दैदियाना केरला कभी विजिट किया मैं होम टाउन नहीं केरला एक्चुअली हम लोग असम के बाहर नहीं आए असम पे Kaya दे तो ano? केरला दला मा भांगिबा Oh. तो बिसना माइबम ना खोइमु नि खोइमु ओके के सकरे अंजलि लोकरा ना ये क्या हो रहा है चुप पे कोई मैम पुण्य मकपू नाना इनो कोक नोन हाइजरी स्क्राइब अममम तो संबीदुना इबु अवांबा Kaya ba? स्क्राइब डायरेक्ट हाइबा जादबनिना मयाम अदुना आइगी चैनल सुबु स्क्राइब अममम तोबियु स्क्राइब अममम दे स्कूल ड्राइवर ना लेसनबिरमु अदुगा मयाम नुंगाइबा एंटरटेनमेंट ओइबा खरा तौजरखी अखोगी अनु खुमन हाइबा लाई खुनु हाइबा खैनो मसिगी नुबी असिबु नुंसिबिरगदी लाई खुनु चैनलबु नुंसिबिरगदी मयाम स्क्राइब अममम तोबियु Describe. नतने मयाम नुंसि आयुने मयाम नुंसि को नुंसि आयुने मसिदी मयाम पुरम काय बांगर मुगदिने Ngasi miga kakain sa kanang ano hangde. Adagidi Angelina नोखरे अदोगी दियाना एक बार विजिट करे प्लीज सन हाय तो हाय फजना नहीं कोई हम लोग लाके गुमगदी लाके हम सुमायो लोग सकेगा तो आएगा जरूर तो भी सना मैं बमना पुपू रंगीला सारगू है दगई दियाना बहुत प्यारी लोग है केरला पे है ओके ओके हम लोग समय मिलेगा तो हम लोग जरूर आएगा केरला पे हम लोग भी आना चाहते हैं केरला पे थैंक यू सो मच मेरे चैनल पे मेरे एलबी पे आने के लिए और मेरे चैनल को सपोर्ट करने के लिए थैंक यू सो मच अदगी खुमन बच्चे नु खुमन है कपथाखरे अंजलिना ओइमा है नोखरे अंजलिना दाबुंग जारे जारे है हायखरे अदुगदी हक्सेनी बिन्ना खुंदुसनीने है खुदुस है खंगदे कनम हाय अदुगदी ओ खुदुसनीने ओनांग नागिदो खुदुस हायबदा अदगी प्रकाशना हाइबा अखोई मणिपुरददी तुम्बा चाबा खंगद्रेदा याम वारे माने ने प्रकाश याम वारे नत्रा मणिपुर से अदगी खुमन्ना इबाई नुंसीदे अइदी थोइबी आई लव यू हाइसिनिगो अदगी गोजिलाना कई हाइबा प्ले एनी इंस्ट्रूमेंट विथ सिंगिंग है अदगी सनाना हयेंग लाई चागलोन लेबा है ओ मैं लाइक ना वीडियो का पगे मागे तो नहीं ओ होय होय फरे फरे सदा तुमुरो अंजलिना दाबुंग लास्की नुंसीदो हाइसिनी ana to nagi मैं नुसी को
Nung siya yun na. Nung siya na, nung siya bra. Nung siya yun na, nung siya yun na ya, nung siya yun na. Ko may ani nung siya ba na ko de lo subscribe to bo ni ko. Nung siya ko. Nung siya yun na. Manjina no mai them na hi che hi hello Manjina Thibisanana as mamai se kai sapon sijina jano asibo hi Thibisanana adagi Diana o sweet Anu didi हबी का नेम क्या है और मेरा हबी का नेम है सत्यजीत है उसका नाम अदगी अदुगदी काइनो मांगरे अदुगदी खुमन्ना हाय थोइबी कई हाइनो थोइबी सनाना दाबुंग नुंसी बुंग बु कईगी नुंसीदनी हाय दगी पीराजे मणिपुर से याम वारे हाय कप्पेको अदगी सना थोइना कई हाइबा खरा खरा केरगा लयु इचे हनुबी माले अदुनीने दो ꯑꯩꯁꯦ ꯌꯥꯝ ꯀꯦꯅꯤꯡꯗꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯨꯝ ꯂꯩꯕꯅꯤꯅꯅꯦ ꯀꯦꯅꯤꯡꯕ ꯐꯥꯎꯗꯕ ꯑꯗꯨꯒꯤꯅꯦ ꯁꯅꯥꯊꯣꯏ ꯑꯗꯨꯗꯒꯤꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯥꯏꯕ ꯁꯥꯄꯣꯟꯒꯤ ꯋꯥꯔꯤꯅꯤꯗ ꯍꯥꯏꯔꯒꯅꯣ ꯈꯔꯦ ꯑꯗꯩ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯑꯩꯗꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯍꯥꯏꯌꯨꯅꯦ ꯍꯥꯏ ꯒꯖꯤꯂꯥꯅ ꯑꯁꯥꯝ ꯀꯤ ꯀꯣꯟꯁꯤ ꯆꯥꯏ ꯐꯦꯃꯁ ꯍꯦ ꯍꯥꯏ ꯑꯗꯨꯒꯤꯗꯤ ꯀꯔꯤ Roskandi. ꯑꯗꯒꯤ ꯑꯦꯟꯖꯤ ꯃꯝꯇꯥꯅ ꯑꯣ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯖꯨꯕꯣꯇꯤꯒꯤ ꯁ꯭ꯇꯨꯗꯦꯟꯅꯤ ꯍꯥꯏ ꯑꯣ ꯏꯆꯦ ꯃꯝꯇꯥ ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯨꯇꯣꯟ ꯐꯖꯅ ꯈꯪꯉꯝꯒꯅꯤ ꯀꯣ ꯑꯗꯒꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯅꯨꯡꯁꯤꯗꯦ ꯅꯨꯡꯁꯤꯗꯦ ꯅꯠꯇꯦ ꯅꯨꯡꯁꯤ ꯍꯥꯏꯕ ꯍꯥꯏ ꯑꯗꯩ ꯗꯤꯌꯥꯅ ꯁꯩꯇꯖꯤꯠ ꯑꯦꯛ ꯁꯣꯜꯖꯔ ꯅꯥꯝ ꯇꯔꯍ ꯍꯦ ꯍꯥꯏꯕ ꯀꯣ ꯑꯗꯒꯤꯗꯤ ꯄ꯭ꯔꯀꯥꯁꯅ ꯍꯥꯏꯕ ꯏꯆꯦꯒꯤ ꯂꯥꯏꯚ ꯌꯦꯡꯂꯒ ꯑꯋꯥꯕꯁꯦ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯄꯣꯊꯥꯕ ꯐꯪꯍꯟꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏ ꯑꯗꯨꯅꯦ ꯄ꯭ꯔꯀꯥꯁ ꯗꯤꯌꯥ ꯊꯣꯏꯕꯤ ꯏꯆꯦ ꯃꯝꯇꯥꯔꯣ इतने किनो से कोई की तादू किनो इधर तारा सियाओ इधर नुपा से तादी बागी में हम तारे सियादो इधर ꯒꯣꯖꯤꯂꯥ ꯒꯦꯃꯤꯡꯅ ꯅꯣꯛꯈꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯟꯖꯂꯤꯅ ꯆꯦ ꯗꯥꯕꯨꯡ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯍꯥꯏ ꯑꯣꯀꯦ ꯑꯟꯖꯂꯤ ꯒꯨꯗ ꯅꯥꯏꯠ ꯁꯤ ꯗ꯭ꯔꯤꯝ ꯑꯗꯒꯤ ꯁꯅꯥꯊꯣꯏ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯊꯨꯅ ꯍꯅꯨꯔꯛꯑꯅꯤ ꯏꯇꯩꯅ ꯌꯪ ꯑꯣꯏꯔ ꯂꯩꯍꯧꯔꯅꯤ ꯍꯣꯏꯕ ꯑꯗꯨꯅꯦ ꯑꯩꯁꯨ ꯀꯦꯕꯗꯤ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯀꯦꯕ ꯑꯗꯣ ꯑꯗꯨꯗꯤ ꯑꯣꯏꯔꯒꯅꯦ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯌꯨꯝꯗ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯑꯦꯜꯕꯤꯒ ꯇꯧꯔꯛꯄꯁꯤꯗꯤ ꯀꯦꯅꯤꯡꯕ ꯐꯥꯎꯗꯦꯕꯀꯣ ꯑꯗꯨꯒꯤꯅꯦ ꯁꯥꯎ ꯌꯥꯗꯦꯀꯣ ꯃꯊꯪꯗꯗꯤ ꯀꯦꯔꯒ ꯊꯣꯛꯂꯛꯀꯦ ꯑꯗꯩꯗꯤ ꯌꯥꯡꯕꯅ ꯀꯩ ꯍꯥꯏꯕ ꯗꯗꯥꯒꯤ ꯀꯣꯃꯦꯗꯤꯁꯦ ꯌꯥꯝꯅ ꯐꯖꯩꯀꯣ ꯍꯥꯏ ꯑꯟꯖꯂꯤꯅ ꯒꯨꯗ ꯅꯥꯏꯠ ꯑꯣꯜ ꯍꯥꯏꯔꯦ ꯒꯨꯗ ꯅꯥꯏꯠ ꯑꯟꯖꯂꯤ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯅꯣꯛ ꯍꯥꯏꯔ ꯀꯩ ꯅꯣꯛ ꯍꯥꯏꯈ꯭ꯔꯦ अदगी सुनील राम राम है अदे गोजिलाना आप क्या जॉब करते हैं वो एक्चुअली जॉब नहीं करते वो लेडीज टेलर है मैं ज्वेलरी वर्क करता हूँ थेबिसनाना हाइबा नोगलिसे पेंदे अमता पेना नोक्सिबा हाय अदो येना हेलो चे हाय दगिदी का काइबा कैलाश जेतीना गुड नाइट हाय गुड नाइट कैलाश गुड नाइट स्वीट ड्रीम बाय बाय दियाना डू यू लाइक पेट्स यस यस अदगिदी प्रकाशना हाइबा इचेगा इबाइगा मतम पुंबदा सपोर्ट तौजरी है थैंक यू प्रकाश थैंक यू सो मच अदगिदी साफिस राइडरना हेलो है अदगिदी हेलो हायो हेलो अदगिदी हाय शुभमना हाइबा आप दोनों को देखकर बढ़िया लगता है थैंक यू सो धन्यवाद मच है थैंक थैंक यू यू अदगिदी अंगोम चिंदम्बरमना हाइबा चेचे कई लमदैनो हाय अखोइसे कसारदगिने अदुगगिदी येना चे सना थोइबीदी तुम्खरे मा वानाको तुम्खरे थोइबी सना इनमा हयेंदी केथरगो फीगदो मखल मखल फनेक फोटो थारगो कयबा सेटकदबदो एलबी थाबदा सेलक कदबदो खनगे है
अरे रवि ने कहा कहाँ से हो मैडम है हम लोग असम से है भैया अदगी खुमन ना थोइबी इमानब अमग वीडियो कॉल सुनरिको है अदगी सना थोयंगना अदुने मथंग केथरगो इचे है ओके ओके केरेके अदगी याना ज्वेलरी सेल करता है हमारा लिए कुछ दिखा दो है कनम है अदुगगी काइनो देदी अदुगगी सनाथोइना मणिपुरदा लागो मथंग चाबदा है मतंग चाबदा है ओके ओके सनाथोय लाक्तोइने अखोइसु मणिपुरदा अखोइगी अखोइदागी मखुरा लेबको हे मोय बाबागा पोकमिनबा अदो लाक्तोइने ममांगदसु अखोइ 2021 लामेबको कोइबा लामे अदो कुइनदी लेरमद्रेबको 15 days मुक्तंग लेरमे अदो अमकसु लाखिनी अदुगा उनसिको अदुगगी गोजिला ना फैमिली कितना बड़ी है आपकी बड़ी है आपकी हाइबा अदगी हाइने बहुत बड़ा फैमिली है हम लोगों का अंतिमा कुमारी ना हाय है हेलो हेलो ये ने इबाई वस तो तुम्बदसु सिदोइदा मंगदा पुंग कया तारे येंगबगी होरेन मंगदा डेट अम लई डेट चटकदब अम लई थोबिसनाना ngasidi imanaba wari sari haiba wahaise toigare kanabu oiriba ओइरबरा ओइरिबिरी खंगदेदा दुनीने ममानबरा ममानबीगा खंगरे दिया बर्थडे कब है किसका मेरा या मेरे बड़े हबी का अदगी अगोमना हाइबा हौजिक कायदा लेनो एनीवे कमेंट पाबीरकपै याम हरावे है अखोइसे हौजी कइनोदने कसारदनेबको कसारगिने अखोइसे अदगी प्रकाश सोक्सोमने इचे इबाइसे याहौ थेंगब्रा थेंगलदी इसिंग बाल्टिन अमा इजिल्लोय अखोइ दाना हेना ngalle ngondagi opposite अइना हेना थेंगे हाइबा तारे अदगी आईडी सेल लरगा मो वीडियो एडिट तौगिदोइनी कोमल दीवाना हाय हाय हेलो कोमल अदगी दिव्याना लव योर वीडियो न्यू सब्सक्राइबर हियर थैंक यू सो मच दिव्या हमारे चैनल पे आने के लिए और हमारे चैनल को सपोर्ट करने के लिए और हमारे एलबी पे हम लोगों के साथ बात करने के लिए थैंक यू सो मच अदगी रोशन यादव ना दोनों क्यूट हो हाय थैंक यू सो मच अदगी जेओन क्या हाय है हेलो हेलो खुमन थोइबी स्क्रीनशॉट थारके है हेलो गेमिंग ना मचिन थीजले अदगी कइनोना जियोना where you from hi we are from Silchar bro अदगी दाइना सत्यजीत भैया और अनु दीदी बर्थडे अच्छा हाय दाना मेरा मेरा 5th अगस्त है और उसका 7 में है तो थेबिसनाना इनम ममानबीरा माई नुपारा खंगजा पोते है गोजिलाना प्लीज वन लास्ट सॉन्ग इन पहाड़ी लोकल सॉन्ग है पहाड़ी लोकल सॉन्ग पहाड़ी की सही है ने दिव्याना क्या है न्यू सब्सक्राइबर है थैंक यू दिव्या नहीं दिया ओ सॉरी दिव्या सॉरी हम लोगों ने नाम गलत कहा था दिया था उसका नाम दिव्या नहीं दिया न्यू सब्सक्राइबर थैंक यू दिया दगी अंगोमना चिल्ड्रन अंगोमना बेड कमेंट हाइबी रकनो हाय मारे अदगी जियोना क्यूट कपल्स है थैंक यू थेबी सनाना नचिन थीरिदो नमा नपा नचल नचे लेतब्रा सरा लज्जा लो नंग हाइन हाय खरे दगी अंगोमना न्यू सब्सक्राइबर है थैंक यू अंगोम चिंथीबा नती हाबा चिंथीबदो थीबिरकनु हाबा कइनोने चिंथी से कहिनो मी
ꯊꯤꯒꯅꯣꯕ ꯀꯩꯒꯤ ꯆꯤꯟ ꯊꯤꯗꯣꯏꯅꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯉꯛꯇ ꯅꯠꯇ꯭ꯔꯅꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯅꯣꯏꯅ ꯑꯩꯈꯣꯏꯗ ꯐꯠꯇꯕ ꯋꯥꯈꯜ ꯑꯩꯈꯣꯏꯁꯨ ꯍꯩꯌꯦ ꯈꯜꯂꯤꯗꯨꯕꯣ ꯊꯤꯕꯗꯣ ꯊꯤꯗꯔꯛꯀꯅꯣꯕ ꯅꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯅꯣꯏꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯅꯣꯏꯅ ꯆꯤꯟ ꯊꯤꯕꯗꯣ ꯆꯪꯉꯛꯑꯒ ꯀꯔꯤꯅꯣ ꯑꯗꯨ ꯍꯥꯏꯔꯤꯗꯣ ꯑꯗꯩ ꯖꯍꯥꯖꯁꯨ ꯍꯥꯏꯁꯅꯨ ꯍꯥꯏꯕ ꯃꯥ ꯃꯩꯇꯩ ꯃꯆꯥꯅꯤ ꯑꯩ ꯃꯩꯇꯩ ꯃꯆꯥꯅꯤ ꯍꯥꯏꯕ ꯑꯗꯣ ꯁꯛ ꯆꯤꯟ ꯊꯤꯗꯣꯏꯁꯦ ꯀꯩꯒꯤꯅꯣ ꯑꯗꯨꯅꯤꯗ ꯁꯛꯁꯦ ꯅꯣꯏꯁꯦ ꯂꯩꯕꯗꯩꯅꯤꯅ ꯃꯅꯤꯄꯨꯔ ꯋꯥꯔꯤꯁꯦ ꯅꯣꯏꯒꯨꯝꯕꯁꯦ ꯉꯥꯈꯣꯅꯦ ꯂꯩꯕꯗꯩꯅꯤꯅꯦ ꯉꯥꯈꯣꯕ ꯆꯤꯟ ꯊꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯆꯤꯟ ꯊꯤꯗꯣꯏꯗꯣ ꯀꯩꯒꯤꯅꯣꯕ ꯇꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯣꯏꯁꯤꯀꯣ ꯆꯤꯟꯊꯤꯅꯔꯣꯏꯁꯤꯀꯣ ꯆꯤꯟꯊꯤꯕ ꯍꯥꯏꯁꯦ ꯐꯠꯇꯦ ꯐꯖꯕ ꯋꯥꯍꯩ ꯅꯠꯇꯦꯕ ꯆꯤꯟꯊꯤꯕ ꯍꯥꯏꯁꯦ ꯅꯣꯏꯁꯦ ꯂꯩꯕꯗꯩꯅꯦ ꯃꯅꯤꯄꯨꯔ ꯋꯥꯔꯤꯁꯦ ꯑꯗꯒꯤꯗꯤ ꯑꯉꯣꯝꯅ ꯍꯥꯏꯕꯅꯦ ꯑꯗꯒꯤ ꯁꯤ ꯍꯥꯏꯈꯔꯦ ꯑꯗꯨꯀꯣ ꯑꯇꯨꯜꯅ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯒꯣꯖꯤꯂꯥꯅ ꯗꯤꯗꯤ ꯁꯤꯡ ꯄ꯭ꯂꯤꯁ ꯍꯥꯏ ꯑꯦꯟꯖꯤ ꯃꯝꯇꯥꯅ ꯅꯠꯇꯦ ꯀꯩꯅꯣꯅꯤ ꯍꯥꯏ ꯏꯟꯗꯤꯌꯥꯅꯟꯗꯅꯦ ꯑꯣ ꯏꯟꯗꯤꯌꯥꯅꯟꯗꯅꯦ ꯊꯣꯏꯕꯤꯁꯔꯥꯅ ꯊꯤꯕꯒꯤꯃꯔꯝ ꯁꯨꯛꯆꯥ ꯆꯥꯗꯦ ꯉꯥꯎ ꯑꯐꯩ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏ ꯗꯤꯌꯥꯅ ꯃꯦ 7 and 5th August 5th advance happy birthday ꯍꯥꯏ thank you ꯗꯤꯌꯥ thank you so much ꯑꯗꯩꯗꯤ ꯄꯤꯁꯨꯗꯒꯤꯗꯤ ꯀꯩꯅꯣ ꯃꯥꯡꯈ꯭ꯔꯦ ꯑꯗꯒꯤ ꯗꯤꯌꯥꯅ मेरी बर्थडे 16 जनवरी है 19 years है ओके हैप्पी बर्थडे दिया एडवांस में भी एडवांस बोल रही हूँ आपको हैप्पी बर्थडे अदुगदी जी इमोर्टलना जिंका कई खंग पहाय हजले अदगी जी इम्पोर्टेंट लॉट्स ऑफ लव थैंक यू सो मच हाँ मेरे चैनल पे नए आए हो तो मेरे चैनल को सपोर्ट कीजिए प्लीज़ और मेरे एलबी पे लाइक कीजिए गोजिला गेमिंग ना ओके बाय है ओके ब्रो बाय बाय सी यू अगेन गुतुर अदगिदी hi I am from Bangladesh and you MD Almina hi I am from Bangladesh Hi and you hi we are from Silchar bro ꯑꯗꯨꯒꯗꯤ ꯗꯤꯌꯥꯅ ꯊꯦꯡꯛ ꯌꯨ ꯍꯥꯏ ꯋꯦꯜꯀꯝ ꯗꯤꯌꯥ ꯑꯗꯒꯤꯗꯤ ꯑꯉꯣꯝꯅ ꯆꯦꯆꯦ ꯏꯕꯥꯏꯒ ꯁꯦ ꯍꯧꯖꯤꯛ ꯀꯩꯀꯩ ꯊꯕꯛ ꯍꯣꯠꯅꯕꯤꯔꯤꯒꯦ ꯍꯥꯏꯌꯦ ꯑꯩꯗꯤ ꯀꯣꯟꯖꯪ ꯁꯨꯏꯌꯦ ꯑꯩꯈꯣꯏ ꯗꯥꯗꯤ ꯑꯗꯨꯒ ꯀꯣꯟꯖꯝ ꯁꯨꯏꯀꯣ ꯃꯥꯅ ꯑꯩꯅ ꯑꯩꯈꯣꯏ ꯇꯦꯂꯔ ꯇꯧꯋꯦ ꯂꯦꯗꯤꯁ ꯇꯥꯏꯂꯔ ꯑꯩꯈꯣꯏꯒꯤ ꯇꯧꯋꯦ ꯕ꯭ꯂꯥꯎꯁ ꯇꯨꯕ ꯑꯗꯩꯗꯤ ꯇꯣꯞꯁ ꯕ꯭ꯂꯥꯎꯁ ꯑꯗꯒꯤꯗꯤ ꯑꯌꯥꯝꯕ ꯁꯨꯝ ꯇꯨꯏꯀꯣ ꯅꯨꯄꯤꯒꯤ ꯀꯨꯔꯇꯤꯁ ꯑꯣꯏꯔꯦ ꯑꯗꯒꯤꯗꯤ yours truly na where are you guys from we are from Silchar bro अदोइदी दियाना बट मुझे चाइल्डहुड बहुत पसंद है 90 इयर्स बादी होती है बड़ी बड़ी होती है हाँ चाइल्डहुड का जो समय होता है ना उसको बहुत याद करती हूँ मैं भी अदगिदी पुष्पाना हाइबा मम्मा पाबुंग नुंगाइरिबो चाक चारबो हाय ओके वेलकम पुष्पा नुंगाइरिए नंगी चाक चारबो खुशु चारे नंगी चारबो अदुगगिदी सहारबान हाइबा नाइस जैकेट है दानोंदा थैंक यू अदगी जी इम्पोर्टेंट ना है मेरा भी बर्थडे जनवरी में है और मेरा नाम मेलहोय है प्लीज दीदी है ओके हैप्पी बर्थडे मेलहोय हैप्पी बर्थडे अदगी अतुलना थोबिसना इनम्मा अङौबा मीगी चरम मेटपगी से याम नुंगाए हाय मेथलो थोबिसना नंग ngamiba makhe methalo jam lae ko angawba mi jam lae ba ko methalo khara thok manam khangdaba kari ne nu su khangdeba na khara methalo aigi mobile aigi sigadi jararoi aigi se heng chagreba दगीदी सेनी ब्लॉग ना इचे सिल्चर कदाई गिनो हाय अखोई से कनो गिने सुनाई गिने ब्रो सुनाई गिने
Bro ra sis. Bro na nipani. Diana रूटीन स्किन रूटीन थोड़ा बहुत चल रहा है ना ज़्यादा नहीं अदगीदी पुष्पा कुमन ऐसु चारे मम्मा अबेमदी तुम्ग्रबो अबेमा तुम्ग्रे दियाना स्किन ग्लो करती है दोनों को हाय हाँ हाँ स्किन ग्लो मोबाइल पे करती है ननाव मैतेना अदो इबाई इचे हौजिक हौजिक के ओइरिबा मणिपुरगी वाफमदा खरा हाइबिरमो हाइदाम ता हाइबिरोने kari amu hai ni ko mama na sum hai lai re koi na sum koi ka sada lai ri ba isinau mayam na kanglei pak ta oana tari se matam punamak ta saruk yaminari aduna ka sada hoji hoji harau kumai program mayam ma tawba ya bani ado loina mayam ba postpone loi tawri light in khuram bagi program oiro ma oiro do ngasi narendra baba ine khoi gi sing sorry sibistan gi program su yam pik na loisan kare adoni aduna khoi gi manipur da kanglei pak ta lei bai sinau sing na yam atubida khoi gi mahik oi ba sing do nabat pangam ba oira shanu ai na soda निजगे मखोइबु नमहतलगा अमुक्तंगदी मणिपुर से हानगुम शांति ओइना अखोइता मयक सेंगना हिंगबा पामी करिगुंबा तक यानसनदना मैति मचागतना हिंगबदने पामी से थैंक यू सो मच अदगीदी मनावना अदो इबा इचे हजिक ओइबा ओसी हाइने को थबिसराना महाचंदान ngक्तने ngawbra kaino moise hai adagidi paugouleina haiba iche oily pores and pimple skin se kamai treat tawdoino hai ऐसु खंगदी ऐसु पिंपल्स ना जेंगुसे उरबासे पिंपल्स ना ऐसु लोयरबनी ऐगी माइसे जेंगुसे से दाग स्पॉट तारिबा म्याम से उब्रसे पिंपल्स ना ऐसु आम प्रॉब्लम ओइना लेरेको ऐगी फेस से दो दियाना कई हाइबा भोपाल भी हाय माने भोपाल भी है अदुगीदी ननाव मैतैना थैंक यू जायफरे एन हाइरे अदुगीदी अंगोमना नोई चैनल से सुम चाउखटपा ओइरसनु हाय थैंक यू अदुगीदी सुचित रनाना हेलो हाय अदुगीदी सेनी ब्लॉग ने इचे सोइबुमगा ओका अमुक्तंग चाबिरउ मुबांग तोबिरउ हाय ब्रो अखोइ कइनो तौदे ओक चादेबको ओक चादबसिना कई हाइनी अखोइ दासु चादे इसे चादे बुहोसे साबो यादेको तो पॉइंट दम चारके दगदी कदानो how are you have fine adagi nitana anubung wadi bo hai ware iche loidilo sandro bane wadi wa yam ware mi mayam leibase asisigi tok pangamdana leire aduga gidi nita production na ai तारीको हाय हो इचे तुम तारग लेबियो को अदगीदी सुचित रनाना आई एम फ्रॉम इंडिया हाय ओके तो बिसना ना इनमा माइसे करी नुमिता सिट नांदोइनो खंगद्रेदा इनमदी खरबु फै ऐदी लोइरे बो हाय ऐ सुनी से बे तो बिसना माइ सोरबसे स्पॉट तारी म्याम से पिंपल्स म्याम ना हाय सिनी जादे माइसे द अतुल चैनल हेलो दीदी मेरा बर्थडे अभी ए रहा है नेक्स्ट 20 मिनट्स में हाय विश करो प्लीज़ मेरा नाम है सुउल है सुउल है माने ओके हैप्पी बर्थडे सुउल हैप्पी बर्थडे अदगा इतोंबना तोंबा थोसोमने हैप्पी फैमिली है थैंक यू खुमन ओन है दगिदी सेनी ब्लॉग ना अदुदी सोइबुमगा जेनगा ओइना तौरो सेनी अखोगी सोइबुमगा जेनगा थोंबा जाब्रा जायरा आई खंगदे ओके तौरके जाहारी तौरके थोबिसना नंग याम ओलो आए दे दिया ना सत्य भैया कहाँ गया है सत्य भैया वो थोड़ा हैरान हो गया ना इसलिए वहाँ थक गया ना इसलिए वहाँ पे स्लिप कर रही थी अदगिदी बुंगो भी सिंगना चाक चारबो हाय चारे अदगदी ख्वांग याम नारे मेदी चंगना मो हाय पुसिन पथारगे बुंगो भी नंग माना बोइदोरा
ayo khwang te bungo bi kai na bungo bi singa chak charbo chare kumani thona on la ye okay dai mayam like sana tawdaba thoi like tasinbiro edit na ga ba thenge tumning dribo ima lo chandro bani loisalani 12 tabaga loisalani yam thuna lo chalage 12 tadore ko 12 tabaga loisalani dai sangita kaisam na ka ba nangi husband do tumninga male tumninge masu tumninge ware tumninge ware yamna tumdrobane mise jamna layabako adugi Hello, kumai loisanba channel hi ngamdabagini tamo hello mi ya mai tu san timing se timing ko gi sisu akoina ke ro do chal ga pung 2 hours to lo chalo lo chalo dre ba adon 3 hours thang se na pha lage baro di tar ne hayeng ni thabak se ai yang ngan na ho da di ya ro de ne muk se ada video mu bang am su edit tor maga upload to san tham do ni adona pung ani muk ti ta ne ne tum bada ada pung ani gi matung da tum ga pung manga da ho ga la ai ko sang je mu pham doi ne ba ai gi duty se loye मेरा मेरे सब जो मेरे चैनल पे मेरे एलपी पे नए आए de हैं haro मेरे kumai चैनल को channel na ka सपोर्ट kari कीजिए mathil प्लीज charage ngasi se koi nga thonge mukbang cham to jaki do hayeng upload to jarake mayam mieng tamina siko hayeng mukbang cham video upload to jarake मैं na de जेंमिनसी ekta di ado yemina si ngasi edit to ndraga di do hayeng si wa do ni do na ngasi war suwan edit to thang charam ke ko ade dai di thabisana mai bam na ina ma 12 loisin la si 12 to loisin la si na natradi yararoi होय होय okay तभी okay सुना तेरे dai चलसी sangita kaisam na chatlage adu di ओ चला गया ठीक है फिर ओके भाई ओके गुड नाइट स्वीट दे दिया ड्रीम ना सत्य भैया बहुत थक ही गया टेक रेस्ट बाकी लाइफ टुमारो एक्चुअली ओके ओके मैं बहुत दिया थक गया दिया कल भी आ जाना ठीक है कल 9 PM से मेरा एलबी स्टार्ट होगा कल के एलबी में भी आ जाना ठीक है Lady Ngagras Razina. Hi bro, hi sister. Hello, hello. हेलो Khuda kanur 42 like tumla si inau tumningla kre. Okay, okay. तुम जो बने 12 पौड़ी Lady तौरगे को sana thoi na kaiba yam nungai na adum harau na leiba family ma le hek jeng bada. Okay, okay, thank you. थैंक यू Thoi sana na kai, thoi sana kaiba hayenggi mukbang dutani na chal na ngaijari si tabi sana nangi damote special oina nang tamoga nang keno gana नमगना nana magana nangi damakte semak pani debi agent na oye royal soldier block na radhe राधे राधे vivek khatna na jai Sri जय Ram श्री diana राम okay kumani thona bye okay guys doni mayam only जो ताजी kitna 10 मिनट बाकी है 10 मिनट बाकी है ओइनी हाइदो कनो याद्रो ओइनी हाइदो कनो याद्रो है करी वही नहीं खंदे ओ मुकबांग दोरा खंदे विवेक ना कहाँ से हो हम लोग असम से है मकर संक्रांति के सभी भाइयों को शुभकामनाएं देता हूँ मैं कल तो संक्रांति है क्रेजी क्रेजी na kray ba bone usel na nungai ribo bro nungai riye strong command na kay tamo anytime on fire okay fitness na don't go please Dedi Vivek na okay Vivek sir Dedi sana thoi na kay ba tumagi mayam next video thagat lakpa ngaijari okay ओके ओके थैंक यू गुड नाइट Thengako बाय बाय warsuana mayam saruk jabiri se khugila ek phabani thank you so much daidi thabisana na isei amta saktu adu taktu amo loiram dai sida de primary na assamese समझता है क्या समझती है कि भैया और भाभी लव फ्रॉम बंगाई गांव नहीं हम लोग असमीज बोल नहीं सकते कभी कभी तो हम जानते हैं लेकिन असमीज बोल नहीं सकते थैंक यू भैया मेरे एलबी पे आने के लिए थैंक यू सो मच और मेरे चैनल को सपोर्ट कीजिए प्लीज हेलो कुमई चैनल हम बंगाई गांव में आए थे इंडियन आर्मी रिक्रूटमेंट में फिलहाल 1999 पे आया था बंगाई गांव आर्मी रिक्रूटमेंट के लेकिन मुझे नहीं मिला नहीं मिला नहीं नसीब मिला में नहीं थी ना इसलिए Haraw kumaina kari mathil mukbang tawkhibagi ngasidi sum simple ni da raw mukbang ni ado sum yengmina siko mayam
ꯁꯨꯝ ꯁꯤꯝꯄꯜ ꯃꯨꯛꯕꯥꯡꯅꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯀꯩꯅꯣ ꯌꯦꯡꯃꯤꯟꯅꯁꯤꯗꯣ ꯚꯤꯗꯤꯑꯣꯗꯣ ꯈꯪꯃꯤꯟꯅꯒꯅꯤ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯒ ꯑꯗꯩꯗꯤ ꯐꯣꯅꯥ ꯔꯣꯅꯥꯜꯅ ꯀꯩꯕ ꯁꯠꯇ꯭ꯌ ꯀꯨꯏꯔꯦ ꯎꯗꯕ ꯐꯣꯅꯥꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯐꯣꯅꯥ ꯁꯠꯇ꯭ꯌ ꯀꯨꯏꯔꯦ ꯎꯗꯕ ꯃꯤꯡꯁꯤꯡꯁꯤꯅꯅꯦ ꯀꯩ ꯀꯩꯅꯣ ꯍꯥꯞꯆꯤꯜꯂꯛꯄꯁꯤꯒꯅꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦꯕ ꯁꯠꯇ꯭ꯌ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯄ꯭ꯂꯤꯖ. HSDK ꯀ꯭ꯔꯦꯖꯤꯅ ꯍꯥꯏ ꯁꯔ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯄ꯭ꯔꯀꯥꯁ ꯊꯣꯛꯆꯨꯝꯅ ꯏꯆꯦ ꯄꯣꯊꯥꯔꯒꯦ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯒꯨꯗ ꯑꯣꯀꯦ ꯅꯥꯏꯠ. ꯄ꯭ꯔꯀꯥꯁ ꯒꯨꯗ ꯑꯗꯩꯗꯤ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯀ꯭ꯔꯦꯖꯤꯅ ꯀꯩ ꯍꯌꯦꯡꯁꯨ ꯍꯥꯏꯕ ꯑꯃꯨꯛ ꯂꯥꯛꯑꯣ. ꯑꯁꯥꯝꯗ ꯀꯩ ꯇꯧꯕꯅꯣ ꯀꯔꯤ ꯊꯕꯛ ꯇꯧꯕ꯭ꯔꯣ ꯑꯩꯗꯤ ꯀꯩꯅꯣꯅꯦ ꯌꯨꯝꯗꯅꯦ ꯂꯩꯔꯤꯁꯦ ꯀꯩꯅꯣꯅꯦ ꯀꯣꯟꯁꯪ ꯁꯨꯕꯅꯦ. ꯏꯁꯇꯣꯝ ꯈꯨꯃꯟꯅ ꯀꯩ ꯇꯥꯃꯣ ꯏꯇꯩꯃꯁꯦ ꯀꯩ ꯂꯝꯗꯩ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯦ ꯀꯁꯥꯔꯗꯩꯅꯦ. आर्मी लवर न कहाँ से हम लोग असम से है. द साइंस जर्नी फैन न अल्लाह वालेकुम सलाम. अदाइदी खुमन निंथौना के ऑफिशियल कोड पूरा अपना घर ऑफिशियल कोड पूरा अपना घर एस तौथागरे खुमन निंथौ तौथागरे. दै थोइबिसना न इनमाय दे करो ꯊꯣꯏꯕꯤꯁꯅꯥ कुम्हई चैनल न के ꯀꯩꯗꯧꯔꯒꯦ हराउ ꯋꯥꯔꯕꯣ कुम्हई ꯅꯪ? चैनल न के ꯑꯩꯒꯤꯁꯨ ꯌꯦꯡꯕꯤꯌꯨꯀꯣ. ओके ओके जेंजगे सोइदना हराउ कुमाई चैनल सोइदना जेंजगे सपोर्ट तौजगेको अखोइबुसु तौबिरमो. दैदी ꯑꯩꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯆꯦꯅꯦꯜꯁꯦ ꯑꯩ ꯊꯦꯡꯅꯒ꯭ꯔꯨꯝ ꯇꯧꯔꯦꯗ. ꯍꯔꯥꯎ ꯀꯨꯝꯍꯩ ꯆꯦꯅꯦꯜꯅ ꯑꯩ ꯑꯩ ꯊꯦꯡꯅꯗ꯭ꯔꯤꯌꯦ. ꯌꯥꯝ ꯑꯌꯥꯝꯕ ꯃꯅꯤꯄꯨꯔꯒꯤ ꯑꯌꯥꯝꯕ ꯀꯩꯅꯣꯁꯤꯡ ꯑꯩ ꯂꯣꯏ ꯌꯦꯡꯉꯦ. ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯦꯜꯅ ꯑꯣꯐꯤꯁꯤꯌꯦꯜ ꯀꯣꯠ ꯒꯣꯔꯥ ꯄꯔꯁ ꯑꯗꯩꯗꯤ ꯁꯅꯥꯇꯣꯟꯅꯦꯅ ꯑꯗꯣ ꯑꯪꯀꯜ ꯅꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯀꯟꯇꯦꯛ ꯑꯝꯇ ꯄꯥꯝꯃꯦ ꯌꯨꯇꯨꯕꯀꯤ ꯃꯔꯝꯗ ꯈꯤꯇ ꯇꯥꯟꯅꯅꯤꯡꯕꯅꯤ ꯑꯗꯣ ꯂꯥꯏꯐꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯋꯥꯔꯨ ꯌꯥꯗꯦꯀꯣ. ꯁ꯭ꯋꯤꯠ ꯀꯄꯜ ꯑꯦꯚꯔ ꯀ꯭ꯔꯦꯖꯤꯅ ꯀꯩꯕ ꯊꯦꯡꯛ ꯌꯨ ꯁꯣ ꯊꯦꯡꯛ ꯃꯆ ꯌꯨ. ꯗ ꯏꯁꯇꯣꯝꯅ ꯀꯩꯕ ꯀꯁꯥꯔꯁꯦ ꯑꯃꯨꯛ ꯐꯧ ꯂꯥꯛꯇ꯭ꯔꯤ ꯂꯥꯛꯅꯤꯡꯉꯦ ꯌꯥꯝꯅ ꯌꯥꯝ ꯂꯥꯛꯑꯣ ꯅꯨꯡꯉꯥꯏꯌꯦ. ꯂꯥꯛꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯀꯁꯥꯔꯁꯦ ꯌꯥꯝ ꯏꯪꯅ ꯊꯣꯏꯕꯤꯁꯅꯥꯅ ꯆꯤꯛꯅ ꯂꯩꯀꯣ. ꯋꯥꯗꯤꯌꯦ ꯀꯩꯕ ꯈꯨꯅꯤꯡꯉꯛ ꯀꯩꯕ ꯀꯧꯅꯤꯡꯉꯛꯄꯩꯅꯦ ꯏꯅꯃꯥꯏ. ꯍꯣꯏ. आर्मी लेबर ꯅꯪ ना तꯅꯤꯀꯣ मोय लोꯏꯐꯥꯎ ꯂꯩꯕꯤꯗꯣꯏꯁꯦ कोकराझार होय ꯍꯣꯠꯅꯕꯒꯤꯗꯃꯛꯇ अपना ꯈꯜꯂꯒ. कोट होय मोय कोकराझार पूरा होय कोकराझार की न्याय आर्मी लेबर से स्टोम कुमार न कह लापद तामो होइद लाचगे को कसारद लाप कांदा ओय ꯂꯥꯛꯑꯣ होय ꯂꯥꯛꯑꯣ सोदना ꯂꯥꯛꯑꯣ. अखोई इमा लेबाक्तगी लेंबिना पुनमक ꯋꯦꯜꯀꯝ मोस्ट ꯇꯧꯖꯔꯤ. वेलकम. दैदी दिया न के डैडी स्टाइलिश है ना ट्यूटोरियल वीडियोस प्लीज पोस्ट करे. ओके फोना रोनेल के सेते कोई कई मथेन कई मतम कोई सेते कोई मतम अमद क्रिकेट टूर्नामेंट सानमिनखिबदो जामना मिस तवे. ꯌꯥꯝ ꯐꯖꯅ ꯈꯪꯕ ꯑꯣꯏꯔꯝꯗꯣꯏꯅꯤ ꯀ꯭ꯔꯤꯀꯦꯠ ꯇꯣꯔꯅꯥꯃꯦꯟ ꯁꯥꯟꯅꯈꯤꯕ ꯀꯥꯏꯁꯦ ꯆꯠꯂꯣ ꯆꯠꯂꯣ ꯆꯠꯂꯣ. ꯕꯦꯔꯥꯕꯥꯒꯀꯨꯝꯕꯒꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯃꯁꯦ ꯅꯠꯇ꯭ꯔꯒ ꯆꯥꯟꯄꯨꯔꯔꯣꯝꯒꯤ ꯑꯣꯏꯗꯣꯏꯔꯥ. ꯑꯗꯩꯗꯤ ꯈꯪꯕ ꯑꯣꯏꯔꯝꯒꯅꯤ. ꯀ꯭ꯔꯦꯖꯤ ꯅ꯭ꯌꯨ ꯁꯕꯁꯀ꯭राꯏꯕꯔ ꯀꯤꯞ ꯏꯠ ꯑꯞ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ. ꯂꯦꯖꯤ ꯄ꯭ꯔꯤꯟꯁ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯔꯣ. ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯇꯪꯒꯤ ꯀꯅꯦꯜ ꯍꯥꯏꯔꯗꯤ ꯇꯪꯒꯤ ꯀꯦꯅꯦꯜ ꯍꯥꯏꯔꯗꯤ ꯗꯥꯕꯨꯡ ꯄꯩꯈ꯭ꯔꯅꯤ ꯑꯅꯤꯃꯛꯅꯤ. ꯏꯅꯝꯃ ꯀꯩꯕ ꯇꯟꯒꯤ खनले तंगी इनम तंगी खल्ले हायरदी ओ इनम तंगी खल्ले हायरदी दाबुंग पैग्रनी अनिमकने असेस मा इजेनिता प्रोडक्शन लेरमे ऐसु लाइको लाकनिको लाओ लाओ. ꯏꯆꯦ ꯍꯌꯦꯡꯁꯨ ꯂꯥꯛꯎꯀꯣ. टीएच बालाना ꯍꯌꯦꯡꯁꯨ ꯂꯥꯛꯑꯣ हाय ꯍꯌꯦꯡꯁꯨ खुमन ꯂꯩꯌꯦ. निंथौ चैनल आर्मी लवर भान वाल्मीकि स्टोम कमान दैदी फ्रॉम मिगना बहुर और असमान सुनाइस दैदी खुमन थोना चे अनो खुमन ngasi di full support niko. ꯑꯣꯀꯦ ꯑꯣꯀꯦ. दैदी ꯑꯩ अनि ꯈꯪꯖꯩꯀꯣ ꯕ꯭ꯔꯣ. हाय थोई बिसना माइबमना नहानगिदो सपोर्ट तौद्रो नंग सुरउराय नहानगैदी सपोर्ट तौद्रो नंग सुरउराय नुथंगना एनीवेज मणिपुरी यस दियाना कैन यू से सुखमाले मीन्स कैसे हो
इन केरला पता नहीं सुखमाले मीन्स कैसे हो हाइबा केरलादने ओ साउखरमाले सुखमाले सुखमाले हाइसे सुमाइना कैन यू करी हाइना कमाय तौरीगे हाइना हाइमेबा सुखमाले हाइसे ओ अदो हाइरौ हाइबा मोय केरला मरोंदा सुखमाले से ओ कमाय तौरीगे हाइदो हाइरौ हाइबा सुखमाले anyways na or ngame de raul ngangom na kaiba manipurgi irangi matangda wafam kratang thambiyo ꯀꯩꯗꯧꯅꯤ ꯀꯔꯤꯃꯨꯛ ꯍꯥꯏꯅꯤ ꯀꯣ ꯃꯅꯤꯄꯨꯔ ꯏꯔꯥꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯤ ꯃꯥꯟꯗꯕ ꯁꯥ ꯈꯔꯅ ꯍꯥꯏꯗꯤ ꯇꯧꯔꯤꯕ ꯂꯤꯂꯥ ꯃꯌꯥꯝꯁꯦ ꯃꯣꯏꯁꯨ ꯁꯣꯏꯗꯅ ꯃꯇꯝ ꯑꯃꯗ ꯃꯣꯏꯒꯤꯁꯨ ꯃꯣꯏꯅ ꯅꯣꯛꯈꯦꯗꯅ ꯇꯧꯔꯤꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯣꯏꯁꯨ ꯃꯃꯩ ꯆꯠꯄ ꯃꯇꯝ ꯑꯃ ꯂꯥꯛꯈꯤꯅꯤ ꯃꯩꯇꯩ ꯅꯨꯡꯁꯥꯒꯤ ꯊꯧꯅꯥ ꯊꯦꯡꯅꯔꯛꯈꯤꯅꯤ ꯃꯣꯏ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯣꯏꯁꯦ ꯎꯠ ꯎꯟꯅ ꯇꯨꯝꯈ꯭ꯔꯅꯤ ꯑꯗꯨ ꯑꯣꯏꯔꯒ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛ ꯀꯪꯂꯩꯆꯥꯅ ꯌꯥꯏꯐꯗꯣꯏꯅꯤꯀꯣ ꯃꯩꯇꯩ ꯏꯃꯥꯅ ꯌꯥꯏꯐꯔꯦ 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 ꯃꯩꯇꯩ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯑꯗꯩꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯦꯜꯅ ꯀꯩꯕ ꯊꯣꯏꯕꯤ ꯇꯧꯏꯗꯥꯏ ꯇꯤ ꯑꯩꯆ ꯕꯂꯥꯅ ꯅ꯭ꯌꯨ ꯁꯕꯁꯀ꯭राꯏꯕꯔꯅꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯇꯤ ꯑꯩꯆ ꯕꯂꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ thank you Bala ꯊꯣꯏꯕꯤꯁꯅꯥꯅ thank you so much ꯇꯧꯅꯤꯅ ꯑꯩ ꯇꯧꯔꯣꯏ ꯕꯦꯇ꯭ꯔꯤ ꯅꯪ ꯂꯣꯏꯔꯦ ꯀꯨꯟ ꯈꯛꯇ ꯉꯥꯏꯔꯦ ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟꯅ ꯀꯩꯕ ꯅꯪꯒꯤ ꯅꯣꯏꯒꯤ ꯌꯥꯝꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯅꯣꯏꯒꯤ ꯌꯥꯝꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯀ꯭ꯔꯦꯖꯤꯅ ꯀꯔꯤ ꯄꯣꯊꯥꯖꯒꯦ ꯃꯪ ꯐꯔꯁꯤ ꯕꯥꯏ ꯕꯥꯏ bye ꯑꯣꯀꯦ bye ꯑꯣꯀꯦ ꯑꯩꯈꯣꯏꯁꯨ 12 ꯇꯥꯔꯦ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤꯗ ꯄꯣꯊꯥꯔꯁꯤ ꯄꯣꯊꯥꯔꯁꯤ ꯀꯣ ꯌꯥꯏ ꯂꯣꯏꯁꯜꯂꯁꯤ ꯋꯥꯔꯦꯕ ꯌꯥꯝꯅ ꯊꯣꯏꯕꯤꯁꯅꯥ ꯑꯝꯇ ꯄꯥꯔꯝꯈꯤꯒꯦ ꯄꯥꯔꯣ ꯑꯦꯟꯖꯤ ꯃꯟꯗꯔ ꯒꯨꯗ ꯅꯥꯏꯠ ꯕꯨꯡ ꯑꯅꯨ ꯑꯦꯟ ꯊꯣꯏꯕꯤꯁꯅꯥ ꯑꯣꯀꯦ ꯏꯆꯦ ꯑꯣꯀꯦ ꯏꯆꯦ ꯒꯨꯗ ꯏꯇꯩꯃ ꯅꯥꯏꯠ ꯏꯆꯦ ꯃꯝꯇꯥ ꯏꯇꯩꯃ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗꯩ ꯗ꯭ꯔꯤꯝ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯁꯣꯝꯅ ꯀꯩꯕ ꯏꯆꯦꯅꯗꯤ ꯒꯨꯗ ꯁ꯭ꯋꯤꯠ ꯅꯥꯏꯠ ꯗ꯭ꯔꯤꯝ ꯍꯥꯏꯕ ꯌꯥꯗꯦ ꯑꯣ ꯏꯆꯦꯒꯤꯗꯤ ꯑꯌꯨꯛꯅꯤ ꯒꯨꯗ ꯑꯥꯗ ꯃꯣꯔꯅꯤꯡ ꯇꯥꯃꯣ ꯃꯣꯔꯅꯤꯡꯅꯤ ꯒꯨꯗ ꯑꯥꯗ ꯅꯥꯏꯠ ꯏꯆꯦꯒꯤꯗꯤ ꯏꯇꯩꯃ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯇ꯭ꯔꯣꯡ ꯑꯦꯅꯤꯃꯜ ꯉꯥꯡꯃꯤꯟꯅꯁꯤ ꯅꯤꯀꯤ ꯉꯥꯡꯃꯩꯁꯤ ꯅꯤꯀꯤ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯏꯆꯦ ꯅꯅꯥꯎ ꯑꯩꯉꯣꯟꯗ ꯌꯦꯜꯕꯤꯗ ꯏꯅꯝꯃ ꯇꯥꯛꯄꯤꯕꯒꯤ ꯗꯥꯕꯨꯡ ꯍꯣꯏ ꯌꯥꯎꯕꯤꯕꯒꯤꯗꯃꯛꯇ ꯁꯞꯄꯣꯔꯠ ꯊꯦꯡꯛ ꯌꯨ ꯏꯆꯦ ꯇꯧꯗꯕꯒꯤ ꯃꯣꯏ ꯇꯧꯁꯟꯗꯕꯒꯤ ꯋꯥ ꯍꯥꯏꯔꯛꯀꯅꯨ ꯍꯦꯛ ꯍꯥꯏꯔꯛꯂꯗꯤ ꯑꯩ ꯅꯨꯄꯥ ꯑꯣꯏꯁꯨ ꯁꯤ ꯑꯗꯨꯝ ꯆꯥꯅꯤꯌꯦ ꯑꯗꯩ ꯍꯔꯥꯎ ꯀꯨꯝꯍꯩ ꯅꯆꯦ ꯃꯩ ꯍꯧꯔꯦ ꯆꯥꯎꯈ꯭ꯔꯦ ꯀꯃꯟ ꯂꯥꯏꯚ ꯂꯣꯏꯈꯤꯔꯣꯏꯗ꯭ꯔꯣ ꯄꯨꯡ 38 ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯈꯨꯃꯟ ꯗꯤꯌꯥꯔ ꯅꯋꯥ ꯂꯣꯏꯁꯤꯜꯂꯁꯤ ꯋꯥꯔꯦ ꯋꯔꯁꯤꯞ ꯌꯥꯝꯅ ꯁꯨꯀ꯭ꯔꯃꯥꯂꯦ ꯆꯤ ꯄ꯭ꯔꯣꯗꯛꯁꯟ ꯗꯦꯀꯨꯃꯟꯇꯅ ꯏꯆꯦ ꯑꯅꯨ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯊꯣꯏꯕꯤꯁꯅꯥ मयam good night मयाम bye गुड bye नाइट सभी को गुड नाइट स्वीट ड्रीम बाय बाय अभी 12 टेक बज गया केयर है मॉर्निंग होने सी वाला है यू अभी अगेन सी यू नेक्स्ट टाइम बाय बाय कल 9 बजे बाय बाय गुड नाइट कल 9 बजे स्वीट ड्रीम एवरीवन स्वीट ड्रीम बाय बाय